ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯀꯌꯥꯁꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅꯁꯨ ꯆꯠꯅꯔꯝꯕꯣꯏꯔꯦ ꯃꯇꯝꯗꯣ ꯑꯕꯣꯛꯅ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯊꯝꯕꯥꯜꯅ ꯃꯆꯨꯗ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯇꯝꯗꯣ ꯑꯕꯣꯛ ꯃꯪꯒꯣꯜ ꯃꯆꯤꯗ ꯐꯤ ꯁꯥꯔꯝꯕꯅꯤ꯫ ꯊꯝꯕꯥꯜ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯊꯦꯡꯈ꯭ꯔꯦ, ꯂꯥꯛꯑꯣ, ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤ." ꯊꯝꯕꯥꯜꯅ, "ꯀꯩꯅꯣ ꯏꯇꯥ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯨ ꯌꯥꯏ, ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃ ꯆꯠꯀꯗꯕꯗꯣ ꯃꯉꯥꯏꯈ꯭ꯔꯦ." "ꯑꯌꯥ, ꯌꯥꯝ ꯊꯧꯑꯣꯏꯗꯤꯌꯦ. ꯂꯩꯔꯝꯗꯣꯏ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯟꯅ ꯃꯨꯟ ꯊꯣꯛꯈ꯭ꯔꯗꯤ ꯏꯔꯥꯡ ꯇꯧꯗꯅ ꯂꯣꯏ ꯁꯨꯝꯂꯝꯃꯅꯤ. ꯑꯩꯈꯣꯏ ꯊꯣꯛꯄꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ." "ꯑꯁ, ꯑꯁꯤꯒꯤꯕꯨ ꯂꯣꯏꯔꯦ. ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯊꯦꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ, ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ." "ꯑꯁ, ꯑꯗꯣ ꯂꯥꯛꯑꯣꯕ, ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ." "ꯍꯣꯏꯁꯦ, ꯍꯧꯒꯠꯂꯒꯦ, ꯁꯣꯔꯒ ꯍꯣꯟꯗꯦ ꯑꯋꯣꯏꯕ." ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕꯗ ꯉꯥꯏꯔꯤꯉꯩ, ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯗꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯤ ꯁꯥꯕ ꯀꯥꯈꯠꯆꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯤ ꯊꯥꯔꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯅ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥ ꯁꯥꯟꯅꯔꯕꯁꯨ ꯂꯝꯆꯠꯇꯤ ꯈꯦꯠꯅꯩ꯫ ꯊꯥꯔꯤꯛꯅ, "ꯏꯇꯥ, ꯑꯩꯗꯤ ꯄꯥꯃꯦꯜꯗꯣ ꯌꯥꯝ ꯄꯥꯝꯃꯤ. ꯃꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯌꯥꯝꯅꯁꯨ ꯂꯦꯝꯃꯤ. ꯂꯥꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯅ ꯏꯅꯩꯗ꯭ꯔꯣ?" "ꯐꯖꯕ ꯈꯛꯁꯨ ꯈꯟꯒꯅꯨꯀꯣ. ꯂꯦꯝꯕ ꯃꯥꯜꯂꯒ ꯂꯩꯁꯥꯕꯤ ꯃꯃꯥꯡꯗ ꯂꯦꯝꯁꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ?" "ꯑꯩ ꯀꯔꯤꯝ ꯈꯪꯗꯦ. ꯑꯩꯗꯤ ꯏꯔꯥꯡ ꯍꯦꯛꯇ ꯍꯧꯖꯤꯜꯂꯗꯕꯅꯤ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯑꯁꯨꯅꯦ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯅꯤ. ꯌꯥꯔꯛꯇ꯭ꯔꯁꯨ ꯅꯝꯗꯅ ꯂꯩꯁꯤꯟꯗꯣꯏꯅꯤ." "ꯏꯁ, ꯌꯥꯝ ꯄꯥꯝꯖꯔꯨꯕꯩ ꯋꯥꯅꯤꯅꯦ." ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯎ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯅ ꯂꯩꯕ ꯅꯠꯇꯦ, ꯃꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯊꯋꯥꯅ꯫ "ꯄꯥꯃꯦꯜ, ꯂꯥꯛꯇꯤ ꯂꯥꯛꯏꯅꯦ ꯍꯥ. ꯀꯔꯝꯕ ꯄꯥꯝꯒꯦ ꯌꯦꯡꯉꯣ." "ꯑꯁ, ꯇꯥ ꯊꯋꯥꯟ, ꯑꯩꯗꯤ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯦꯗ. ꯑꯩꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯒ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤꯕꯕꯨ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯏꯔꯒꯦ." "ꯍꯩꯃ, ꯑꯩꯒꯤ ꯇꯝꯂꯝꯕ ꯍꯥꯏꯗꯣ ꯂꯥꯏꯅ ꯊꯥꯗꯔꯛꯀꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯏꯁꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯕ ꯃꯥꯗꯣ ꯊꯤꯒꯗꯧꯔꯤꯕꯅꯤꯅꯦꯕꯣ. ꯂꯥꯏꯕꯛꯇꯁꯨ ꯇꯥꯏꯅꯒꯅꯨꯍꯦ, ꯆꯨꯞ ꯆꯥꯔꯒ ꯂꯩꯖꯧꯁꯅꯤ. ꯌꯥꯝ ꯂꯦꯝꯃꯜꯂꯁꯨ ꯐꯠꯇꯕꯅꯤꯀꯣ. ꯈꯪꯗꯦ, ꯑꯩꯗꯤ ꯐꯖꯕꯤꯃ ꯍꯦꯛꯇ ꯈꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯀꯣꯛꯐꯥꯏꯗꯨꯁꯨ ꯊꯋꯥꯟꯒꯤ ꯃꯇꯨꯡꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯅꯔꯛꯏ꯫ ꯊꯋꯥꯟ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯛꯅꯕ ꯍꯧꯔꯛꯏ꯫ "ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ?" ꯊꯥꯔꯤꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ, "ꯀꯩꯅꯣ, ꯑꯃꯁꯤ ꯉꯥꯏꯔꯒ ꯁꯤꯒꯤ ꯉꯥꯔꯤ ꯐꯨꯝꯃꯩ ꯃꯥꯟꯕꯤꯁꯤ ꯑꯣꯏꯅ ꯆꯪꯉꯛꯏꯁꯤꯅ?" ꯊꯋꯥꯟꯅ, "ꯀꯩꯝꯇꯒ ꯈꯨꯝꯗꯦꯀꯣ, ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯊꯣꯛꯏꯀꯣ." ꯊꯥꯔꯤꯛꯅ, "ꯑꯧ, ꯋꯥ ꯀꯌꯥ ꯉꯥꯡꯖꯅꯤꯡꯗꯕ, ꯑꯗꯨꯅꯅꯤ." ꯆꯠꯂꯨꯕ ꯀꯣꯏꯔꯨꯕ ꯂꯥꯡꯂꯨꯕ ꯀꯌꯥꯁꯤ ꯊꯥꯔꯤꯛꯇꯅ ꯍꯧꯕꯤꯕꯅꯤ꯫ ꯅꯨꯄꯥ ꯀꯌꯥꯅ ꯂꯛꯅꯔꯛꯂꯕꯁꯨ ꯊꯥꯔꯤꯛ ꯈꯛꯇꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯊꯝꯕꯥꯜꯗꯤ ꯅꯣꯡꯃꯇ ꯅꯨꯄꯥ ꯁꯤꯡꯒꯣꯟ ꯁꯤꯟꯅꯔꯨꯗꯦ꯫ ꯃꯁꯥꯒꯤꯁꯨ ꯀꯌꯥ ꯍꯩꯅꯖꯗꯦ ꯊꯥꯔꯤꯛꯇꯤ ꯅꯨꯄꯥ ꯁꯤꯡꯒꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ, ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ꯫ ꯐꯖꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ, ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯅꯤ꯫ ꯊꯋꯥꯟꯅ, "ꯑꯗꯣ ꯃꯤꯡꯗꯨꯕꯨ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ?" "ꯑꯥꯗ ꯐꯝꯂꯤꯕ ꯄꯥꯈꯪꯁꯦ, ꯑꯁꯤꯅ ꯍꯪꯂꯗꯤ ꯈꯨꯝꯅꯤ, ꯅꯠꯇ꯭ꯔꯗꯤ ꯈꯨꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯆꯥꯖꯗꯕ ꯀꯣꯛꯐꯥꯏꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯄꯥꯃꯦꯜꯕꯨ ꯀꯧꯔꯨꯏ꯫ ꯊꯋꯥꯟꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯐꯥꯎ ꯅꯪꯕ ꯅꯠꯇꯦ꯫ "ꯍꯩ, ꯀꯣꯛꯐꯥꯏ ꯍꯥꯏꯕ ꯀꯛꯊꯨꯝ ꯃꯥꯟꯕ, ꯅꯪ ꯈꯪꯅꯤꯅ. ꯅꯪ ꯐꯨꯗ ꯌꯥꯔꯣꯏꯕ ꯑꯝꯇꯁꯦ." ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯃꯦꯜꯁꯨ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯄꯥꯃꯦꯜꯅ, "ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯋꯥꯟ?" "ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯒꯤ ꯀꯛꯊꯨꯝ ꯃꯥꯟꯕꯗꯨꯅ ꯀꯔꯟ ꯇꯥꯕꯩꯅꯤ." ꯊꯥꯔꯤꯛꯅ, "ꯏꯕꯨꯡꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ?" ꯄꯥꯃꯦꯜꯅ, "ꯑꯩꯕꯨꯔꯥ? ꯍꯣꯏ, ꯄꯥꯃꯦꯜ ꯀꯧꯏ." ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯃꯦꯜꯒꯤ ꯃꯤꯠꯌꯦꯡꯗꯤ ꯊꯝꯕꯥꯜꯗ ꯊꯝꯂꯤ, ꯑꯗꯨꯕꯨ ꯂꯦꯝꯖꯕꯤꯅꯤ ꯃꯥꯗꯤ꯫ ꯄꯥꯃꯦꯜ ꯃꯥꯁꯨ ꯅꯨꯄꯤꯗꯨꯗ ꯍꯧꯔꯨꯕꯗꯤ ꯀꯩꯁꯨ ꯉꯝꯖꯗꯦ꯫
Thariksu khangi. Matamgi sapsabi nupi oibana Pamilna thambalda yengli miyengdu masu uribani. Mataw aduda ikai khangdabi madi chatnabigi wangma lana Pamil mangonda hektamak haujili. Ibo ikai khangdedi khanbiganu. Aise ibungbu ahan uru mikuptudagi ibungbu nungsiba pokre. Ibungna aigi nungsibase amukti ikai khomnabiyo. Ichal nang lanadi lawganu. Ai nungsi nungogi lambise khong thangjinkiroi haina khali. Nangbu ikai pibudi nateko. Atopa amoyni yengbiyo. Aibu warauno. Tharik ikai khangdana asum haijili peri peri kesinaduna. Hoi yare. Nupi oibeina asuk ikai ibungbu thamoi sengna nungsizarubana ai ibungda haroidaba wa kay hama haikre. Ai yam ikai imanabi amadi ibungoi ki mamangda ai yam ikai se ai hengning poktre. Ai put aungambini khanbiganu ko. Pameldi Thariki matau khangdabanina wakhal ikhan khanthadana hektama khumlei. Isa nang yam henjina khalamale. Ai wakhalongta khalaki nangbu ikai pi gainadi ai tobunati. Tharik wahaidu tabada irang puwa minok amanok lamduna harau matau utlamduna ikai saba matau utsinaramlaga changkre. Ngasaidagi thawandi makhoi sing adugi mataudu uribani. Thamoinungda sauningbanadi loirabani adubu karisu hairuba yadaba matang oibana adumak leibani. Matang aduda wa ingang angzadaba karandi yamna tazaba matang matam sadaba kokphai mana hairei. Ina pamnaga leiramani aduga itaw Pamilda hairakpana haikre. Higi leibakse tokna thikredako. Piklibaduga ngangthoraklibaduga sauning leiramba thawana kokphai gi lukhamduda makhut aduna hekta thajinduna hairei. Nang matang zadana yausilakpudo tawuna haba natro. Ayo kaino haijugak manba. Kaiba sigido. Phagi tawbaniba adu yam phajaraga mina haijugak malena phagi tawraga thajidu kaigino. Thawan khara taptakre adubu magi thamoidadi Pamilda oina sauningi kaisudi hairudi. Asengbadi nupi anidu phajaba kaisu henaba nate thambasu asuki matik phajai adubu nupa anambagi wakhalda irang khara puba maida panbi nupi singsidi laknaruba irang horubada kaisu khante aduga hairuba khudingsu harau yarakani haina khalli aduga mi singi mamangdasu tati nganglawe haiba aduma khanai wa kaya ngangandaba yamna lemba nupi ama hektagi maphamdadi phana thibo oisanu phana phajaba oisanu nupa khudingmaki thamoida khoktak adumak jabani aduna makoi ani lakpada nupa mayamgi lakna phamsi Tharikta oibani asimakna Thariki wakhaldadi thambaldagi man heli khanjaribani thambalna ita nupa dudi hekta nangna hujiluribudu bukai mina kai khalamgani kaino nang pamiro ta pamiro do nang atam sauning du bukai gino ita sauning banati nupi haisidi kidang soibada mina kai haina kini ekhoi de phana pamlabasu nupi ekhoina nupada nungsi phongbadi limjati nupi ekhoi gi na sunati nupa singduna ekhoi bu kaini haina khalamgani ikai khangde hairam loitra karino ita aina pamja mabu matam charingaida isilsin nungsi phongbase kayam kairage nupi ekhoi di nupada nungsi phonglurabadi laina ga sawraba chanabi haibase mi ekhoi ni sembani atuda aduk hakna khanjiningai oidi aini kairi na sum leiradi mina hankiroidro nateda aina haibadi nupa mado kanano karinga su khangdana mapal thongi saktam khaktam uraga hektamak nusi haribado hayaningdabagi wani ta karigumba mathung sadami oramlabadi mangjadoise ekhoitani yam kalakna haiba wahayaba yawri nangido magi masakhu phajaduda kari oktablisano chalamdoise ita aigi pukning wonaba wangang biraglano ita gisu ta Pamildagi ta dabnu pama sembiro hairasu ai sembirake thambal ngangluba yaroi manu thokpa tawjarasunu khanduna karisu hairujre Pamil sumayam yauraduna numidang tumnabagi damak magi kada sanglaklabada wakhal mawon kaya makhalli ingtap sabimado pakhangagi thamoisidadi mami takre tubu mafam nusi phongjini magi mataduna aigi nusibase mungaina khalaklibasibu Pitokrashira
ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯈꯣꯏꯗꯤ ꯏꯪꯖꯗꯕꯖꯕꯤꯅꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯐꯝꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯐꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤ ꯄꯥꯈꯨꯝꯗꯣ ꯐꯣꯡꯈꯤꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯈꯪꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯆꯠꯄꯅ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯅ ꯄꯥꯝꯖꯕ ꯃꯥꯕꯨꯗꯤ ꯃꯁꯥꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄꯦꯟꯊꯣꯛꯆꯔꯒꯦ ꯑꯩꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯤꯕ ꯃꯥꯕꯨ ꯑꯣꯏꯅ ꯑꯩ ꯈꯜꯂꯒꯦ ꯃꯊꯪꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯊꯥꯔꯤꯛꯅ ꯊꯝꯕꯥꯜꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯕ ꯂꯥꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯎꯅꯤꯡꯕꯗꯤ ꯊꯝꯕꯥꯜꯅꯤ ꯊꯥꯔꯤꯛꯀ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯕꯗꯤ ꯄꯥꯃꯦꯜꯅ ꯊꯝꯕꯥꯜꯕꯨ ꯅꯛꯅ ꯎꯖꯕ ꯐꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯕꯅ ꯅꯛꯁꯤꯟꯅ ꯎꯖꯕ ꯐꯪꯖꯗꯦ ꯊꯝꯕꯥꯜ ꯃꯥꯕꯨ ꯃꯇꯣꯝꯇ ꯊꯣꯛꯂꯛꯄꯗꯤ ꯑꯗꯨꯃꯛ ꯎꯏ ꯑꯗꯨꯕꯨ ꯅꯛꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯌꯦꯡꯖꯔꯨꯕꯗꯤ ꯉꯝꯖꯗꯦ ꯅꯣꯡꯃ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛꯀ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯊꯝꯕꯥꯜꯅ ꯊꯥꯔꯤꯛꯇ ꯀꯧꯏ ꯏꯇꯥ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦꯅ ꯍꯧꯕꯒ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯑꯩꯅ ꯋꯥ ꯍꯥꯏꯔꯨꯕꯗꯨꯒꯤ ꯅꯪ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯁꯥꯎꯗꯦꯗ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯏꯅꯦ ꯏꯁꯤꯡ ꯁꯣꯛꯄꯒ ꯊꯣꯛꯇ꯭ꯔꯦꯗ ꯑꯁꯦꯡꯕꯗꯤ ꯄꯥꯃꯦꯜꯒꯤ ꯃꯇꯧꯗ ꯊꯝꯕꯥꯜꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯊꯥꯔꯤꯛꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅ ꯊꯝꯕꯥꯜꯕꯨ ꯍꯧꯗꯕꯅꯤ ꯊꯝꯕꯥꯜꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯥꯔꯤꯛꯅ ꯂꯣꯟꯅ ꯊꯣꯛꯄꯅꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯅ ꯊꯦꯡꯅꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯊꯋꯥꯟꯅ ꯊꯥꯔꯤꯛꯄꯨ ꯄꯥꯝꯖꯗꯨꯅ ꯂꯩꯔꯝꯂꯒ ꯁꯥꯒꯩꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯄꯥꯃꯦꯜ ꯃꯥꯒ ꯅꯛꯁꯤꯟꯅꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯀꯂꯛ ꯆꯥꯎꯕꯤ ꯊꯥꯔꯤꯛꯇꯤ ꯄꯥꯃꯦꯜꯕꯨ ꯐꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯥꯃꯦꯜꯗ ꯃꯣꯏꯊꯦꯝ ꯀꯌా ꯇꯧꯗꯨꯅ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯇꯥꯔꯦ ꯊꯋꯥꯟꯁꯨ ꯇꯥꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯄꯥꯎ ꯇꯥꯔꯦ ꯊꯋꯥꯟ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯨꯟꯕ ꯈꯪꯉꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦꯉꯣ ꯄꯥꯃꯦꯜꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯆꯔꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯄꯥꯝꯂꯨꯕꯗꯤ ꯅꯠꯇꯦ ꯊꯥꯔꯤꯛꯄꯨ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯃꯔꯥꯡ ꯇꯧꯅꯔꯤ ꯄꯥꯃꯦꯜꯒꯤ ꯏꯃꯨꯡ ꯊꯣꯏꯗꯣꯛꯅ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯗꯤ ꯑꯣꯏꯖꯔꯤꯕꯅꯤ ꯅꯨꯄꯤ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯑꯉꯥꯡ ꯍꯅꯨꯕꯤ ꯀꯌꯥ ꯑꯃ ꯆꯪꯅꯔꯛꯏ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯄꯥꯃꯦꯜꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯤ ꯃꯁꯛꯁꯦ ꯇꯏꯡ ꯂꯥꯎꯔꯒ ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗꯅꯦ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯇꯧꯔꯤꯁꯤ ꯊꯥꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯝꯂꯤꯕ ꯂꯤꯒꯗꯣ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯖꯔꯤ ꯑꯁ ꯂꯤꯛ ꯈꯨꯆꯥꯎꯁꯤꯗꯤ ꯃꯁꯤꯅ ꯊꯣꯛꯅ ꯊꯥꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯅꯦꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯛꯏ ꯍꯩ ꯏꯅꯦ ꯅꯠꯇꯦꯀꯣ ꯏꯃꯥꯆꯧꯕꯤ ꯀꯧꯋꯣ ꯑꯩꯁꯦ ꯄꯥꯃꯦꯜꯒꯤ ꯃꯃꯥꯆꯧꯕꯤꯅꯦ ꯃꯇꯥꯡꯗꯨꯗ ꯊꯋꯥꯟ ꯃꯃꯥꯅ ꯄꯥꯃꯦꯜꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯒ ꯆꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯃꯥꯕꯨ ꯀꯧꯕ ꯆꯪꯂꯛꯏ ꯏꯃꯥ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ ꯍꯩ ꯅꯅꯥꯎ ꯅꯨꯄꯤꯅꯤꯅꯦ ꯂꯩꯔꯤꯁꯦ ꯆꯪꯂꯛꯀꯅꯨ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯂꯩꯕꯁꯤꯗꯅꯦ ꯂꯩꯐꯝ ꯈꯪꯗꯦ ꯕꯦꯝꯃ ꯅꯇꯩꯅꯦ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯅꯪ ꯊꯤꯟꯕꯒ ꯌꯥꯎꯗꯣꯔꯤꯕꯅꯤ ꯏꯃꯥꯆꯧꯕꯤꯁꯨ ꯍꯣꯏ ꯊꯥꯔꯤꯛ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯈꯟꯖꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯁꯅꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥ ꯍꯪꯖꯔꯛꯏ ꯕꯦꯝꯃ ꯏꯃꯧꯕꯨ ꯀꯔꯤ ꯃꯆꯨ ꯄꯥꯝꯒꯦ ꯏꯃꯧꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯊꯥꯔꯤꯛ ꯁꯅꯥꯒꯤ ꯃꯉꯛꯁꯝꯗ ꯍꯥꯟꯅ ꯌꯦꯡꯂꯛꯏ ꯏꯆꯝ ꯆꯝꯕ ꯆꯔꯤꯛ ꯄꯔꯦꯡ ꯑꯃ ꯁꯤꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯌꯥꯔꯦ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯩ ꯁꯅꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯏꯃꯧꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯁꯥꯅ ꯌꯥꯗꯅ ꯄꯨꯔꯛꯂꯤꯕ꯭ꯔꯅꯦ ꯑꯁ ꯃꯉꯣꯟꯗ ꯍꯪꯉꯨꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯧꯗꯣꯛꯄꯤꯔꯣ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯃꯧꯒꯤ ꯃꯇꯧꯗꯨꯕꯨ ꯉꯛꯆꯥꯅꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯃ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕꯗ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯁꯥꯈꯤ ꯀꯧꯕ ꯃꯗꯣꯝꯆꯥ ꯑꯃꯒ ꯆꯪꯂꯛꯏ ꯃꯦꯝꯃꯅ ꯁꯤꯁꯦ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅꯗꯤ ꯅꯅꯦꯝꯗ ꯐꯤꯒꯤ ꯐꯅꯦꯛ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯇꯧꯁꯤ ꯄꯛꯆꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯐꯅꯦꯛꯁꯤꯗ ꯑꯣꯏꯅꯅꯦ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯂꯩꯔꯤ ꯁꯥꯈꯤꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯦꯜꯂꯛꯄ ꯊꯤꯟꯕꯗꯤ ꯐꯤꯒꯤ ꯐꯅꯦꯛ ꯀꯩꯁꯨ ꯁꯦꯠꯅꯗꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯃꯧꯁꯤ ꯑꯃꯈꯛꯇꯅꯤꯗꯅ ꯑꯩꯒꯤ ꯃꯧꯗꯤ ꯁꯅꯥ ꯑꯁꯦꯡꯕ ꯉꯥꯛꯇꯁꯨ ꯁꯥꯕꯤꯅꯤ ꯁꯥꯈꯤꯅ ꯍꯣ ꯁꯦꯜ ꯄꯥꯏꯕ ꯅꯈꯣꯏꯒꯤꯗ ꯇꯧꯔꯁꯦ ꯏꯅꯥꯎ ꯁꯅꯥꯗꯤ ꯅꯪꯗꯧꯅ ꯁꯦꯜꯁꯨ ꯍꯦꯟꯗꯣꯛꯅ ꯄꯥꯏꯕ ꯅꯠꯇꯦ ꯃꯃꯧꯒꯤ ꯁꯣꯏꯗꯅꯕ ꯇꯧꯖꯔꯤꯅꯤ
ꯃꯦꯃꯅ ꯑꯩꯒꯤꯗꯤ ꯏꯃꯧꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯅꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯦꯃꯅ ꯐꯤꯒꯦ ꯐꯅꯦꯛ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯐꯤꯒꯦ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯨꯇꯃꯛ ꯁꯦꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯍꯧ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯁꯅꯥꯅ "ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯧꯕꯨꯅꯦ ꯈꯨꯔꯨꯝꯍꯜꯂꯔꯣ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤꯌꯦ"꯫ ꯊꯥꯔꯤꯛ ꯋꯥ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯇꯥꯗ ꯄꯥꯃꯦꯜꯗ ꯈꯨꯔꯨꯝꯂꯒ ꯄꯥꯃꯦꯜꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯇꯔꯥ ꯆꯞꯄꯤ 5 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯃꯦꯃꯅ "ꯏꯕꯨꯡꯉꯣ ꯄꯥꯃꯦꯜ, ꯆꯥꯃꯗꯁꯨ ꯁꯨꯍꯜꯂꯨꯗꯅ"꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯥ ꯆꯞꯄꯤ 5 ꯑꯃꯒꯁꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯃꯅꯦꯝ ꯁꯅꯥꯃꯥꯁꯨ ꯃꯃꯧꯗ ꯇꯔꯥ ꯆꯞꯄꯤ 3 ꯑꯃ ꯄꯥꯏꯍꯜꯂꯤ꯫ "ꯕꯦꯝꯃ, ꯅꯃꯥꯟꯅꯕꯤꯁꯤꯡꯒꯅꯦ ꯉꯥꯃꯣꯛ ꯆꯥꯎꯀꯣ, ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯏꯃꯧꯕꯨ ꯑꯊꯨꯕꯗ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ, ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ"꯫ ꯊꯥꯔꯤꯛ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯥꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯤ꯫ ꯁꯅꯥ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯧꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯍꯩꯅꯖꯕꯤ ꯃꯇꯧ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯤ ꯃꯗꯣꯝꯆꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯃꯦꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯆꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯕꯣꯛ ꯁꯛꯅ ꯁꯦꯟꯈꯥꯎꯗꯒꯤ ꯇꯔꯥ ꯆꯞꯄꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ "ꯑꯁ ꯏꯃꯥ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯂꯦꯞꯅꯔꯨꯈꯤꯅꯨꯀꯣ, ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯃꯣꯏ ꯏꯃꯨꯡꯗꯣ"꯫ ꯏꯕꯦꯜꯂꯩꯅ "ꯑꯩꯅ ꯎꯕꯗꯗꯤ ꯐꯅ ꯐꯕ ꯃꯥꯜꯂꯤꯗ ꯃꯃꯥꯗꯣ. ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯕꯨꯛ ꯐꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ? ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯈꯛꯇꯅꯤ. ꯀꯔꯤꯅꯣ, ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯤ. ꯉꯁꯥꯏ ꯑꯍꯜꯈꯩꯅ ꯍꯥꯏꯔꯝꯕꯗꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯑꯗꯨꯝ ꯋꯥꯠꯇꯦ ꯍꯥꯏꯔꯝꯃꯤꯗ. ꯄꯣꯠ ꯆꯥꯕ ꯈꯛꯇ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ. ꯃꯤꯃꯥꯡꯗ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯍꯦꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ. ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ. ꯆꯦꯟꯒꯩ ꯆꯦꯟꯊꯣꯛꯂꯒ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯁꯤꯕꯣ? ꯍꯩ, ꯅꯪ ꯅꯨꯄꯤꯅꯤꯀꯣ, ꯇꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯦ ꯍꯥꯏꯅ ꯈꯜ. ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯦꯜꯂꯒ ꯑꯇꯣꯞꯄꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ. ꯑꯩ ꯈꯛ ꯅꯠꯇꯦ, ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯩ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ. ꯈꯪꯗ꯭ꯔꯦꯗ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣ꯫ ꯊꯥꯔꯤꯛꯇꯤ ꯊꯋꯥꯟꯒꯤ ꯋꯥꯈꯜ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯋꯥꯟꯅ ꯂꯛꯅꯔꯛꯄ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯔꯤꯛ ꯃꯥꯅ ꯍꯧꯔꯨꯕꯗ ꯑꯗꯨꯃꯛ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯅꯗꯦ꯫ ꯄꯥꯃꯦꯜꯅ ꯊꯥꯔꯤꯛ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯊꯥꯔꯤꯛꯅ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯄꯥꯃꯦꯜ ꯊꯥꯔꯤꯛꯀ ꯆꯦꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝ ꯊꯝꯕꯥꯜꯕꯨ ꯄꯥꯝꯂꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ꯫ ꯊꯋꯥꯟꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯆꯦꯜꯂꯛꯄ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯒꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯀꯣꯛꯐꯥꯏꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯐꯅꯤꯗ ꯊꯋꯥꯟ. ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯣꯔꯕꯅꯤ. ꯅꯉꯣꯟꯗ ꯃꯀꯣꯛꯀ ꯈꯨꯝꯃꯒ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏ ꯅꯣꯛꯏ꯫ ꯊꯋꯥꯟꯅ ꯀꯣꯛꯐꯥꯏꯒꯤ ꯂꯨꯛꯐꯝꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ꯫ "ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ? ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟ ꯍꯧꯒꯠꯇꯨꯅ ꯊꯥꯔꯤꯛꯀꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ "ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯃꯨꯟꯕ ꯉꯝꯗꯣꯔꯤꯒꯦ? ꯂꯧꯒꯅꯤ. ꯑꯩꯅ ꯊꯥꯔꯤꯛꯄꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ. ꯏꯅꯥꯎ ꯅꯨꯄꯥꯅ ꯆꯦꯟꯒꯦꯔꯥ ꯀꯅꯥꯅ ꯆꯦꯟꯒꯦꯒꯦ ꯑꯩꯅ ꯂꯧꯔꯅꯤ ꯍꯥꯏꯗꯤ ꯂꯧꯔꯗꯧꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯀꯅꯥꯝꯇ ꯌꯦꯛꯂꯛꯄ ꯌꯥꯔꯣꯏ". ꯀꯣꯛꯐꯥꯏꯅ "ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯣꯏꯗꯧꯔꯤꯕꯣ? ꯃꯇꯩꯅ ꯃꯅꯥꯎ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯗ ꯌꯥꯎꯔꯤꯕ ꯀꯣꯛꯐꯥꯏ ꯑꯁꯤꯕꯨ ꯂꯥꯟꯗꯕ꯭ꯔꯅꯦ"꯫ ꯊꯋꯥꯟ ꯀꯣꯛꯐꯥꯏꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ "ꯍꯩ, ꯇꯣꯏ ꯃꯆꯥ, ꯀꯛꯊꯨꯝ ꯃꯥꯟꯕ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯅꯪ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯒꯦ? ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯆꯥꯃꯤꯟꯅꯖꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯂꯥꯛꯅꯤꯡꯉꯨꯕꯤ ꯋꯥꯗꯤ ꯅꯠꯇꯦꯗ. ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯁꯨ ꯑꯩ ꯑꯃ ꯌꯥꯎꯕ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯎꯀꯟ ꯑꯣꯏꯗꯣꯔꯤꯕꯅꯤ. ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯍꯥ? ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦꯕ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ "ꯊꯥꯔꯤꯛ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ". "ꯍꯥꯏꯌꯨ ꯇꯥ ꯊꯋꯥꯟ, ꯑꯩꯁꯨ ꯇꯥ ꯊꯋꯥꯟꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ". "ꯅꯪꯅ ꯎꯅꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ". "ꯇꯥ ꯊꯋꯥꯟꯕꯨ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯨꯗꯕꯅ ꯇꯥ ꯊꯋꯥꯟꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗ꯭ꯔꯦ. ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯑꯩ ꯇꯥ ꯄꯥꯃꯦꯜꯗ ꯆꯦꯜꯂꯨꯔꯕꯁꯨ ꯃꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ. ꯑꯩ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ. ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯏꯇꯧꯁꯤꯡꯗꯣ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯉꯥꯛꯇꯅꯤ. ꯇꯥ ꯊꯋꯥꯟ, ꯅꯪ ꯑꯩꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ"꯫ "ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ. ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯈꯤꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ. ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯪꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯋꯥꯈꯜꯁꯤꯗꯒꯤ ꯀꯥꯎꯕ ꯂꯩꯇꯦ".
ꯑꯗꯨꯗꯤ ꯇꯥ ꯊꯋꯥꯟ ꯅꯪ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ꯫ ꯊꯋꯥꯟ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯑꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯟ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯔꯤꯛ ꯃꯥꯁꯨ ꯊꯋꯥꯟꯒꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯐꯩ, ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯕꯤꯅꯤ, ꯑꯇꯥꯡꯕ ꯁꯅꯥ ꯃꯈꯜ ꯃꯈꯜ ꯁꯥꯕꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯊꯥꯔꯤꯛꯅ ꯊꯋꯥꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗꯨ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯤ ꯑꯃꯅ "ꯍꯦ, ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯅꯈꯨꯠꯀ ꯁꯝꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯅꯋꯣ!" ꯊꯥꯔꯤꯛꯅ "ꯏꯃꯥ, ꯑꯩꯅꯤ." ꯊꯥꯔꯤꯛ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ "ꯏꯁ, ꯑꯩꯅꯦ ꯀꯥꯏꯅ ꯅꯪ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯧꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯍꯩ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯤ ꯄꯣꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯅꯃꯥꯏ ꯑꯊꯥꯕꯗꯨ ꯄꯨꯗꯨꯅꯅꯦ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ." ꯊꯥꯔꯤꯛ ꯈꯜꯂꯨꯕꯒ ꯇꯧꯊꯣꯔꯛꯂꯤꯕꯗꯨꯒ ꯈꯖꯤꯛꯇꯤ ꯇꯥꯌꯣꯟꯅꯩ꯫ ꯊꯋꯥꯟꯅ "ꯀꯔꯤꯅꯣ ꯏꯃꯥ, ꯑꯩꯒꯤꯁꯦ ꯆꯦꯜꯂꯛꯀꯦ ꯈꯟꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯝ ꯌꯦꯠꯄꯤꯔꯛꯀꯅꯨ." "ꯑꯣ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ. ꯑꯩꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯗꯤ ꯍꯜꯂꯔꯣꯏ. ꯐꯔꯦ, ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ. ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯔꯔꯣꯏ. ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯒꯅꯦ ꯅꯪ ꯌꯨꯝꯁꯤ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯩ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅꯅꯦ ꯑꯩ ꯂꯩꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯣꯏ ꯅꯊꯤꯕꯣꯡꯗꯣ ꯀꯗꯥꯏꯗꯒꯤ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯅꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯝꯗ ꯆꯠꯇꯨꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝꯗꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯈꯪꯂꯕꯗ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯁꯥꯒꯩ ꯑꯗꯨꯃꯛꯇꯗꯅꯤ ꯈꯪꯂꯕꯗ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗꯁꯨ ꯃꯍꯩ ꯄꯥꯎꯗꯨ ꯇꯥꯅꯔꯛꯇꯨꯅ ꯁꯥꯎꯅꯔꯦ꯫ ꯁꯅꯥꯅ "ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤ ꯏꯆꯥꯁꯤꯒꯤ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯇꯧꯉꯝꯕꯤꯗꯨꯒꯤ ꯂꯝꯆꯠ ꯈꯪꯍꯧꯔꯤꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ. ꯑꯩꯗꯤ ꯅꯍꯥꯟꯅ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯈ꯭ꯔꯕꯅꯤ. ꯏꯆꯥꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯃ ꯈꯜꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦꯗꯅ. ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ?" ꯄꯥꯃꯦꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯎꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯊꯋꯥꯟ ꯃꯥꯗꯤ ꯊꯥꯔꯤꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥ ꯃꯃꯥꯅ ꯄꯩꯗꯨꯅ ꯊꯝꯂꯝꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯂꯩꯕꯅ ꯀꯔꯤꯁꯨ ꯋꯥꯗ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝ ꯑꯃꯗꯤ ꯀꯨꯟꯖꯣ ꯂꯥꯂꯣꯟꯐꯝꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯨꯅꯤ꯫ ꯃꯦꯝꯃ ꯁꯥꯎꯅꯤꯡꯅ ꯀꯨꯟꯖꯣꯗ ꯍꯥꯏꯔꯤ, "ꯃꯣꯏ ꯃꯄꯥ, ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯁꯥꯎꯅꯤꯡꯉꯩꯗ. ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ. ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯌꯨꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯧ ꯂꯩꯔꯝꯗꯣꯏꯅꯦꯕ. ꯍꯦꯔꯥ, ꯀꯩꯗꯧꯕꯒꯤ ꯁꯤꯗ ꯋꯥꯅ ꯂꯩꯖꯔꯨꯅꯦꯒꯦ? ꯌꯨꯝꯗ ꯆꯠꯀꯦ ꯑꯩ. ꯑꯗꯨꯒꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯈꯪꯉꯤ. ꯃꯦꯝꯃ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯃꯥꯅ ꯄꯪꯂꯥꯛ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ." "ꯍꯩ ꯃꯃꯥ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯅꯨꯀꯣ. ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯧ. ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ." "ꯀꯔꯤꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯟꯕꯅꯣ? ꯃꯍꯤꯗꯤ ꯅꯍꯥꯟꯅ ꯂꯥꯡꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯩ ꯇꯧꯒꯦꯕ. ꯌꯦꯡꯉꯨ, ꯇꯧꯒꯦꯕ ꯑꯩ ꯍꯧꯖꯤꯛ." "ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦ. ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯈꯛ ꯆꯤꯡꯒꯅꯨꯀꯣ." "ꯅꯠꯇꯦ, ꯂꯩꯀꯥꯏꯗꯨꯗ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯕꯨ? ꯑꯩꯗ ꯅꯠꯇꯦ, ꯃꯣꯏ ꯃꯄꯥꯁꯨ ꯉꯝꯕꯤꯗꯣꯔꯤꯕ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯦꯕ. ꯃꯇꯩꯗ ꯃꯋꯥ ꯅꯥꯏꯕ ꯉꯝꯕꯤ ꯑꯣꯛꯇꯕꯤꯗꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ ꯈꯟꯖꯕꯅꯤ. ꯃꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯗꯅ ꯃꯣꯏ ꯃꯄꯥ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ "ꯍꯩ, ꯀꯔꯟ ꯇꯧꯅꯨꯀꯣ. ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯠꯈ꯭ꯔꯦꯅꯦ. ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯁꯨ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯃ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ, "ꯍꯩ, ꯏꯀꯥꯏ ꯈꯪꯗꯕ ꯈꯪꯗꯕꯤꯁꯥ, ꯃꯄꯥꯟꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ." ꯊꯋꯥꯟ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯅꯣ ꯏꯃꯥ? ꯌꯨꯝꯁꯤꯁꯨ ꯍꯥꯟꯅ ꯆꯪꯉꯛꯎ. ꯏꯁꯧ ꯅꯍꯥꯟ ꯍꯦꯛꯇ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯅꯣ ꯏꯃꯥ?" "ꯏꯁ, ꯏꯆꯥꯗꯤ ꯑꯙꯥ ꯃꯣꯔꯥ ꯃꯅꯝ ꯅꯝꯃꯤꯗ. ꯍꯩ, ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯗꯤ ꯇꯨꯝꯍꯧꯔꯤꯕꯅꯤ." "ꯏꯁ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯅꯤꯅꯦ. ꯃꯥꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ. ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ. ꯁꯣꯔꯣ ꯄꯥꯏꯔꯒꯅꯦ ꯆꯤꯡꯊꯣꯔꯛꯎ ꯁꯤ ꯇꯥꯟꯅ." ꯊꯥꯔꯤꯛꯁꯨ ꯃꯄꯥꯟꯗ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯕꯤꯔꯒꯦ?" "ꯑꯁ, ꯑꯩ ꯌꯦꯡꯅꯤꯡꯗꯦꯗ ꯃꯁꯛꯁꯤ. ꯌꯦꯡꯅꯤꯡꯗꯦꯗ ꯑꯩ." "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤꯗꯅꯦ ꯐꯛꯂꯣꯡ ꯈꯥꯗꯨꯅ ꯂꯩꯒꯗꯕꯅꯤ. ꯑꯩ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ."
ꯇꯣꯉꯥꯟꯒꯗꯕꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯔꯜ ꯆꯥꯕ ꯅꯇꯤꯛ ꯅꯠꯇꯦ ꯊꯋꯥꯟꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯇꯣꯝꯇ ꯆꯪꯖꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯊꯥꯔꯤꯛꯅ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯇꯣꯉꯥꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯅꯋꯥ ꯅꯥꯏꯅꯤ ꯈꯪꯂꯒ ꯑꯗꯨꯐꯥꯎ ꯈꯪꯗꯕꯔꯣ ꯉꯝꯅꯕ ꯁꯨꯕ꯭ꯔ ꯅꯣꯝꯕ꯭ꯔ ꯍꯣꯠꯅꯧ ꯇꯜꯂꯒꯅꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯥꯛꯅꯤꯕꯤ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤꯅꯦ ꯅꯣꯏꯕꯨ ꯌꯦꯡꯁꯟꯕꯒꯤ ꯗꯥꯏ ꯂꯩꯇꯦ ꯊꯋꯥꯟ ꯃꯃꯥꯗ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯃ ꯎꯌꯥꯟ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯍꯥꯏꯕ ꯌꯨꯝꯕꯥꯟ ꯑꯗꯨꯗ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯊꯋꯥꯟꯁꯨ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯛꯇꯕꯅ ꯀꯔꯤꯁꯨ ꯁꯨꯔꯝꯗꯦ ꯁꯣꯝꯗ ꯄꯥꯃꯦꯜ ꯊꯝꯕꯥꯜꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯌꯥꯕꯤꯔꯛꯂꯕꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯅꯕ ꯈꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯗ ꯊꯝꯕꯥꯜꯅ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯊꯝꯕꯥꯜ ꯃꯥꯗꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯥꯃꯦꯜꯁꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯁꯤꯜ ꯀꯥꯡꯊꯣꯛꯄ ꯍꯧꯔꯛꯏ ꯊꯝꯕꯥꯜ ꯇꯥ ꯄꯥꯃꯦꯜ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯅꯪ ꯑꯃꯨꯛꯇ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯇꯥ ꯄꯥꯃꯦꯜ ꯍꯦꯛꯇ ꯍꯥꯏꯌꯣ ꯋꯥꯐꯝꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯁꯨꯝ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯐꯝꯗ ꯍꯥꯏꯔꯒꯦ ꯈꯜꯂꯤ ꯊꯝꯕꯥꯜ ꯋꯥꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯄꯥꯃꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯝꯕꯥꯜ ꯑꯍꯦꯟꯕ ꯁꯛꯐꯝ ꯑꯃꯠꯇ ꯎꯠꯇ ꯇꯥ ꯄꯥꯃꯦꯜ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯇꯥ ꯄꯥꯃꯦꯜ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯇꯥꯅꯤ ꯑꯗꯨꯅ ꯇꯥ ꯄꯥꯃꯦꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯁꯨ ꯏꯇꯥꯅꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯇꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯅ ꯑꯍꯥꯟꯕ ꯅꯪꯕꯨ ꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕు ꯊꯃꯣꯏꯁꯤ ꯂꯥꯠꯈꯤꯕꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯍꯧꯈꯤꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯂꯛꯂꯒ ꯑꯩꯅ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯗꯤ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯈꯟꯅ ꯅꯐꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯌꯥꯈꯤꯕꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯈꯛꯇꯅꯤ ꯏꯁꯤꯜꯅ ꯊꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯗꯕꯗꯨꯅ ꯏꯊꯟꯇ ꯇꯨꯃꯤꯟ ꯂꯨꯞꯁꯤꯟꯈ꯭ꯔꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯌꯦꯡꯂꯒ ꯑꯍꯦꯟꯕ ꯀꯅꯥꯕꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯖꯤꯛꯐꯥꯎ ꯌꯦꯡꯗꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯦ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯇꯥ ꯄꯥꯃꯦꯜ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯆꯞ ꯆꯥꯅ ꯈꯪꯈꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯇꯥ ꯄꯥꯃꯦꯜꯕꯨ ꯂꯨꯅ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯇꯥꯌꯣꯟꯅꯕꯗ ꯏꯇꯥꯅ ꯇꯥ ꯄꯥꯃꯦꯜꯕꯨ ꯅꯨꯡꯁꯤ ꯐꯣꯡꯈꯤꯕꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯇꯥ ꯄꯥꯃꯦꯜꯕꯨ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯇꯥꯅ ꯍꯥꯟꯅ ꯐꯣꯡꯈꯤꯕꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯦ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯇꯥ ꯄꯥꯃꯦꯜ ꯏꯇꯥ ꯃꯥꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯀꯅꯥꯗ ꯃꯐꯝꯗꯨꯗ ꯃꯥꯅ ꯍꯦꯜꯂꯤ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥ ꯄꯥꯃꯦꯜꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯅꯤ ꯇꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯄꯥꯃꯦꯜ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯅ ꯑꯌꯥꯕ ꯄꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕꯔꯣ ꯊꯝꯕꯥꯜ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯊꯝꯕꯥꯜ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯐꯥꯎꯏ ꯑꯩ ꯅꯪ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯅꯪ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯆꯠꯂꯁꯤ ꯑꯩꯒꯤ ꯑꯗꯨꯝ ꯏꯟꯕꯤꯔꯣ ꯁꯅꯥꯕꯨꯟꯁꯦ ꯀꯥꯏꯗ ꯊꯝꯃꯝꯗꯣꯏꯅꯣ ꯁ꯭ꯋꯥꯏ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯑꯗꯨꯝ ꯊꯅꯝꯃꯣ ꯉꯥꯏꯍꯥꯛꯇ ꯊꯅꯝꯒꯦꯅ ꯍꯥꯏꯖꯤꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗꯅꯦ ꯃꯤ ꯑꯃ ꯊꯥꯔꯒ ꯇꯧꯍꯜꯂꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯝꯕꯥꯜ ꯁꯅꯥꯕꯨꯟ ꯑꯗꯨꯕꯨ ꯑꯅꯛꯄꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯊꯅꯝꯂꯒ ꯄꯥꯃꯦꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯁꯅꯥ ꯃꯃꯧꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯃꯧꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯏꯪ ꯇꯞꯄ ꯃꯇꯧ ꯄꯨꯝꯅꯃꯛꯇꯨꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯁꯨꯝ ꯁꯨꯝꯂꯤ ꯁꯣꯝꯗꯅ ꯄꯥꯃꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ
เมียมาเห็นมาซาโมบุสาวนิ่งไปเฮเลยมีกี่ดีได้ซาบิมปุรักตัวไหลให้เสียนุ่งไงจะรำนี่ด่าไอ้คุยกี่ลูกขักซาบนี่นะอีมุงเสียไม่เห็นลางอีดานะไล่ไก่เมียวกินน้องน่ะผมสวยบะอีไม่สิสูทางดกปังงำใจมีกี่ดีสนาคุณเจไอ้คุยกี่นะสันทีที่บักเอามาคุณตัวนั้นเนี่ยคิดแล้วก็ทำเลยทกนักเขนักเครดโกมีกี่มาซากะไอ้นี่ยกหลักประเดี๋ยวน่วงมาตาลูกขักพิซซ่าคิดแบบนี้คูบังน่ะเสียท่าดนะนานนั้นทำหลักไปกี่มาให้นี่ไอ้เนี่ยซาดิสิทวันฮานากามานันเจบันีมาสักภาษาบกิลารูบนุปีดูกิวารีดูนิ่งซิงตุนะอยู่เงาดุนหลักละกะทาริกปุทีนะผู้บใส่บะงางบะกายามาเตาระบันีอะดูกะทวันมาดีจากลามละบสุมามากิมานักแต่สังตุนะดมักใจทาริกมาดีจานิไงเลยตบนะมีกิมายุมดาทับักสุบจัลามีอามาดีอพังมาทับักสุดุนะนงมกิมาพุกทันนะบุหนารามีทาริกิสักพัมดูปุมวนโอลีสักทีระบันีนะสักแต่เงาคิบนุปามานะสุสักเห็นวิทาริกมาบุนุสีบะพาวจีมาปามทหารดุนเลยกะดับสุมาปามกิมีอมตนะมาบุจังหันบีจีทาริกินหายบดาเลปีนบกันนาสุเลยติมาสานุสุรกษาบะสู้จกันนสาราเห็นบะคำเทงนวาบะหายบตัวโอยเลยอาสมนมาตำครกิมาตุงทำบาสุปาเมลกะจาวในลูกหงเลยสนานะเปียมาสิอิมานันเนี่ยอิโมกินหายดุนะลิกมาสามตั้งซาบิบันีอีมาหนังงำเล็บกันดาอาศัวสาวสาบีด้วยอีมาดีเสียวสุยามน่ะไปวันนั้นแต่บันนี้เนี่ยอีโมกี้อาศัวสนาดีสาบังงำเดรอีมายามมันเลยน้ำมงน่ะปามบดีสนาสินาดีอีมานุสิบีบะอีมาอุดบีบะมีนุสิเท่าจังไอ้ทุกขักแต่มักนี่น้ำมงน่ะปามจะบดีนั่งกินน่ะตาดูดีสังลักปังงำน่ะรวยเนี่ยมาสานามาราเลยเจระบันนี้นะอีมาอีตาดูอุดบัสกุยเลยมาบูสุขจังหลักนรอยเดบซาละการยิมตาฮารุดรสุเนียมาสร้างตอกสกีบุปุ่มบดุนะมาตัวมตีไกจะรำลันไอซูมานี่ยุมตัวเด็กหลักปนุมิตะกิเนียกะสีพอคงกูตารุจิฮัดบุเฮาครบดีเฮาครีมาสร้างเห็นบดุดานุ่งไงนี่ขันจะสักครบดีเฮาสิกดีไอกีมองมานีมุกตามาพังเลบดาการิขัลุนี่ไฮกีมาสุอิมองนี่วารองนับสาวนับยาดีอินีมุกสัตุนันเนียอุนารุสิคุยมาวารองดันบะไอ้น่าสวยรำเก่งอาศัยให้ดูนะสนามาดีทำบาลเมียมากิยุมดลายสนานะอิเจียโหอิเจเมียมาปานดมีก็บดูดาพัดทกเลยอดูบุสนากิมันนิโมไอรำบดูดาอีกายรับเต้าเสสนาสังกะโอสนามาดีทำบาลกักดูนะมังกรละดูทาริบะพักดูดพัมดูนะสนานวารีสารีอิเซียกิไม่ท่องดูตาริบมามีดอนั่นเอาสุขังงี้ไกสุขันลูรนุเฮาสิกตีปุ่มน้ำมาเกาถกนรสิไอ้ค่อยสุการิสุขันเตรอีโมสิน้ำมาตาโดอุดบกุยเรอุนิงเงให้บดุดาบุบิรักลินีเมียมันนะสนาสากายจัดเจนทานบีอีกายขังดบิดูบุอุนันิไลสิบุตันดรนวยบ่ไอ้ดีมาสักต่อสุกเย่งนิ่งเดอีเสียอดุมน่ะสวยบีกันนุดาเฮาขีบสิ่งดุดาสุมนินดาตารุดุนะการิกานารุดุยโนอดุกิสารุฮาราวนั่นเลยมินนับหัวนั่นสิสนะไอ้นั่นเลยบ่มาใครดีอีกไก่ขังตะบีดอกางปีบสุกงำไว้มาอยากตึกตัวนัดโจปุ่มน้ำมังตากลิบเสียรวยระบาดไอ้กี่มุงสิปุ่มรวยระบาดทำบาลนะอีมาบอกนายริบสิ่งดอกอสมบัติอดูบุเฮาขีบรวยขีบให้บสิดีอมกันหันหลักไปยาเลยอดูนะอีมาบอกแกสาวบดอกพัทบิวอีตาดอกอมตุอุนเซกิมามังสังกุยสิเลยรำกันนี่ทำบาลให้เฟซจริงได้รับตรงนะมามังสังกุยดูตำนั่นแหละทำบาลมามังสังกุยดูกี่ผักลงขาดูนะปิดตั้งนั่นเลยปากกาดูกี่ขันลิบพีดูมาคุยดูนะให้เฟซให้ดอกตัวนี้ยังรูบดาทาริกพี่ป้าบ้านนี่ล้วนนะดูนะมุปักเสียวเดบะอุปักมาทักอดูดาตัดสินดูนะนิกเลยเลยริบดูอุบดาขังเจนสินดูนะอีตาบรออีตาสิอีตาทักใครดูระเกทำบาลมาในอิลีบพีดูสูเราถูกดูนะทาริกิมาทักตะกุบสินปีอีตาแงกตะเลยระมุกอาศัยให้ดูนะพี่ดูพวกมึงเราขัดดูนะทำบาลมายุ่มเด็กพี่ทาบัลเล่าดูนะสุบสินบีระเผาบะนิกบันดับดูนะทาริกิมาซาดุคนสินปีอีตาคาราพาระบทาริกทำบาลเด็กขังเขาดูนะขังคนสิลักดูนะเฮียกเล่านะกับละไกได้อีตาไอ้ยังวันไอ้นั่นเอาใจระบบมาปอบไอ้สิปอบเจลบีเนี่ยไอ้เห็นมาปอบหรือเปล่าไอ้ยี่ร่างหักกันก็สิดีว่าเขาตารักแล้วมาทำสินะไอ้ยี่นายเป็นตะขนาสุดไอ้รับ
ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯩ ꯂꯥꯛꯅꯤꯡꯂꯕꯁꯨ ꯏꯔꯥꯜꯁꯤꯅ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯉꯦ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯁꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯋꯥꯔꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯋꯥꯟ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯗꯨꯅ ꯂꯥꯛꯏ ꯑꯣꯛꯇꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯂꯧꯔꯨꯗꯅ ꯑꯩꯁꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩ ꯎꯕꯗ ꯉꯥꯡꯅꯕ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯩꯕꯨꯁꯨ ꯏꯊꯣꯛꯄꯤꯕ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯊꯋꯥꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯃꯁꯤꯗ ꯇꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯊꯝꯕꯥꯜ ꯂꯩꯔꯝꯕꯗꯨꯗ ꯊꯝꯕꯥꯜ ꯅꯪ ꯂꯥꯛꯑꯝꯃꯤꯔꯥ ꯊꯝꯕꯥꯜ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯀꯨꯞꯂꯒ ꯃꯁꯤ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅꯤꯅꯤ ꯃꯥꯁꯦ ꯑꯄꯪꯕ ꯑꯩꯅ ꯗꯨꯈꯛ ꯆꯥꯕꯅꯤ ꯑꯩꯁꯦ ꯑꯄꯪꯕꯅꯤ ꯑꯄꯪꯕ ꯏꯆꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯀꯣꯟꯅꯃꯨꯛ ꯂꯥꯛꯀꯦ ꯊꯝꯕꯥꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯃꯦꯜꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯟꯗꯨꯅ ꯊꯥꯔꯤꯛꯄ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯄꯥꯃꯦꯜꯗ ꯍꯥꯏꯗꯨꯅ ꯐꯤꯁꯥꯀꯣꯟ 2 ꯂꯩꯍꯟꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯊꯝꯕꯥꯜꯅ ꯄꯨꯊꯣꯛꯂꯒ ꯊꯥꯔꯤꯛꯄꯨꯁꯨ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅꯁꯨ ꯌꯣꯜꯂꯝꯃꯤ ꯊꯥꯔꯤꯛ ꯃꯅꯦꯃꯀꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯥꯝꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯊꯝꯕꯥꯜꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯍꯜꯂꯝꯗꯦ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯁꯥꯅ ꯇꯧꯖꯕꯅ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯐꯤ ꯇꯦꯛ ꯁꯥꯔꯒ ꯃꯁꯥꯒꯤ ꯃꯄꯨꯛ ꯊꯥꯛꯆꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯃꯤꯔꯣꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯊꯥꯔꯤꯛꯁꯨ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯕꯤꯔꯛꯂꯦ ꯃꯦꯝꯃ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯕꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯐꯈ꯭ꯔꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯃꯦꯝꯃꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕꯅꯅꯦ ꯑꯃꯥꯡꯕ ꯑꯣꯏꯔꯛꯀꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯂꯦꯟꯕ ꯄꯥꯝꯂꯤ isu haibadusu image uningba phaurakle imobusu huntoktuma yakadaba natte aduna imana na koi anibu nungsina leibado uninge amukana imobusu tathi tawoina tauraroi imana haibu pumba nasani injagi aina tawriyu phatabu pumba thadoklage ima yam koi leikidokni kai wakal sothari no tharikna ima namong nu soki pumba ngakpiyu ko namong na lankiba pumba karisu khangsadaba namong ni khanduna namong bu ngakpiyu ko asumna imong animak saungnaraba pumba ngaknaraduna numit adudagi harau harau pankibado thambalna masuda wari liduna khanghalami ingtham thani handaki numit kharani asida ingmasu yamni henjili nahan makaidi ayuksi leisil yamna thabani adubu ngasidi ngantana numit thoi imungdagi manja pompri ama induna mapanda thoklai aduga thokliba numit adubu mamina mikup ama yengi madugi tungda mangolgi khongten aduda manam nga duna mahak phamthai pompri duna masada cheni insili masada pharbi ingbadu karamakai koknaba mahak honasai Laimahal su inkolomdagi makutta hangam yaw polang ama paiduna mangolomda lai yumsida maga masanupa asidaga ngaire leiba ukhongtenda manam nga duna phamliba magi masanupa bu ui mamituna pairap yengduna masu nakal oirapna phamthai aduga polangda yawriba hangamdu makada sat haidoktuna manba hui makhoi ani wa machet amta ngangnade manjasu magi thokpa matumina phamli asumna mikup ama leiraba matungda nupi ama khak sanglei saghenbina haire isia nahalgi sendubu leirabro leimahalna saghenbia changlo phamsi morama lokthok tu napi sese sida phamungai ha moradu da phamtha du na hai nahangi seldo leirabro nangi seldo singe haina di khallabani adubu matang am isa sadre tawrise saghenbia nang sawra isiene nong nini sigi manungda soidina singnaba tawragi kuiroi satpirake haina seldo aingondagi lawdi lawkibani ko hoina hoini lawkibi adu nang sawrano ise nong ni sidanya soidina piragi hoi hoi ise soidi soibiranu ko aisu handakse sel khara sili adunani hoi ise noi yangam ga hawbro manengi kholdanya khara hawri
ꯍꯧꯔꯕꯗꯤ ꯆꯔꯥꯝꯇ ꯍꯦꯛꯄꯤꯌꯨꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯗꯤ ꯍꯧꯖꯕꯅꯤ ꯃꯍꯥ ꯄꯥꯄꯤꯒꯤ ꯁꯟ ꯈꯔꯅꯅꯦ ꯑꯍꯤꯡꯗ ꯆꯪꯉꯛꯇꯅ ꯁꯂꯥꯛ ꯁꯥꯒꯩ ꯂꯣꯏꯅ ꯍꯦꯛ ꯆꯥꯏ ꯀꯔꯝꯕ ꯁꯟ ꯃꯄꯨꯅꯣ ꯈꯪꯗꯦ ꯁꯟꯗꯨꯕꯨ ꯁꯪꯒꯣꯟꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯆꯥꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯏꯪꯈꯣꯜꯒꯅꯦ ꯄꯨꯝꯂꯣꯏꯅꯤ ꯂꯣꯏꯔꯤꯕ ꯏꯍꯦ ꯀꯅꯥꯒꯤ ꯁꯟꯅ ꯇꯧꯔꯝꯂꯤꯕꯅꯣꯅꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯑꯩꯅ ꯍꯥꯏꯗꯤ ꯁꯟꯗꯣ ꯂꯣꯏꯔꯕꯗꯤ ꯃꯇꯝ ꯆꯥꯅ ꯂꯧꯁꯤꯟꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗꯣ ꯄꯨꯜꯂꯒꯗꯤ ꯊꯝꯃꯨꯗꯅ ꯌꯨꯝꯂꯛꯇ ꯆꯪꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯅꯦ ꯄꯨꯝꯂꯣꯏꯅꯤ ꯂꯣꯏꯔꯤꯕ ꯅꯩꯈꯥꯏꯔꯤꯁꯦ ꯐꯔꯦꯁꯦ ꯏꯆꯦꯅꯦ ꯅꯪꯒꯤ ꯍꯪꯒꯥꯝ ꯍꯥꯏꯗꯣ ꯍꯦꯛꯄꯤꯔꯨꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯍꯧꯒꯠꯇꯨꯅ ꯐꯝꯂꯝꯃꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯂꯩ ꯃꯍꯜꯗꯨ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯅꯥꯀꯜꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯟꯖꯗ ꯌꯦꯡꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ ꯃꯥꯟꯖꯥ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯍꯤꯗꯥꯛ ꯉꯥꯎꯕꯁꯨ ꯅꯪ ꯍꯟꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯟꯖ ꯇꯨꯃꯤꯟꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯣꯏꯒꯤ ꯍꯤꯗꯥꯛ ꯍꯩꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯈꯤ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯊꯛꯂꯤꯕꯗꯨꯕꯨ ꯍꯩ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯅꯨꯄꯤ ꯂꯩꯔꯕꯅꯤꯀꯣ ꯅꯪ ꯊꯕꯥꯇꯣꯟꯕꯤꯗꯤ ꯀꯝꯗꯧꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗ꯭ꯔꯕ ꯅꯪꯕꯣ ꯆꯠꯇꯦ ꯏꯗꯣꯝꯆꯥ ꯀꯔꯤꯒꯤ ꯅꯪ ꯅꯨꯄꯥꯅꯤ ꯅꯪꯅ ꯆꯠꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯣꯏꯅꯣꯗ ꯑꯩ ꯆꯠꯂꯣꯏ ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯃꯗꯨꯕꯨ ꯃꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅꯦ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯕ ꯃꯗꯨꯗꯅꯤ ꯑꯩꯅ ꯉꯁꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯜꯂꯤꯁꯤ ꯃꯆꯣꯏ ꯌꯥꯝꯅ ꯉꯥꯡ ꯏꯆꯦꯁꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯪꯕꯨ ꯅꯃꯥꯁꯤ ꯀꯩꯁꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯅ ꯑꯗꯨꯝ ꯃꯔꯩꯕ ꯌꯥꯕꯗꯨꯗ ꯅꯪꯅ ꯍꯦꯛꯇ ꯍꯤꯗꯥꯛ ꯊꯛꯆꯤꯟꯗꯨꯅ ꯂꯥꯟ ꯇꯧꯏꯅꯦ ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯀꯔꯤꯗ ꯇꯧꯐꯝ ꯊꯣꯛꯏꯕ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯊꯛ ꯆꯥꯔꯦꯔꯒ ꯌꯥꯝꯅ ꯂꯦꯝꯂꯤꯁꯤꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯏꯀꯥꯏꯕ ꯍꯥꯏꯕ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ ꯅꯨꯃꯤꯗꯥꯡ ꯐꯪꯂꯦ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤꯕ ꯃꯤꯅꯅꯦ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯔ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯕꯨ ꯀꯅꯥꯝꯇꯅꯅꯦ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯍꯤꯡꯖꯒꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯂꯩ ꯃꯍꯜꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯃꯥꯅ ꯃꯈꯥ ꯁꯝꯊꯗꯨꯅ ꯍꯥꯏ ꯌꯦꯡꯁꯤꯟꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯔꯥꯏ ꯆꯦꯟꯗꯨꯅ ꯅꯄꯨꯟꯁꯤꯗꯨꯕꯨ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯪꯕꯨ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯅ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯕꯣꯏꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯖꯔꯛꯁꯅꯨ ꯇꯧꯔꯤꯁꯤ ꯍꯧꯗꯣꯡꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯁꯦꯁꯦ ꯍꯪꯒꯥꯝ ꯍꯥꯏꯗꯣ ꯆꯔꯥ ꯐꯥꯔꯗ꯭ꯔ ꯌꯦꯡꯉꯨ ꯌꯥꯔꯅꯤ ꯏꯆꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯛꯍꯦꯟꯕꯤꯅ ꯍꯪꯒꯥꯝꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯂꯧꯔꯦ ꯑꯗꯨꯒ ꯍꯥꯏ ꯏꯆꯦ ꯊꯕꯥꯇꯣꯝꯕꯤꯕꯨ ꯀꯧꯁꯤꯜꯂꯒ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯐꯖꯅ ꯂꯩꯃꯤꯟꯅꯕꯅ ꯐꯅꯤꯀꯣ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯃꯀꯣꯛ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯈꯩꯅꯦ ꯐꯝꯂꯤꯕꯁꯤ ꯌꯦꯡꯉꯨ ꯋꯥ ꯑꯃꯠꯇ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯆꯦ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯅꯦ ꯏꯆꯦꯅꯁꯨ ꯊꯕꯥꯇꯣꯝꯕꯤꯗꯣ ꯀꯧꯔꯨꯗ꯭ꯔꯥ ꯅꯣꯡꯃ ꯆꯠꯂꯒ ꯀꯧꯔꯨꯏꯌꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯃꯛꯁꯤꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯏ ꯑꯩꯅ ꯐꯖꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯕ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯈꯩ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯁꯤꯗ ꯐꯅ ꯀꯟꯅꯅꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯦꯛ ꯁꯤꯔꯒꯦꯡꯈꯩ ꯌꯥꯗꯅꯅꯦ ꯂꯩꯔꯤꯕꯁꯤꯅꯤ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯏꯗꯨ ꯃꯥꯟꯖꯗ ꯎꯟꯁꯤꯟꯗꯨꯅ ꯃꯗꯨꯅ ꯑꯣꯏꯔꯣꯏꯀꯣ ꯅꯪ ꯃꯥꯕꯨ ꯀꯧꯕꯤꯔꯨꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯃꯥꯅ ꯀꯌꯥꯗ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯔ ꯈꯪꯕ ꯐꯩ ꯅꯣꯏ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯩꯕꯁꯦ ꯐꯖꯕ ꯋꯥ ꯅꯠꯇꯦꯀꯣ ꯅꯪ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯃꯥꯕꯨ ꯊꯨꯅ ꯀꯧꯕꯤꯔꯨꯁꯨ ꯂꯩ ꯃꯍꯜꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ ꯄꯣꯠꯅꯤ ꯍꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯏꯆꯦꯅ ꯁꯣꯏꯗꯅꯕ ꯁꯤꯜꯂꯛꯑꯒꯦ ꯁꯣꯏꯕꯤꯔꯅꯨꯀꯣ ꯏꯆꯦ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯍꯪꯒꯥꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁꯨꯛ ꯃꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯪꯕꯨ ꯑꯉꯥꯡꯂꯣ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯔꯕ ꯅꯪꯁꯦ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯏꯃꯥ ꯍꯧꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯀꯌꯥꯔꯛ ꯍꯟꯅ ꯉꯥꯡꯈꯣ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯀꯌꯥꯔꯛ ꯉꯥꯡꯈꯣ ꯍꯥꯏꯕꯅꯣ ꯌꯥꯔꯦ ꯉꯥꯡꯒꯅꯨ ꯃꯈꯥ ꯇꯥꯔꯣ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ
ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯅꯪꯅ ꯐꯨꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈꯤꯕꯅꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯍꯟꯖꯔꯛꯁꯅꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯧꯔꯨꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯩ ꯀꯣꯛꯆꯥꯎ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ ꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯅꯪ ꯀꯣ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯉꯥꯛꯇꯪ ꯅꯨꯡꯁꯥ ꯌꯥꯏꯕꯁꯦ ꯍꯦꯛ ꯌꯥꯏꯐꯝ ꯈꯪꯗꯦꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯍꯤꯞꯂꯨꯕ ꯍꯥꯏꯗꯨꯅꯤ ꯍꯣ ꯍꯤꯞꯄꯣ ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯅ ꯍꯦꯛ ꯂꯩꯔꯝꯃꯣꯏꯍꯦ ꯁꯩꯇ ꯃꯥꯟꯖ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯍꯧꯏ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯕꯁꯨ ꯅꯠꯇꯦ ꯌꯨꯝꯒꯤ ꯁꯤꯀꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯍꯤꯡꯗꯨ ꯂꯩꯕꯅ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯒꯤꯒ ꯅꯪ ꯀꯣꯛ ꯍꯦꯛ ꯁꯤꯖꯈ꯭ꯔꯣꯅ ꯐꯕ ꯐꯠꯇꯕ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯦ ꯍꯪꯒꯥꯝꯗꯨ ꯃꯟꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯃꯝꯁꯤꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ ꯆꯥꯛꯁꯨ ꯀꯟꯅ ꯊꯣꯡꯂꯤ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯗ ꯆꯠꯇꯨꯅ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯧꯔꯨꯁꯤꯔꯅꯦ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯄꯕꯨ ꯃꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯃꯃꯥꯡꯗ ꯆꯠꯈꯤꯕꯗꯨꯗꯁꯨ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯟꯁꯤ ꯆꯠꯁꯤ ꯍꯥꯏꯕ ꯈꯛ ꯌꯥꯗꯦ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯆꯝꯖꯕꯅꯤꯗ ꯌꯨꯝ ꯀꯣꯏꯕ ꯍꯩꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯐꯠꯃꯟꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯀꯣ ꯄꯦꯟꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯟꯖꯗꯤ ꯍꯤꯗꯥꯛ ꯐꯖꯅ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯁꯤꯁꯦ ꯑꯩꯒꯤ ꯏꯔꯟꯅ ꯊꯛꯂꯤꯕ ꯊꯛꯅꯤꯡꯂꯦ ꯀꯨꯁꯤ ꯊꯛꯅꯤꯡꯗ꯭ꯔꯦ ꯀꯨꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯄꯁꯤꯗ ꯅꯈꯣꯏꯅ ꯊꯤꯡꯕꯒꯤ ꯍꯛ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯅꯤꯡ ꯇꯝꯅ ꯍꯤꯡꯒꯅꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯅꯣꯏ ꯈꯪꯖꯔꯣ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯃꯥꯟꯖ ꯈꯥꯡꯉꯨꯊꯛꯇ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯅꯤꯁꯥ ꯆꯥꯕ ꯍꯤꯗꯥꯛ ꯊꯛꯄ ꯌꯥꯎꯔꯝꯕꯗꯒꯤ ꯃꯈꯣꯏꯒ ꯂꯣꯏꯅ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯍꯤꯗꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯕ ꯉꯝꯗꯦ ꯃꯁꯤ ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯀꯅꯤ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯠꯄꯁꯤꯗ ꯃꯈꯣꯡꯗꯨ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯦꯛꯇ ꯐꯩꯅ ꯊꯥꯡꯖꯤꯜꯂꯤ ꯃꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯅꯥꯀꯜꯗ ꯂꯩꯕ ꯈꯣꯡꯕꯥꯜ ꯑꯗꯨ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯈꯤ ꯀꯩꯅꯣ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯏꯔꯩꯅ ꯍꯩ ꯊꯨꯔꯥꯏꯕꯁꯦ ꯀꯅꯥꯅꯣ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯆꯣꯠꯂꯤ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯏꯪꯈ꯭ꯔꯕꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯤ ꯍꯤꯗꯥꯛ ꯐꯅ ꯉꯥꯎꯔꯝꯕ ꯃꯥꯟꯖ ꯑꯌꯤꯡꯕꯗꯨꯗ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯑꯩꯅ ꯂꯩꯔꯤꯁꯤ ꯈꯣꯡꯕꯥꯜꯂ ꯄꯨꯈ꯭ꯔꯤꯔꯥ ꯈꯨꯏꯪꯁꯤꯗꯤ ꯀꯩꯅꯣꯅꯦ ꯏꯁꯤꯡꯁꯤ ꯊꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯗ ꯃꯊꯛꯇ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯥꯈꯠꯍꯧꯈꯤꯒꯦ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯤ ꯃꯁꯥꯗꯨ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯑꯗꯨꯅ ꯏꯪꯕꯅꯁꯨ ꯂꯣꯏꯔꯤ ꯃꯁꯥꯗꯨ ꯏꯪꯃꯟꯕꯅ ꯊꯛ ꯅꯤꯛꯂꯤ ꯏꯪꯂꯤꯅꯦ ꯐꯖꯅ ꯏꯪꯂꯤꯅꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯍꯤꯗꯥꯛ ꯉꯥꯎꯔꯝꯕꯒ ꯂꯣꯏꯅ ꯍꯟꯕꯒꯨꯝ ꯇꯧꯏ ꯃꯌꯨꯝ ꯌꯧꯅꯕ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯏꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯈꯨꯗꯩ ꯑꯃꯁꯨ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥ ꯇꯥꯔꯕꯣ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯩꯃꯍꯜꯗꯨ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯥꯅ ꯃꯄꯥꯟꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯍꯪꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯗꯨꯅ ꯅꯠꯇꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯒꯦ ꯄꯨꯈ꯭ꯔꯤꯔ ꯈꯣꯡꯕꯥꯜꯂ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏꯖꯤꯟꯈꯤ ꯐꯥꯕ ꯅꯪꯍꯧꯗꯦꯕ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯦ ꯐꯗꯤꯒ ꯈꯨꯗꯩꯒ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯪꯕ ꯀꯥꯏꯁꯨ ꯈꯪꯂꯤꯕꯣꯏꯔꯦꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤꯀꯣ ꯍꯦꯟꯃꯜꯂꯕꯅꯤ ꯍꯤꯗꯥꯛ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯗꯤ ꯏꯀꯥꯏꯁꯦ ꯑꯃ ꯉꯛꯇꯣꯏꯕ ꯂꯣꯏꯔꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯦ ꯌꯥꯝ ꯐꯠꯇꯕ ꯀꯣꯟꯅ ꯉꯥꯡꯂꯨꯕ ꯏꯃꯥ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯕꯅꯤ ꯅꯤꯛꯂꯤꯁꯤ ꯎꯗ꯭ꯔꯣ ꯅꯤꯛꯎ ꯈꯔ ꯌꯥꯝ ꯅꯤꯛꯑꯣ ꯑꯗꯨꯗꯇ ꯅꯪ ꯈꯪꯒꯗꯧꯅꯤ ꯅꯪ ꯑꯩꯅ ꯉꯁꯤ ꯀꯣꯛ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯤꯕꯝꯁꯤꯗ ꯌꯨꯝꯗ ꯆꯪꯉꯛꯀꯅꯤꯀꯣ ꯃꯊꯣꯡ ꯃꯊꯣꯡ ꯆꯥꯈ꯭ꯔꯤꯗꯦꯗꯀꯣ ꯅꯪꯁꯦ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯑꯩꯁꯦ ꯋꯥꯔꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯐꯗꯤ ꯑꯃꯒ ꯈꯨꯗꯩ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ
ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗ ꯁꯠꯂꯪꯗꯨꯅ ꯁꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯎ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯅ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯃꯁꯣꯏꯗꯨ ꯉꯥꯡ ꯂꯩ ꯍꯥꯏꯕ ꯏꯃꯥ ꯏꯄꯦꯝꯃ ꯏꯪꯉꯤ ꯍꯥꯏꯕꯁꯤꯅ ꯁꯤꯗꯤ ꯏꯁ ꯃꯁꯥ ꯆꯣꯠꯄꯗꯨ ꯐꯗꯤꯗꯨꯅ ꯀꯪꯕꯣꯏ ꯀꯪꯗꯕꯣꯏ ꯈꯔ ꯁꯠ ꯇꯩꯊꯣꯛꯂꯒ ꯈꯨꯗꯩ ꯑꯗꯨꯃ ꯍꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯆꯣꯠꯄ ꯑꯃꯗꯨ ꯅꯥꯀꯟꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯑꯀꯪꯕ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯐꯨꯔꯤꯠ ꯑꯃꯠꯇ ꯄꯥꯏꯗꯨꯅ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯃꯤ ꯃꯅꯝꯁꯤꯗꯤ ꯍꯥꯔꯦ ꯎꯃꯥꯡ ꯃꯅꯝꯅ ꯁꯤꯕꯨ ꯀꯃꯥꯏ ꯂꯤꯠꯇꯣꯏꯅꯣ ꯑꯇꯩꯁꯨ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯅꯤ ꯈꯛꯇ ꯂꯤꯠꯆꯕꯁꯦ ꯑꯁ ꯁꯤ ꯑꯗꯨꯝ ꯂꯤꯠꯄ ꯇꯥꯔ ꯃꯥꯜꯂꯦ ꯏꯪꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯐꯤ ꯍꯣꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯥ ꯃꯩꯇꯥꯟꯒ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯃꯩꯇꯥꯟꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁ ꯃꯨꯠꯄꯨ ꯃꯨꯠꯇꯧꯔꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠꯇꯨꯅ ꯐꯥꯟ ꯑꯃ ꯂꯥꯝꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯩ ꯌꯥꯏ ꯃꯃꯥꯕꯨ ꯇꯥꯅꯕ ꯑꯃꯨꯛ ꯍꯥꯏ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯩꯁꯦ ꯍꯨꯃꯥꯡ ꯃꯅꯝꯅ ꯌꯥꯗ꯭ꯔꯦ ꯈꯔ ꯁꯨꯗꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣꯏꯃ ꯆꯥꯛ ꯆꯥꯔꯝꯕ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯅꯪ ꯁꯨꯖꯕ ꯍꯩꯇ꯭ꯔꯣ ꯑꯩ ꯁꯪꯗꯦ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯏꯃꯥ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤꯃꯒ ꯐꯨꯔꯤꯠꯁꯤꯃꯇꯪꯒ ꯁꯨꯕꯗ ꯏꯃꯥꯕꯨ ꯁꯤꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯍꯩ ꯁꯪꯗꯦ ꯅꯪꯗꯧꯅ ꯑꯩ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ ꯅꯇꯨꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯃꯁꯤ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯡꯈꯤꯕ ꯁꯦꯜ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯒ ꯈꯥꯏꯅꯔꯤꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯗ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯈꯤꯅꯦ ꯃꯥ ꯇꯨꯡꯒꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯣꯛꯂꯕ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯁꯅꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯕ ꯌꯥꯔꯣꯏꯅꯦ ꯇꯨꯡꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯒꯗꯧꯅꯤ ꯉꯥꯡꯈ꯭ꯔꯄꯣꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯩꯌꯦ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯏ ꯉꯥꯡꯅꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯉꯥꯡꯂ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯒꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯉꯥꯡꯉꯨ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯦ ꯃꯁꯤ ꯀꯩ ꯏꯟꯁꯥꯡꯅꯤ ꯃꯥ ꯊꯣꯡꯉꯤꯗꯨꯕꯣ ꯍꯪꯉꯛꯀꯅꯨ ꯊꯣꯡꯂꯝꯕꯗꯣ ꯑꯗꯨꯝ ꯃꯆꯥꯎ ꯍꯥꯎꯇ꯭ꯔꯕꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯗꯣ ꯅꯈꯨꯠꯇꯨꯗꯤ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥ ꯅꯀ꯭ꯔꯥꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯅꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯨ ꯅꯆꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯆꯔꯥ ꯍꯦꯜꯂꯒ ꯏꯃꯥ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯥꯛꯅꯤ ꯍꯦꯛꯇ ꯆꯥꯒꯦ ꯊꯕꯛ ꯑꯃ ꯁꯨꯗꯅ ꯏꯃꯨꯡꯁꯤ ꯁꯦꯜꯁꯤ ꯀꯤꯕ ꯄꯨꯟꯁꯤꯅꯕꯨ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯩꯅ ꯃꯩ ꯐꯠꯇꯕꯅꯦ ꯅꯪꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯇꯨꯝꯖꯧꯔꯒꯦ ꯆꯥꯔꯨꯅꯨ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯥꯔꯨꯅꯨ ꯑꯣ ꯆꯥꯔꯣꯏꯌꯦ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯕꯨ ꯉꯥꯡꯅꯔꯁꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯃꯆꯥ ꯃꯄꯥ ꯍꯦꯛ ꯂꯧꯏꯗꯀꯣ ꯃꯁꯤ ꯃꯥꯟꯖ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯁꯥꯗꯨ ꯏꯪꯕꯗꯤ ꯐꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯂꯨꯞꯂꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯃꯍꯥꯛ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯕꯣ ꯇꯨꯈꯣꯡ ꯀꯩꯁꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯔꯗꯅ ꯍꯛꯆꯥꯡꯁꯤꯁꯨ ꯏꯪꯕꯅ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯁꯨ ꯑꯩ ꯅꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯩ ꯃꯍꯜꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯟꯖꯅ ꯀꯝꯗꯧꯅꯤ ꯑꯩꯕꯣ ꯅꯨꯡꯁꯥꯒ ꯊꯣꯛꯂꯕ ꯖꯥꯠꯂ ꯅꯨꯡꯁꯥꯒ ꯍꯦꯛꯇ ꯌꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯡꯁꯥ ꯑꯣꯏꯅ ꯌꯥꯏꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ ꯂꯩ ꯃꯍꯜꯁꯨ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯅ ꯍꯥꯏ ꯏ ꯐꯃꯨꯡꯒꯤ ꯐꯩꯖꯨꯞ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯃꯄꯥꯟꯗ ꯍꯤꯞꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯍꯥ ꯀꯅꯥ ꯇꯨꯝꯅꯔꯤꯒꯦ ꯑꯝꯇ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯩ ꯍꯧꯒꯠꯂꯣ ꯐꯩꯖꯨꯞ ꯀꯥꯏꯗꯣ ꯐꯃꯨꯡꯗ ꯊꯝꯂꯨꯁꯨ ꯑꯝꯇ ꯃꯁꯤ ꯑꯣ ꯏꯃꯥ ꯅꯆꯥ ꯏꯁꯤꯡ ꯅꯥꯔꯤꯅꯤ ꯏꯪꯊꯝ ꯆꯟꯕꯗ ꯂꯣꯏꯔꯦ ꯍꯥ ꯅꯪ ꯅꯥꯔꯦꯕ ꯏꯆꯥꯕꯨ ꯏꯪꯊꯝ ꯆꯜꯂꯤꯕ ꯍꯣꯏꯕ ꯏꯃꯥ ꯅꯥꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯏꯆꯥꯕꯨ ꯍꯣꯏꯕ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯁꯨꯝ ꯍꯥꯏ ꯂꯩꯗꯨꯕꯣ ꯅꯥꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯥꯎ ꯈꯔ ꯌꯥꯝꯅ ꯅꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯟꯖꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯣꯏ ꯏꯃꯥ ꯏꯟꯁꯥꯡ ꯍꯧꯍꯜꯂꯨꯀꯣ ꯂꯩ ꯃꯍꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯔꯣꯏ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯗ ꯐꯍꯟꯅꯤꯡꯂꯤꯕ
ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯧ ꯅꯨꯄꯤꯕꯨ ꯃꯥꯅ ꯌꯨꯝꯁꯤꯗ ꯀꯧꯔꯨꯅꯕ ꯊꯕꯛ ꯑꯩ ꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯅ ꯅꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯃꯥꯟꯖꯗꯤ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯂꯤ꯫ ꯂꯩꯃꯍꯜꯅ ꯉꯥꯏꯍꯥꯛ ꯂꯩꯗꯅ ꯃꯪꯒꯣꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏ, ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯔꯤ ꯊꯕꯛ ꯇꯧꯕꯩꯅꯣ ꯃꯪꯒꯣꯜꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯁꯤꯕꯣ? ꯍꯥꯏ ꯀꯩꯅꯣ ꯅꯪꯗꯧꯅ ꯃꯤꯔꯦꯝ ꯃꯥꯟꯕ꯭ꯔꯥ ꯑꯩ? ꯅꯆꯥꯏꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯅꯤ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯈꯤꯕ ꯅꯠꯇꯦ꯫ ꯍꯟꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯑꯣ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯤ? ꯊꯕꯛꯀ ꯀꯣꯟꯅ ꯇꯧ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ꯫ ꯅꯠꯇꯦ ꯏꯆꯥꯕꯨ ꯇꯁꯦꯡꯅ ꯅꯥꯔꯕ꯭ꯔꯅꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯥꯔꯦ ꯍꯥꯏꯁꯤꯕꯨ ꯐꯥꯒꯤꯔꯣ ꯏꯃꯥ? ꯏꯃꯥꯗꯤ ꯐꯥꯒꯤ ꯍꯦꯛ ꯃꯥꯜꯂꯨꯔꯦ꯫ ꯏꯃꯥ ꯅꯪꯀꯣ ꯅꯥꯔꯣ ꯈꯔ ꯀꯟꯅ ꯍꯦꯛ ꯅꯥꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯂꯩꯕꯤꯔ ꯆꯠꯂꯨ ꯌꯥꯔꯦ꯫ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯟꯖ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯏꯔꯥꯏ ꯂꯥꯏꯅ ꯐꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯥꯟꯖꯅ꯫ ꯏꯃꯥꯎ ꯅꯆꯥꯏꯅ ꯅꯥꯔꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ? ꯐꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥꯅ ꯀꯩꯁꯨ ꯍꯦꯛ ꯍꯪꯗꯦꯗꯀꯣ ꯏꯃꯥ ꯅꯪꯁꯦ꯫ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯣ? ꯂꯩꯃꯍꯜꯅ ꯆꯪꯉꯛꯇꯨꯅ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯏꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯊꯕꯛ ꯆꯤꯜꯂꯁꯨ ꯅꯥꯔꯤꯁꯤꯗꯤ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯟꯁꯥꯡ ꯐꯪꯂꯦ ꯍꯥꯎꯇꯕ ꯉꯥꯛꯇ ꯊꯣꯡꯉꯤ꯫ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯑꯅꯥꯕꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ? ꯑꯅꯥꯕ ꯃꯤꯅꯕꯨ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯑꯍꯥꯎꯕ? ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕꯗꯨꯅꯗꯤ ꯅꯪꯒꯤꯗꯣ ꯇꯁꯦꯡꯅ ꯅꯥꯕ ꯅꯠꯇꯦ, ꯅꯥꯁꯤꯟꯅꯔꯤꯅꯤ꯫ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯄ ꯐꯪꯗꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯉꯁꯤꯅꯦ꯫ ꯑꯩꯀꯣ ꯉꯁꯤ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ? ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯇꯥꯒꯦ꯫ ꯀꯩꯗꯧꯗꯣꯔꯤꯅꯣꯕ ꯉꯁꯤꯁꯦ? ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨ, ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯅꯣꯛꯇꯨꯅ, ꯅꯪꯅ ꯁꯥꯎꯗꯣꯏꯕ? ꯀꯤꯖꯔꯦꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯅꯪ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ, ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯅꯪꯅ ꯅꯥꯔꯤꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅꯅꯦ ꯃꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯣꯏꯗ꯭ꯔꯣ? ꯃꯥꯅ ꯁꯦꯕꯥ ꯇꯧꯔꯣꯏꯗ꯭ꯔꯣ? ꯃꯥ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯐꯤꯅꯔꯣꯜꯁꯨ ꯁꯨꯕꯤꯅꯤ, ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯗꯨꯁꯨ ꯊꯣꯡꯕꯤꯅꯤ꯫ ꯅꯪꯅ ꯄꯪꯖꯕꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯏꯃꯥ꯫ ꯄꯟꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯃꯥꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯍꯣꯏ ꯌꯣꯠꯀꯤ ꯊꯃꯣꯏꯅꯦ, ꯌꯣꯠꯀꯤ ꯊꯃꯣꯏ꯫ ꯀꯣꯜꯍꯦꯡ ꯀꯥꯏꯔꯒ ꯇꯦꯛꯑꯣꯀꯣ ꯅꯪ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯖꯤꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯟꯗꯦꯗ, ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯐꯨꯕ ꯈꯛꯇꯅꯤ, ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅꯗꯤ ꯃꯥꯕꯨ ꯁꯨꯀꯧ ꯀꯧꯕ ꯆꯠꯂꯔꯣꯏ, ꯃꯥ ꯃꯁꯥꯅ ꯈꯪ ꯂꯥꯛꯆꯒꯗꯧꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯐꯔꯦ꯫ ꯃꯥꯅ ꯃꯃꯥꯗ ꯁꯦꯜ ꯅꯤꯔꯤ꯫ ꯏꯃꯥ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯈꯔ ꯄꯤꯔꯛꯑꯣ꯫ ꯉꯥꯎꯁꯤꯟꯅꯅꯨ, ꯅꯃꯥꯒꯤ ꯈꯨꯠꯇꯅꯦ ꯁꯦꯜꯁꯤ ꯀꯦꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯗꯧꯅꯤ꯫ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ, ꯈꯔ ꯄꯤꯔꯣ ꯏꯃꯥ꯫ ꯅꯪꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯤꯔꯕ? ꯅꯪ ꯆꯩ ꯌꯥꯝꯅ ꯅꯤꯕ ꯊꯕꯛ ꯇꯧꯅꯨꯀꯣ꯫ ꯏꯃꯥꯗꯒꯤ ꯅꯤꯗꯅ ꯑꯩꯕꯨ ꯀꯅꯥꯗꯒꯤ ꯅꯤꯔꯁꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯅꯇꯨꯗꯨꯗꯒꯤ ꯅꯤꯔꯁꯨ ꯅꯃꯥ ꯑꯩꯁꯦ ꯁꯤꯈ꯭ꯔꯦꯅ ꯍꯦꯛ ꯈꯜꯂꯨ, ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯣꯕ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯍꯩꯗꯕ ꯋꯥ꯫ ꯏꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯥꯛꯀ ꯇꯧꯁꯤꯟꯅꯔꯛꯂꯅꯨ, ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅꯅꯦ ꯊꯕꯛ ꯁꯨꯍꯧꯒꯦ, ꯆꯠꯂꯣ꯫ ꯏꯃꯥ, ꯄꯤꯔꯧꯗ꯫ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯁꯤ꯫ ꯏꯃꯥ, ꯌꯨ ꯊꯛꯅꯕ ꯁꯦꯜ ꯂꯩꯇꯦ, ꯑꯩꯗꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯑꯋꯣꯏꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯈꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯁꯦꯜ ꯈꯔ ꯁꯨꯝ ꯄꯥꯏꯈꯤꯒꯦ ꯇꯧꯕ꯫ ꯅꯪꯅꯕꯨ ꯏꯃꯧ ꯅꯨꯄꯤ ꯍꯣꯏꯗ ꯆꯠꯀꯦꯅ ꯍꯥꯏꯔꯕꯗꯤꯅꯦ ꯏꯃꯥ ꯁꯦꯜ ꯄꯤꯒꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯥꯟꯖ ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ ꯑꯗꯨ ꯄꯤꯔꯣ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ꯫ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤ꯫ ꯁꯤ ꯂꯨꯄꯥ 10ꯅꯤ, ꯁꯤ ꯄꯨꯈ꯭ꯔꯣ꯫
ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕꯅꯤꯅꯅꯦ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯒ ꯄꯨꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯉꯁꯤ ꯃꯈꯣꯏꯗ ꯆꯠꯂꯤꯉꯩꯁꯤꯗ ꯃꯥꯕꯨꯁꯨ ꯌꯥꯅꯕ ꯅꯪꯅ ꯄꯨꯔꯛꯎꯀꯣ ꯁꯣꯏꯅꯨꯀꯣ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯃꯥ ꯑꯩꯅ ꯊꯣꯛꯄꯝ ꯇꯧꯔꯒ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ ꯃꯕꯨꯛ ꯅꯤꯡꯗꯅ ꯍꯥꯏꯖꯩ ꯌꯥꯝ ꯆꯠꯂꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯥꯕꯨ ꯀꯧꯕ ꯆꯠꯇꯣꯏꯕ ꯃꯁꯥꯅ ꯈꯪꯅ ꯃꯊꯟꯇ ꯂꯥꯛꯆꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔꯒꯅ ꯄꯥꯝꯅ ꯑꯗꯨꯝ ꯂꯩꯖꯔꯦꯗꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯔꯗꯤ ꯐꯪꯉꯤꯁꯦ ꯐꯖꯅ ꯍꯥꯏꯕꯗ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯁꯨꯝ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯇꯥꯕꯅꯤ ꯅꯍꯥꯟꯈꯩ ꯅꯥꯔꯨꯕꯒꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯦꯞꯂꯨꯕꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯨꯒꯠꯂꯒ ꯄꯦꯠꯈꯩ ꯊꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯅ ꯍꯤꯗꯥꯛ ꯊꯛꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ ꯍꯤꯗꯥꯛ ꯊꯛꯄ ꯃꯐꯝꯗꯨ ꯌꯧꯔꯦ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯟꯖꯅ ꯍꯣꯏꯅꯦ ꯑꯩ ꯍꯤꯗꯥꯛ ꯃꯌꯣꯝ ꯑꯃꯒ ꯆꯥꯅꯕꯒ ꯄꯤꯕꯤꯌꯨ ꯇꯣꯝꯕꯤꯔꯩꯅ ꯊꯛꯅ ꯆꯥꯅꯕꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯏꯅꯦꯒꯤꯗꯒ ꯂꯥꯛꯄ ꯎꯗꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯦ ꯑꯩꯗꯣ ꯍꯛꯆꯥꯡ ꯈꯔ ꯉꯝꯂꯨꯗꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯏꯅꯦꯒꯤ ꯑꯐꯕ ꯍꯤꯗꯥꯛꯁꯦ ꯍꯦꯛꯇ ꯊꯛꯄꯤꯌꯨ ꯑꯅꯥꯕ ꯀꯥꯏꯗꯣ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯥꯟꯖ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯛꯄ ꯍꯧꯋꯤ ꯍꯤꯗꯥꯛꯇꯨ ꯈꯔ ꯃꯈꯩ ꯊꯛꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯂꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯊꯥꯖ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯍꯤꯗꯥꯛ ꯈꯔꯗꯤ ꯉꯥꯎꯏ ꯃꯍꯥꯛ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯐꯖꯅ ꯇꯥꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯥꯟꯅꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯔꯛ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯤꯁꯨ ꯆꯠꯅꯩ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯃꯥꯟꯖ ꯅꯠꯇꯕ꯭ꯔꯥ ꯈꯣꯟꯖꯦꯜꯁꯤꯗ ꯃꯥꯟꯖꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯧ ꯃꯥꯅꯦ ꯅꯪꯗꯤ ꯎꯈꯤꯗꯕ ꯐꯅ ꯀꯨꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯕꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯆꯦ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯀꯩꯁꯨ ꯂꯩꯇꯅ ꯅꯪꯅ ꯍꯦꯛꯇ ꯁꯤꯗ ꯂꯥꯛꯄ ꯍꯧꯅꯗꯦꯗ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯂꯩꯖꯗꯦ ꯏꯆꯦ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯍꯤꯗꯥꯛ ꯊꯛꯄ ꯀꯥꯏꯗꯤ ꯍꯜꯂꯕ꯭ꯔꯣ ꯍꯜꯂꯦ ꯏꯆꯦ ꯍꯜꯂꯦ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕꯁꯤꯁꯨ ꯍꯤꯗꯥꯛ ꯃꯅꯝꯗꯤ ꯋꯪ ꯋꯪ ꯅꯝꯃꯤꯗ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯅꯗꯤ ꯌꯥꯔꯣꯏꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯇꯝꯃꯣ ꯑꯗꯨꯒꯅꯦ ꯅꯪ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯜꯂꯨ ꯃꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯏꯆꯦ ꯊꯥꯖꯕ ꯀꯝꯗꯧꯔꯤꯕꯒꯦ ꯀꯝꯗꯧꯔꯨꯅꯤ ꯍꯥꯏꯕꯒꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯍꯥꯛꯇꯣ ꯃꯁꯤ ꯈꯨꯗꯤꯡꯗ ꯀꯞꯇꯨꯅꯗ ꯑꯗꯨꯝ ꯂꯩ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯊꯥꯖ ꯍꯣꯏꯗ ꯅꯪ ꯆꯪꯂꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯟꯖ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯃꯥꯟꯖꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯏꯪꯕꯤꯅ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯍꯧꯏ ꯉꯁꯤ ꯃꯍꯥꯛꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯊꯥꯖꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯁꯨ ꯊꯥꯖꯍꯣꯏ ꯇꯝꯅ ꯆꯠꯂꯤ ꯊꯥꯖ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯏꯪꯕꯤꯅ ꯊꯥꯖ ꯅꯪ ꯂꯪꯆꯥꯛ ꯆꯥꯛꯏꯔꯣ ꯑꯧ ꯏꯆꯦ ꯀꯥꯈꯠꯂꯛꯎ ꯐꯝꯁꯦ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯑꯏꯪꯕꯤꯅ ꯍꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯂꯥꯛꯄꯗ ꯃꯈꯥ ꯊꯪꯕꯒꯤ ꯊꯣꯡꯒꯥꯜꯗꯣ ꯑꯗꯨꯗ ꯃꯥꯟꯖꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥ ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯅꯤ ꯏꯆꯦ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯃꯐꯝꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯀꯥꯏꯈ꯭ꯔꯕꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯃꯥꯒꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯩ ꯊꯥꯖꯗꯦ ꯏꯆꯦ ꯀꯟꯈ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯤꯔꯛꯂꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯑꯩ ꯂꯩꯕ ꯀꯨꯏꯗ꯭ꯔꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯛꯇꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛꯇ ꯐꯨꯏ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯁꯦꯜ ꯃꯈꯩꯁꯨ ꯃꯥꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈꯤ ꯅꯧꯔꯤꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥ ꯑꯩ ꯈꯥꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯅꯣꯡꯃꯇ ꯃꯥꯅ ꯑꯩꯕꯨ ꯀꯧꯕꯁꯨ ꯂꯥꯛꯄꯤꯗꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯈꯛ ꯅꯨꯡꯁꯤꯔꯝꯃꯣꯏ ꯅꯪꯁꯨ ꯑꯗꯨꯝꯅꯗꯤ ꯍꯦꯛꯇ ꯍꯥꯏꯅꯨꯗ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯊꯥꯖꯩ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯏꯆꯦ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅꯕꯨ ꯇꯝꯕꯤꯔꯤꯕ
ꯊꯥꯖ ꯃꯕꯨꯡꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤ ꯑꯁꯦꯡꯕꯅꯤ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯗꯨꯅ ꯃꯍꯥꯛ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯁꯣꯝꯗꯅ ꯃꯥꯟꯖ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯤ ꯂꯩꯃꯍꯜꯅ ꯍꯪꯉꯤ ꯏꯃꯧ ꯅꯨꯄꯤꯗꯤ ꯀꯗꯥꯏꯅꯣ ꯃꯥꯕꯨ ꯅꯪꯕꯨ ꯃꯥ ꯂꯧꯔꯨꯅꯤ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯀꯗꯥꯏꯅꯣ ꯃꯥꯟꯖ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯤ ꯂꯩꯃꯍꯜꯅ ꯍꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯟꯖ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯖꯒ ꯎꯅꯒꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯔꯣꯝꯗ ꯆꯠꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯕꯨ ꯉꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈꯤꯕ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯊꯥꯖꯕꯨ ꯍꯦꯟꯅ ꯄꯥꯝꯕ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯉꯝꯂꯛꯇ꯭ꯔꯦ ꯄꯨꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦꯒꯦ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯍꯩ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯑꯃꯨꯛ ꯄꯤꯔꯝꯃꯣ ꯍꯩ ꯇꯥꯕ꯭ꯔꯥ ꯁꯦꯜꯗꯣ ꯄꯤꯔꯝꯃꯣ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯃꯥꯟꯖ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯁꯤꯕꯨ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯟꯖ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯖꯍꯣꯏ ꯇꯝꯅ ꯆꯠꯂꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯀꯧꯏ ꯊꯥꯖ ꯊꯥꯖꯁꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯉꯝꯗꯦ ꯃꯥꯟꯖꯅ ꯌꯥꯝꯅ ꯊꯣꯠꯄ ꯋꯥꯍꯩꯗ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯊꯥꯖ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯊꯥꯖꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ ꯃꯥꯟꯖꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ ꯑꯩ ꯂꯥꯛꯂꯦ ꯅꯪꯕꯨ ꯑꯩꯅ ꯐꯨꯔꯔꯣꯏ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯑꯩꯅ ꯊꯝꯂꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯁꯥ ꯍꯥꯏꯕꯗꯣ ꯁꯤꯖꯤꯟꯅꯈ꯭ꯔꯔꯣꯏ ꯑꯩ ꯍꯤꯗꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯤ ꯃꯥꯟꯖꯅ ꯊꯥꯖꯒꯤ ꯃꯐꯝꯗ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯊꯥꯖꯁꯨ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯃꯥꯟꯖꯅ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯊꯥꯖꯒꯤ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯏꯃꯥ ꯌꯥꯔꯦ ꯏꯃꯧꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯥꯟꯖꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯆꯥ ꯃꯇꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯔꯤ ꯊꯣꯡꯅꯥꯎꯗꯒꯤ ꯐꯨꯖꯤꯜꯂꯛꯄ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯔꯤ ꯏꯁꯩ ꯃꯌꯦꯛ ꯃꯈꯨꯠꯇ ꯈꯨꯔꯖꯩ ꯑꯃ ꯄꯥꯏ ꯆꯦꯕꯥꯡ ꯑꯗꯨꯗ ꯐꯖꯔꯕ ꯏꯁꯩ ꯃꯌꯦꯛ ꯏꯔꯤ ꯃꯌꯦꯛ ꯑꯗꯨꯗꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯆꯠꯂꯤ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯅꯃꯤ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄ ꯂꯩꯇ ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯊꯤꯔꯤ ꯄꯣꯊꯥꯐꯝ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯣꯠꯇꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯂꯤꯕ ꯀꯅꯥꯒꯤꯗꯃꯛꯅꯣ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯏꯅ ꯃꯆꯤꯟꯗꯁꯨ ꯁꯨꯔ ꯄꯥꯅ ꯉꯪꯂꯤ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗ ꯆꯦꯕꯥꯡꯗꯨ ꯊꯨꯞꯆꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯤ ꯀꯣꯅꯨꯡ ꯄꯨꯝꯕꯗꯨ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯡ ꯅꯤꯜꯂꯝꯃꯤ ꯊꯕ ꯃꯈꯨꯠꯇ ꯐꯤꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯨꯐꯝꯗ ꯂꯥꯛꯏ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯦꯛꯂꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯥꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯎꯆꯦꯛ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯑꯩꯒꯨꯝꯂꯕꯤꯔꯥ ꯑꯥꯗ ꯆꯦꯛꯂꯥ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯗ ꯅꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯎꯁꯥꯗꯨꯗ ꯅꯥꯏꯇꯣꯝ ꯇꯣꯡꯂꯤꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯊꯕꯥ ꯅꯪ ꯌꯧꯅꯕꯤ ꯅꯊꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯐꯤꯗꯣ ꯁꯠ ꯁꯨꯗꯣꯛꯂꯣ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯅꯅꯦ ꯏꯁꯩ ꯁꯛꯄꯗ ꯁꯦꯠꯅꯤꯡꯉꯥꯏ ꯐꯤꯁꯨ ꯌꯥꯎꯈꯤꯕꯅꯦ ꯍꯣꯏꯅꯦ ꯁꯨꯔꯛꯂꯒꯦ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯂꯩꯕꯅꯤ ꯋꯥ ꯈꯔ ꯆꯥꯏꯔꯝꯂꯒ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯕꯥꯁꯨ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯊꯧꯔꯤ ꯇꯤꯡꯂꯤꯕꯗꯣꯝꯗ ꯐꯣꯡꯗꯣꯛꯂꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯐꯤꯕꯥꯇꯣꯟꯗꯨ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯁꯥꯟꯅꯔꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯕꯥꯅ ꯐꯤ ꯐꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯈꯤꯗ꯭ꯔꯦ ꯄꯥꯈꯪ ꯑꯣꯏꯕꯗꯨ ꯅꯨꯖꯥ ꯃꯍꯥꯛꯀꯤ
ꯏꯪꯅ ꯂꯦꯝꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯁꯝꯂꯥꯡ ꯑꯗꯨꯅ ꯀꯣꯝꯇꯛꯅ ꯄꯨꯜꯂꯤ, ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯅꯥ ꯈꯔꯗꯨ ꯍꯨꯃꯥꯡꯅꯁꯨ ꯆꯣꯠꯂꯤ꯫ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯔꯥꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝꯅ ꯌꯦꯡꯂꯤ꯫ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟꯁꯨ ꯅꯣꯛꯇꯦ, ꯁꯥꯎꯕꯁꯨ ꯃꯥꯟꯗꯦ꯫ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯕꯒꯨꯝꯅ ꯎꯔꯤ꯫ ꯄꯤꯕꯥꯇꯣꯟ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯤꯁꯤꯡꯗꯨ ꯇꯤꯡꯊꯣꯛꯄ ꯌꯥꯎꯔꯛꯏ꯫ ꯊꯕꯥꯁꯨ ꯉꯛꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯤꯠ ꯆꯥꯅꯔꯦ ꯄꯤꯕꯥꯇꯣꯟꯒ꯫ ꯑꯩ ꯄꯤꯕꯥꯇꯣꯟ, ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯁꯨꯝꯒꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯐꯝꯗꯤ ꯑꯁꯣꯝꯗ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯁꯤꯗꯤ ꯐꯤ ꯁꯨꯐꯝꯅꯤ, ꯑꯣꯟꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯔꯛꯄ ꯅꯠꯇꯦꯗ, ꯀꯣꯅꯨꯡꯁꯤꯒꯤ ꯐꯖꯕꯁꯤꯡꯁꯦ ꯌꯦꯡꯕ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯑꯗꯣ ꯐꯤꯁꯦ ꯌꯥꯝ ꯌꯥꯝꯃꯤ, ꯑꯩꯁꯨ ꯐꯧꯗꯣꯛꯄ ꯌꯥꯎꯕꯤꯒꯦ꯫ ꯌꯥꯔꯅꯤꯌꯦ, ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯌꯥꯎꯕꯤꯔꯅꯨ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯦ, ꯇꯥꯕꯤꯗ꯭ꯔꯕꯣ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ꯫ ꯁꯤ ꯅꯪ ꯐꯧꯖꯔꯣ꯫ ꯈꯨꯠꯁꯦ ꯑꯝꯇ ꯇꯩꯊꯣꯛꯀꯦ꯫ ꯑꯔꯦꯝꯕꯗ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ꯭ꯔꯕꯨ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯊꯕꯥ꯫ ꯊꯕꯥ, ꯌꯥꯝ ꯐꯖꯩ꯫ ꯃꯤꯡꯒ ꯁꯛꯀꯁꯨ ꯌꯥꯝ ꯆꯥꯟꯅꯩ꯫ ꯑꯗꯣ ꯅꯪꯗꯤ ꯍꯣꯔꯦꯟ ꯏꯁꯩꯒꯤ ꯂꯥꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯇꯩ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤꯁꯤꯡꯗꯤ ꯁꯝꯕ ꯁꯨꯕ ꯁꯪꯕꯋꯣ, ꯀꯦꯕꯨ ꯀꯦꯅꯕꯣ ꯂꯣꯏ ꯇꯧꯅꯍꯧꯏ꯫ ꯑꯩꯗꯤ ꯀꯦꯅꯤꯡꯗꯤꯌꯦ꯫ ꯃꯈꯣꯏꯁꯨ ꯉꯁꯤ ꯅꯣꯡꯃꯈꯛ ꯃꯇꯝ ꯐꯪꯖꯕꯁꯤꯗ ꯀꯦꯖꯁꯅꯨꯅ ꯑꯩꯅ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯂꯕꯅꯤ꯫ ꯍꯣꯏꯗ, ꯅꯪꯗꯤ ꯀꯦꯔꯁꯨ ꯐꯖꯩ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯣ ꯐꯤꯁꯨ ꯐꯧꯕ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯍꯥꯡꯕ꯭ꯔꯣ? ꯑꯩꯒ ꯂꯝ ꯌꯦꯡꯕ ꯈꯔ ꯆꯠꯂꯨꯁꯦ꯫ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯍꯟꯗꯛꯅ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕꯅꯤ꯫ ꯏꯄꯥꯅꯤꯡꯊꯧꯕꯨꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯄ, ꯑꯗꯨꯅ ꯃꯐꯝꯗꯣ ꯈꯪꯗꯕꯅꯤꯅ꯫ ꯍꯣꯏ ꯌꯥꯏ, ꯆꯠꯁꯦ꯫ ꯃꯐꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩ꯫ ꯅꯪꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯄꯨꯕꯤꯒꯦ꯫ ꯑꯗꯣ ꯑꯩ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯊꯝꯂꯨꯒꯦ꯫ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯏꯄꯥꯅꯤꯡꯊꯧ ꯍꯥꯏꯕ? ꯑꯗꯨꯗꯤ ꯁꯣꯝꯁꯦ? ꯃꯥꯅꯦ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ꯫ ꯚꯥꯞ ꯑꯣꯏꯁꯤꯜꯍꯧꯗ꯭ꯔꯤꯔꯣ ꯑꯩꯅ ꯍꯥꯏꯕꯗ? ꯑꯩ ꯉꯥꯏꯔꯝꯂꯒꯦ, ꯆꯠꯂꯣ, ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯃꯨꯔꯣ꯫ ꯍꯣꯏ, ꯔꯥꯖꯀꯨꯃꯥꯔꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯀꯨꯏꯔꯛꯑꯣꯏ꯫ ꯊꯕꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯆꯨꯞꯐꯝꯇꯗ ꯂꯩꯗꯀꯣ꯫ ꯀꯩꯒꯤꯅꯣ? ꯉꯁꯤꯗ ꯎꯕꯤ ꯃꯍꯥꯛꯇ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏꯁꯦ? ꯊꯕꯥꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯀꯩꯒꯤꯅꯣ? ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅꯁꯨ ꯌꯥꯝ ꯈꯣꯏꯗꯥꯔꯨꯔꯤꯕ? ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯑꯩ ꯉꯥꯎꯕ ꯀꯩꯍꯧꯔꯔꯣꯏ꯫ ꯀꯥꯟꯗꯦ, ꯁꯤꯒꯤ ꯅꯨꯡꯖꯥꯎꯁꯤꯗ ꯐꯝꯂꯒ ꯍꯦꯛꯇ ꯉꯥꯏꯔꯒꯦ꯫ ꯁꯣꯝꯗ ꯊꯕꯥꯗꯨ ꯄꯣꯠꯆꯩꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯁꯦꯕꯥꯔꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯕꯥ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯂꯥꯛꯆꯔꯒꯦ꯫ ꯁꯦꯕꯥꯔꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯦ꯫ ꯁꯦꯕꯥꯔꯤꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯕꯥꯕꯨ ꯆꯪꯂꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯊꯕꯥꯁꯨ ꯃꯣꯡꯍꯥꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯁꯨꯝꯅ ꯐꯖꯔꯕ ꯐꯤꯖꯣꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯕꯥ ꯇꯞꯅ ꯆꯪꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯀꯨꯁꯨꯝꯅ, ꯀꯩꯅꯣ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯊꯕꯥ, ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯌꯥꯖꯔꯅꯤ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯦꯞꯆꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩ ꯀꯧꯕꯤꯕꯕꯨ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯁꯨꯝ ꯀꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜꯗꯤ ꯊꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯗ ꯄꯤꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯈ꯭ꯔꯦ꯫ ꯊꯕꯥ, ꯌꯦꯡꯉꯣ, ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯃꯃꯤꯁꯦ꯫ ꯃꯔꯣꯜꯗꯤ ꯊꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯇꯧꯔꯤꯁꯦ꯫ ꯃꯔꯣꯜ ꯊꯣꯛꯇ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯛꯆꯩꯗ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯗꯨ ꯄ꯭ꯔꯞ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯗꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯕꯥꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯁꯨꯝ ꯃꯤꯌꯥꯝ ꯃꯥꯡꯗꯅ ꯏꯪ ꯇꯞꯄꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯂꯧꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯃ ꯂꯣꯠꯂꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯁꯨꯞꯅꯒꯤ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤꯕꯤ ꯃꯍꯥꯛ ꯅꯠꯇꯅ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯗꯨ ꯊꯕꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯕꯥꯁꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯄꯤꯕꯥꯇꯣꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫
ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯤꯕꯥꯇꯣꯟꯗ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯈꯔ ꯀꯨꯏꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯁꯤꯗꯤ꯫ ꯑꯗꯣ ꯀꯥꯏꯗꯅꯣ? ꯃꯐꯝ ꯐꯖꯕ ꯑꯃꯗ ꯑꯩꯕꯨ ꯄꯨꯕꯤꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯁꯤ꯫ ꯑꯩ ꯆꯠꯅꯤꯡꯕꯗ ꯉꯥꯎꯔꯦꯕ꯫ ꯍꯣꯏ, ꯁꯣꯝꯗ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯣꯝꯗ ꯆꯠꯁꯤ, ꯂꯥꯛꯄꯤꯔꯣ꯫ ꯄꯤꯕꯥꯇꯣꯟꯗꯨ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕꯤ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯊꯕꯥ, ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯌꯥꯔꯗꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯤꯠꯁꯤꯅ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯦ? ꯑꯩ ꯁꯥꯎꯔꯧꯔꯥ? ꯁꯥꯎꯁꯟꯅꯔꯁꯤꯔꯅꯦ ꯑꯩꯕꯨ? ꯔꯥꯖꯀꯨꯃꯥꯔ, ꯌꯦꯡꯉꯨꯇꯣ, ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ꯫ ꯀꯔꯤ? ꯑꯣꯏꯃ! ꯈꯨꯠꯏ ꯊꯤꯔꯦ꯫ ꯄꯤꯕꯥꯇꯣꯟꯗꯨ ꯈꯪꯍꯧꯗꯅ ꯊꯕꯥꯅ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯗꯨꯒ ꯊꯕꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯡꯗꯨ ꯎꯔꯤ ꯑꯃꯗ ꯄꯟꯗꯨꯅ ꯎꯞꯂꯒ ꯇꯥꯔꯝꯃꯤ꯫ ꯄꯤꯕꯥꯇꯣꯟ ꯃꯇꯥꯡ ꯆꯥꯔꯦ ꯈꯟ ꯃꯊꯕꯥꯛꯇꯨ ꯄꯥꯏꯗꯨꯅ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯑꯌꯣ! ꯑꯩꯒꯤ ꯃꯔꯥ ꯂꯩꯇꯕ ꯊꯃꯣꯏꯁꯦ ꯌꯦꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯣ! ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯇꯪꯈꯥꯏ ꯇꯥꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯕꯤꯌꯨ, ꯁꯝꯖꯤꯟꯕꯤꯌꯣꯕ꯫ ꯑꯌꯣ! ꯀꯩꯅꯣ ꯊꯕꯥ, ꯅꯪꯅ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯄꯒ ꯂꯩꯗꯣ ꯑꯩ ꯅꯥꯔꯤꯁꯤ ꯈꯪꯗ꯭ꯔꯣ? ꯎꯗ꯭ꯔꯕ? ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯅꯥꯔꯤꯕꯣ? ꯁꯣꯛꯄꯗꯤ ꯑꯝꯇꯁꯨ ꯎꯗꯦ꯫ ꯁꯤꯗꯤ ꯌꯥꯔꯣꯏꯗ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ꯫ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯄꯥꯒꯤ ꯏꯔꯥꯡꯒꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯂꯤ ꯋꯥꯁꯦ ꯅꯪ ꯀꯩꯅꯣꯝꯇ ꯈꯪꯖꯗ꯭ꯔꯣ? ꯀꯩꯝ ꯈꯪꯖꯗ꯭ꯔꯕ? ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯅꯨꯄꯥꯒꯁꯨ ꯑꯃꯨꯛꯇ ꯄꯨꯟꯗꯦ, ꯏꯃꯥꯟꯅꯕꯤꯁꯨ ꯄꯨꯜꯂꯛꯇꯦ, ꯑꯗꯨꯅ ꯑꯩ ꯀꯩꯁꯨꯝ ꯈꯪꯖꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯊꯕꯥ, ꯅꯪꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯖꯔꯒꯦ꯫ ꯀꯩꯁꯨꯝ ꯀꯥꯏꯗꯤꯌꯦ, ꯍꯧꯒꯠꯂꯣ ꯔꯥꯖꯀꯨꯃꯥꯔ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯨꯁꯦ, ꯂꯥꯛꯑꯣ, ꯑꯩ ꯈꯨꯠ ꯁꯝꯕꯤꯒꯦ꯫ ꯅꯨꯡ ꯃꯔꯛꯇ ꯅꯈꯣꯡ ꯑꯃꯨꯛ ꯆꯞꯀꯅꯤꯕ꯫ ꯄꯤꯕꯥꯇꯣꯟꯗꯤ ꯊꯕꯥꯅ ꯈꯨꯠ ꯁꯝꯕꯤꯒꯦꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯨ ꯁꯝꯕꯤꯔꯣ ꯍꯥꯏꯅ ꯇꯤꯡꯊꯣꯛꯏ꯫ ꯊꯕꯥꯁꯨ ꯅꯣꯛꯂꯒ ꯄꯤꯕꯥꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯂꯥꯛꯏ꯫ ꯁꯨꯝ ꯇꯞꯅ ꯂꯥꯛꯄꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯝꯃꯤ꯫ ꯄꯤꯕꯥꯇꯣꯟꯗꯤ ꯑꯍꯥꯟꯕ ꯎꯕꯒ ꯑꯣꯏꯔꯦ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯊꯕꯥꯗꯤ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯄꯤꯕꯥꯇꯣꯟꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯂꯩꯗꯨꯅ? ꯑꯩꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ, ꯇꯨꯃꯤꯟꯅ ꯑꯆꯤꯛꯄꯁꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯎ, ꯋꯥꯈꯜ ꯏꯪꯕꯅꯤ꯫ ꯄꯤꯕꯥꯇꯣꯟ ꯋꯥꯗꯤ ꯉꯥꯡꯗ ꯊꯕꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯥꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯑꯆꯤꯛꯄꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯥꯁꯨ ꯆꯪꯈꯤꯒꯗꯧꯔꯤ꯫ ꯊꯕꯥꯒ ꯄꯤꯕꯥꯇꯣꯟꯒꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯖꯒꯣꯏ ꯏꯁꯩ ꯇꯧꯐꯝ ꯀꯥ ꯑꯆꯧꯕꯗꯨꯗ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯁꯨꯝꯒꯤ ꯏꯁꯩ ꯇꯥꯅꯕ ꯉꯥꯏꯅꯔꯤ꯫ ꯀꯨꯁꯨꯝ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯉꯥꯡꯕ, ꯐꯖꯔꯕ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯏꯗꯁꯨ ꯀꯦꯕ ꯌꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯤ꯫ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯅ ꯀꯨꯁꯨꯝꯒꯤ ꯁꯥꯡꯂ ꯃꯁꯝ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯁꯝꯐꯥ ꯀꯌꯥ ꯐꯥꯗꯨꯅ ꯃꯀꯦ ꯁꯦꯝꯕꯤꯔꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯨꯁꯨꯝ ꯃꯃꯥꯏꯗ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯈꯨꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯕꯥꯒ ꯄꯤꯕꯥꯇꯣꯟꯒꯁꯨ ꯃꯤꯌꯥꯝ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯊꯕꯥꯗꯤ ꯌꯥꯎꯖꯔꯣꯏ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯕꯥꯇꯣꯟꯅ ꯅꯝꯗꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯀꯨꯁꯨꯝ ꯃꯈꯨꯠꯇ ꯎꯅ ꯁꯥꯕ ꯏꯁꯩ ꯁꯛꯄꯗ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤꯕ ꯏꯁꯩ ꯁꯛꯄꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯅꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯀꯨꯁꯨꯝ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯌꯥꯏꯗ ꯏꯁꯩ ꯁꯛꯄꯤꯒꯤ ꯁꯦꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯖꯟꯇ꯭ꯔꯒꯤ ꯃꯈꯣꯜ ꯑꯣꯏꯔꯤꯕꯗꯨ ꯇꯞꯅ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯁꯛꯂꯛꯂꯤ ꯏꯁꯩ: ꯆꯠꯂꯤ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯅꯃꯤ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ, ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄ ꯂꯩꯇ, ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯊꯤꯔꯤ ꯄꯣꯊꯥꯐꯝ꯫ ꯊꯕꯥꯗꯤ ꯏꯁꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯁꯨ ꯊꯕꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯏ꯫ ꯃꯁꯤꯅ ꯀꯅꯥꯁꯨ ꯎꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯅꯗꯨꯅ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯊꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯊꯕꯥꯒ ꯄꯤꯕꯥꯇꯣꯟꯒ ꯅꯛꯁꯤꯟꯅꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫
ꯊꯕꯥꯁꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯔꯣ ꯂꯣꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯁꯨꯝꯅ ꯄꯤꯕꯥꯇꯣꯟꯕꯨ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯊꯕꯥꯗꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ ꯑꯁꯤꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯨꯁꯨꯝꯒꯤ ꯀꯥꯗꯅꯤ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯝ ꯁꯦꯝꯂꯤ꯫ ꯀꯨꯁꯨꯝꯅ, ꯌꯥꯔꯦ, ꯁꯝꯐꯥꯒꯗꯣ ꯃꯌꯥꯝ ꯐꯥꯖꯤꯜꯂꯛꯂꯅꯨ, ꯀꯣꯛꯁꯤ꯫ ꯑꯩꯅ ꯁꯣꯝꯗ ꯀꯣꯛꯀꯁꯤꯒꯩ ꯁꯦꯝꯂꯤ ꯃꯌꯥꯝꯁꯦ ꯔꯥꯖꯀꯨꯃꯥꯔ ꯃꯥꯅ ꯌꯦꯡꯅꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗ ꯀꯩꯒꯤ ꯁꯦꯝꯗꯣꯏꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯅ ꯑꯩꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯥ, ꯑꯩꯅ ꯅꯪꯕꯨꯗꯤ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯂꯨꯅ ꯊꯝꯕꯤꯕꯁꯤꯗ ꯊꯛꯀꯥꯔꯛꯂꯦꯅꯦ꯫ ꯁꯦꯕꯥꯔꯤ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯐꯤꯖꯣꯜꯁꯦ ꯀꯔꯝꯕ ꯃꯆꯨ ꯑꯣꯏꯅ ꯁꯦꯠꯀꯅꯤ? ꯑꯩꯅ ꯁꯥꯎꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ, ꯂꯣꯏ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯁꯦꯕꯥꯔꯤ ꯑꯃꯅ, ꯃꯁꯛꯁꯤꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯈꯣꯏꯗꯒ ꯇꯥꯏꯅꯕ ꯁꯥꯔꯤ, ꯂꯥꯎ ꯊꯣꯛꯁꯤ, ꯃꯁꯛꯁꯦ ꯐꯖꯔꯁꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝꯅ꯫ ꯊꯕꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯇꯧꯔꯛꯄ ꯇꯥꯔꯦ꯫ ꯅꯪꯒꯤ ꯅꯃꯥ ꯄꯣꯛꯇꯕꯤꯗꯣ ꯃꯤ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯍꯟꯕꯗ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯕꯤ ꯁꯥꯁꯤꯟꯅꯕꯤ ꯅꯁꯛꯇꯣ ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯊꯕꯥꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ ꯍꯥꯏ꯫ ꯊꯕꯥ ꯇꯞꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯀꯧꯕꯤꯕꯒꯤ ꯃꯔꯝ? ꯍꯦ, ꯀꯥꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯌꯥꯝ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯁꯦ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯇꯥꯏ, ꯃꯊꯧ ꯌꯥꯝꯅ ꯇꯥꯏ꯫ ꯇꯥꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯗ ꯅꯪ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯒꯤ ꯈꯣꯡꯐꯝꯗꯨ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯏꯔꯛꯂꯤꯉꯩꯁꯤꯗ ꯇꯣꯛꯍꯧ, ꯅꯪ ꯇꯣꯛꯍꯧꯕꯅ ꯐꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯤꯐꯥꯎ ꯑꯩꯅ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗꯁꯨ ꯑꯩꯅ ꯏꯔꯥꯡ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯥꯃꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯍꯥꯛꯇ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯅꯕ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ꯫ ꯋꯥꯉꯥꯡ ꯀꯝꯖꯥꯎꯗꯣ ꯌꯥꯝꯅ ꯍꯨꯟꯒꯅꯨ꯫ ꯅꯪꯒꯤ ꯅꯃꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯄꯗ ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯆꯠꯄ ꯍꯧꯔꯝꯂꯕ ꯊꯕꯥꯗꯨ ꯃꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥ ꯍꯦꯛ ꯁꯣꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯃꯔꯥ ꯂꯩꯇꯕꯤ ꯁꯥꯔꯤꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯕ ꯋꯥꯗ ꯀꯅꯥꯅ ꯀꯔꯤ ꯊꯥꯖꯒꯗꯧꯔꯤꯒꯦ? ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯅꯪ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯅꯪꯒꯤ ꯅꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯅ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯍꯟꯒꯅꯨ꯫ ꯅꯃꯥꯏꯗꯣ ꯂꯨꯛꯊꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯆꯞ ꯆꯥꯅ ꯇꯧꯁꯨ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯊꯕꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯀꯨꯁꯨꯝ ꯁꯥꯎꯅ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯁꯨꯝꯕꯨ ꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯅꯣꯛ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯅꯪꯅ ꯍꯟꯗꯛ ꯁꯛꯈꯤꯕ ꯏꯁꯩꯗꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛꯇꯨꯁꯨ ꯏꯆꯥꯅꯨꯄꯤꯅ ꯏꯔꯤꯔꯅꯦ? ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ, ꯏꯁꯩ ꯃꯌꯦꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯏꯕꯅꯤ꯫ ꯅꯃꯥ ꯃꯍꯥꯔꯥꯅꯤꯗꯨꯁꯨ ꯏꯁꯩ ꯏꯗꯨꯅ ꯁꯩꯁꯛꯄꯤ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯥꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯥꯕꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯁꯤꯔꯝꯂꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ, ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ꯫ ꯁꯣꯏꯗꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯁꯅꯨ, ꯆꯠꯂꯣ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯀꯨꯁꯨꯝꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯅ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯃꯄꯥꯏꯗꯨ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯀꯨꯁꯨꯝ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ, ꯑꯗꯨꯒ ꯄꯤꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡ ꯂꯩꯔꯝꯃꯤꯅꯤ, ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯑꯩꯒ ꯁꯥꯟꯅꯅꯤꯡꯂꯤꯕꯕꯣ? ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯂꯩꯀꯣꯜꯗ ꯆꯠꯂꯒ ꯁꯥꯔꯨꯁꯦ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯍꯣꯏ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯀꯣꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯇꯣꯟꯅꯗꯤ ꯀꯨꯁꯨꯝꯕꯨ ꯏꯁꯝ ꯁꯝꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯅ ꯃꯥꯁꯨ
ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯌꯧꯔꯗꯨꯅ ꯄꯣꯊꯥꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯗꯣ ꯑꯩ ꯂꯧꯖꯍꯧꯔꯒꯦ꯫ ꯑꯩꯗꯤ ꯂꯩꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯣ, ꯊꯕꯥꯗ ꯄꯤꯒꯦꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯑꯗꯣ ꯅꯪꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯁꯦ ꯂꯧꯔꯣ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯁꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯀꯩꯝ ꯅꯠꯇꯦ, ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯦꯅ ꯇꯧꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯈꯤꯇꯪ ꯊꯨꯔꯦ, ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ, ꯅꯪ ꯌꯥꯏꯐꯝꯃꯨꯀꯣ꯫ ꯀꯨꯁꯨꯝꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯂꯛꯏ꯫ ꯄꯤꯕꯥꯇꯣꯟꯅ ꯄꯤꯔꯝꯕ ꯂꯩꯗꯨ ꯃꯈꯨꯠꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯄꯤꯕꯥꯇꯣꯟꯅ ꯌꯦꯡꯉꯤ꯫ ꯊꯕꯥ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯌꯦꯠꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠꯂꯤꯗꯀꯣ꯫ ꯈꯪꯅꯤ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯀꯨꯁꯨꯝ ꯁꯥꯎꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ, ꯀꯩꯅꯣ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ? ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯀꯔꯤꯅꯣ ꯏꯁꯧꯁꯤꯗꯤ? ꯁꯣꯏꯈ꯭ꯔꯦ꯫ ꯊꯦꯡꯖꯤꯟꯕꯁꯨ ꯅꯪꯅ ꯊꯦꯡꯖꯤꯟꯕꯤꯕ, ꯑꯗꯨꯒ ꯁꯥꯎꯕꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯕ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯕꯨ ꯂꯩꯍꯧꯕ꯭ꯔꯣ? ꯀꯔꯤ? ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟ? ꯅꯪꯅ ꯀꯅꯥ? ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯥꯇꯣꯟ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ, ꯑꯩꯁꯨ ꯆꯠꯂꯣ, ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯄꯒꯤ ꯑꯩ ꯂꯥꯛꯏꯅꯤ꯫ ꯃꯤꯡꯅ ꯊꯣꯏꯍꯦꯟꯕ꯫ ꯊꯣꯏꯍꯦꯟꯕ? ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕ? ꯃꯁꯛ ꯈꯔꯗꯤ ꯁꯤꯁꯨ ꯐꯖꯔꯤꯅꯦ꯫ ꯑꯣꯏ, ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯪꯂꯤꯕ ꯋꯥꯗꯤ ꯈꯨꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯣ ꯊꯣꯛꯈ꯭ꯔꯕꯅꯤ, ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯊꯤꯔꯨ꯫ ꯃꯁꯛꯁꯤꯒ ꯍꯟꯗꯣꯛꯁꯤ꯫ ꯏꯟꯈꯥꯏꯔꯝꯃꯒ ꯆꯠꯈꯤꯅꯦ꯫ ꯃꯁꯛꯁꯤꯒ ꯏꯐ ꯍꯦꯛ ꯐꯖꯈꯩ꯫ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯩꯒꯤ ꯂꯦꯝꯕ ꯁꯥꯕ ꯏꯇꯥꯎꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯣꯏ ꯀꯣꯅꯨꯡꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯑꯣꯏꯔꯦ ꯉꯥꯎꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯈꯔ ꯂꯩꯔꯤꯁꯤꯗꯤ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯕꯗꯨ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯋꯥ ꯍꯪꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯨꯁꯨꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯀꯥꯗꯨ ꯁꯥꯄꯨ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯎꯔꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯔꯤꯕꯗꯨ ꯐꯠ ꯂꯥꯎꯅ ꯏꯟꯊꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯏꯟꯊꯣꯛꯄꯗ ꯃꯅꯨꯡꯗ ꯀꯥ ꯑꯔꯣꯟꯕ ꯑꯃ ꯂꯩ꯫ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅꯨ ꯀꯥ ꯑꯔꯣꯟꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯁꯨꯝ ꯁꯪꯒꯨꯝꯂꯕ ꯄꯤꯛꯅ ꯁꯥꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯐꯤꯃꯟ ꯁꯦꯠꯄꯤ, ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯜꯂꯕ ꯅꯨꯄꯤ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯂꯥꯛꯄ ꯎꯕꯗ ꯁꯣꯜꯂ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯣꯜꯂꯛꯏ꯫ ꯀꯨꯁꯨꯝꯅ, ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯁꯤ ꯐꯥꯎꯗ ꯅꯉꯛꯇꯣ ꯑꯗꯨꯝ ꯍꯥꯏꯒꯠꯂꯤꯅꯤ ꯍꯥ? ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯧ, ꯊꯥꯗꯣꯛꯄꯤꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ꯫ ꯅꯪꯒꯨꯝꯕ ꯁꯥꯁꯤꯟꯅꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯖꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝ ꯍꯥꯏꯕ? ꯃꯇꯝꯗꯣ ꯑꯩꯅ ꯂꯥꯛꯍꯜꯂꯣꯏ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯗ ꯀꯔꯤ ꯀꯔꯝꯕ ꯃꯒꯨꯟ ꯋꯥꯠꯂꯤꯕꯒꯦ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯁꯥꯁꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯈꯪꯗꯕ꯭ꯔꯥ ꯏꯃꯥ ꯃꯍꯥꯔꯥꯅꯤ? ꯀꯧꯔꯛꯀꯅꯣ, ꯅꯪꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯤꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯣ꯫ ꯅꯪꯒꯤ ꯑꯄꯣꯛꯄꯤꯅ ꯃꯥꯅꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯕꯨ ꯁꯦꯟꯅꯔꯤꯕ ꯁꯥꯈꯤꯗꯨꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯃꯥꯅ ꯂꯣꯟꯅ ꯂꯧꯔꯒ ꯃꯥꯡꯍꯟꯈꯤꯕ, ꯑꯗꯨꯒ ꯁꯥꯁꯤꯟꯅꯕ ꯅꯪꯅ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯂꯩꯕ ꯑꯩꯁꯨ ꯄꯥꯡꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯗꯣ ꯀꯣꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕ꯫ ꯀꯨꯁꯨꯝ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯏꯁꯩ ꯃꯌꯦꯛ ꯍꯨꯔꯥꯗꯨꯅ ꯁꯛꯂꯤꯕ ꯅꯪꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡ ꯈꯪꯂꯛꯈꯤꯅꯤ꯫ ꯀꯨꯏꯔꯔꯣꯏ, ꯆꯦꯜꯍꯧꯔꯣ, ꯅꯪ ꯂꯣꯠꯍꯧꯔꯣ, ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ꯫ ꯀꯨꯁꯨꯝ ꯁꯥꯎꯅ ꯃꯍꯥꯔꯥꯅꯤꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯥꯔꯛꯂꯅꯤ ꯑꯩꯅ꯫ ꯊꯕꯥ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫
ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯅꯥꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯀꯥꯎꯒꯅꯨ ꯃꯁꯤ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯧꯒꯠꯂꯤ ꯃꯁꯝ ꯈꯔꯧꯔꯤꯁꯦ ꯑꯝꯇ ꯐꯣꯏꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯗꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯤꯍꯜꯂꯛꯄꯤꯒ ꯇꯧꯔꯗꯅ ꯆꯥꯛ ꯑꯃꯗ ꯄꯤꯖꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪ ꯀꯪꯂꯒ ꯁꯤꯌꯨ ꯀꯨꯁꯨꯝ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯨꯁꯨꯝꯅ ꯃꯁꯝ ꯐꯣꯏꯔꯝꯕꯒꯤ ꯃꯀꯣꯛꯇꯨ ꯆꯤꯛꯂꯗꯨꯅ ꯋꯥꯅ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯃꯍꯥꯔꯥꯅꯤꯅ ꯂꯣꯏꯖꯕ ꯈꯨꯟꯅꯨꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯈꯨꯟꯅꯨꯗꯨꯒꯤ ꯃꯈꯣꯡꯗ ꯆꯦ ꯑꯃ ꯌꯥꯎꯔꯛꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯏꯍꯟꯈ꯭ꯔꯦ ꯆꯦꯗꯨꯗ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯂꯩꯖꯔꯦ ꯋꯥꯍꯩꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯥꯏ ꯀꯨꯁꯨꯝꯅ ꯄꯟꯈꯤꯕ ꯊꯕꯥ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯡ ꯑꯣꯏꯔꯝꯂꯅꯤ ꯑꯩ ꯆꯦꯄꯥꯎ ꯑꯃ ꯏꯈꯤꯗꯕ ꯌꯥꯗꯦ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯈꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯁꯨꯝꯅ ꯃꯥꯕꯨꯁꯨ ꯍꯥꯠꯅꯅꯕ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯈꯨꯟꯅꯨ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯈꯨꯔꯖꯩ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯑꯁꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯁꯔꯤꯠ ꯁꯔꯥꯛ ꯐꯖꯅ ꯈꯪꯂꯕꯤꯅꯤ ꯊꯕꯥꯕꯨ ꯁꯥꯈꯤꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯈꯤꯅꯕ ꯍꯥꯏꯗꯅ ꯇꯧꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯒ ꯊꯕꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯉꯁꯤꯅ ꯑꯅꯥꯕꯤ ꯑꯁꯣꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯟꯅꯨꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯄꯥꯏꯔꯛꯇꯨꯅ ꯆꯦꯗꯨ ꯄꯤꯔꯝꯃꯤ ꯋꯥꯍꯩꯗꯨ ꯄꯥꯔꯕꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯁꯥꯡꯕꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗꯨ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯍꯦꯟꯕꯅ ꯑꯣꯏ ꯀꯔꯤꯅꯣ ꯃꯪꯂꯤꯗꯣ ꯅꯍꯥꯟꯗꯒꯤꯅꯤ ꯀꯣꯅꯨꯡꯁꯤꯗ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁ ꯏꯗꯣ ꯀꯣꯅꯨꯡꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯃꯍꯥꯛꯇꯣ ꯏꯆꯝ ꯆꯝꯖꯕꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦꯅ ꯃꯥꯕꯨ ꯍꯦꯛ ꯊꯤꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯤ ꯑꯩꯕꯨ ꯍꯩꯅꯗꯗꯨꯅ ꯇꯁꯦꯡꯅ ꯃꯥ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯊꯕꯥ ꯀꯧꯕꯅꯤ ꯀꯣꯅꯨꯡꯁꯤꯗ ꯊꯕꯛ ꯁꯨꯕꯅꯤ ꯊꯣꯏꯍꯦꯟ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯏꯕꯥꯅꯤꯅ ꯀꯣꯅꯨꯡꯗ ꯍꯟꯕꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯁ ꯅꯪꯒꯤ ꯋꯥꯗꯣ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯃꯤꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯩꯅ ꯏꯅꯤꯡ ꯇꯝꯂꯨꯕꯁꯨ ꯌꯥꯔꯣꯏ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯥꯀꯥꯗꯁꯨ ꯃꯤ ꯀꯌꯥꯝ ꯂꯩꯔꯤꯕ ꯑꯩꯅ ꯁꯤꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯅꯪ ꯅꯣꯏꯅ ꯄꯥꯡꯊꯣꯛꯆꯧ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯄꯨꯈꯤꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅꯦ ꯃꯁꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯦ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯨꯔꯛꯑꯗꯤ ꯅꯪ ꯂꯧꯕ ꯉꯝꯗꯣꯔꯤꯕꯣ ꯑꯁ ꯉꯝꯃꯣꯏꯍꯦ ꯑꯗꯨꯗꯤ ꯁꯦꯔꯥꯟꯅꯅ ꯄꯨꯔꯛꯂꯒꯅ ꯅꯪꯒꯤ ꯀꯣꯛ ꯑꯣꯏꯊꯣꯛꯎ ꯀꯩꯅꯣ ꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯈꯨꯅꯝꯁꯤꯅꯅꯦ ꯅꯥꯍꯨꯝꯗꯨꯗ ꯁꯦꯠꯆꯤꯜꯂꯛꯀꯅꯤ ꯅꯆꯥꯒꯤ ꯅꯨꯄꯤꯗꯣ ꯅꯆꯥꯅ ꯎꯅꯅꯕ ꯍꯣꯠꯅꯖꯧ ꯌꯥꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯀꯥꯟꯅꯁꯦ ꯅꯊꯟꯗ ꯂꯩꯍꯧꯔꯣ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯀꯣꯅꯨꯡꯁꯦ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯍꯟꯗꯣꯛꯁꯤ ꯀꯣꯏꯆꯠ ꯆꯠꯂꯨꯒꯦꯕ ꯑꯩ ꯆꯠꯈꯤꯅꯤ ꯃꯁꯦ ꯍꯩ ꯊꯣꯏꯍꯦꯟꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯈꯣꯡꯁꯤꯕꯨ ꯅꯪꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯦꯞꯇꯧ ꯃꯥꯟꯕ꯭ꯔꯣ ꯑꯣꯏꯕ ꯂꯩꯁꯥꯕꯤꯗꯤ ꯊꯦꯡꯖꯤꯜꯂꯤ ꯊꯣꯏꯍꯦꯟꯕꯗ ꯇꯨꯡꯍꯜꯂꯒ ꯄꯤꯕꯥꯇꯣꯟꯅ ꯋꯥ ꯉꯥꯡꯗꯨ ꯂꯥꯛꯄꯗ ꯀꯨꯁꯨꯝꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯀꯨꯁꯨꯝꯅ ꯇꯨꯒꯦ ꯇꯧꯕꯗ ꯊꯣꯏꯍꯦꯟꯕꯅ ꯃꯈꯨꯠꯇꯨꯅ ꯑꯣꯛꯄꯤꯔꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯤꯕꯥꯇꯣꯟ ꯃꯆꯤꯟꯒ ꯃꯦꯜꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯆꯪꯂꯛꯏ ꯄꯤꯕꯥꯇꯣꯟꯅ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯁꯦ ꯍꯦꯛꯇ ꯑꯣꯛꯈꯥꯏꯕꯤꯅꯦꯕ ꯍꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯊꯥꯗꯣꯛꯏ ꯀꯨꯁꯨꯝꯅ ꯑꯌꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯕꯨꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯔꯛꯏꯁꯤꯕꯣ ꯑꯌꯣ ꯈ꯭ꯋꯥꯡꯁꯦ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯌꯥ ꯑꯁ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯄꯤꯕꯥꯇꯣꯟ ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯛꯄ꯭ꯔꯣ ꯇꯨ ꯃꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯤꯡꯅ ꯊꯣꯏꯍꯦꯟꯕ ꯃꯥꯗꯤ ꯑꯁꯣꯛꯄ ꯂꯦꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯣ ꯑꯩ ꯍꯜꯂꯝꯃꯒꯦ ꯊꯣꯏꯍꯦꯟꯕꯅ ꯑꯣꯏ ꯉꯥꯏꯈꯣꯅꯦ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯕꯨ ꯊꯕꯥ ꯊꯤꯕ ꯆꯠꯂꯤꯕ ꯀꯥꯏꯗꯨꯅꯦꯕ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯀꯣꯟ ꯃꯌꯥꯝꯗꯣ ꯐꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯔꯝꯂꯅꯤ ꯅꯍꯥꯟꯅ
ꯑꯣꯏ ꯃꯥ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯗꯣ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯣꯛꯄꯗꯣ ꯐꯔꯕꯣ ꯑꯩ ꯍꯧꯒꯠꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯍꯧꯒꯠꯇ꯭ꯔꯁꯨ ꯅꯁꯛꯇꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯅꯣꯏ ꯔꯥꯖꯀꯨꯃꯥꯔꯁꯤꯗꯒꯤ ꯍꯟꯗꯣ ꯆꯠꯀꯦ ꯀꯩꯅꯣ ꯁꯛ ꯐꯖꯩ ꯍꯥꯏꯔꯒ ꯆꯠꯀꯦꯗꯤ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯥꯎꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯗꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯒꯦ ꯍꯧꯒꯠꯄꯤꯒꯦꯁꯨ ꯌꯥꯗꯕꯅꯤꯅ ꯆꯠꯂꯦꯀꯣ ꯍꯦ ꯆꯦꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯉꯥꯎꯗꯦ ꯈꯪꯉꯕ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯐꯖꯩ ꯍꯥꯏꯖꯕꯅꯤ ꯑꯁ ꯈ꯭ꯋꯥꯡꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯃꯥꯗꯣ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ ꯑꯝꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯒꯦ ꯀꯨꯁꯨꯝ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯁꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯧꯕꯁꯤ ꯐꯥꯎꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦꯅ ꯄꯥꯎ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒꯤ ꯄꯥꯎꯗꯤ ꯑꯩꯗꯤ ꯇꯥꯗꯤꯌꯦ ꯑꯩ ꯑꯃꯨꯛ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩꯗ ꯊꯕꯥꯒ ꯎꯟꯅ ꯊꯣꯛꯇꯨꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯃꯒꯨꯝꯅ ꯂꯩꯍꯜꯂꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅ ꯐꯔꯅꯤ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯕꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡꯁꯦ ꯑꯩꯅ ꯄꯥꯟꯕ ꯌꯥꯔꯅꯤ ꯍꯦ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯧ ꯃꯗꯨꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯍꯥ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯑꯗꯨꯁꯨ ꯀꯥꯟꯅꯗꯕꯤ ꯑꯄꯪꯕꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯠꯀꯦ ꯍꯥ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯇꯕ ꯍꯟꯗꯣ ꯆꯠꯀꯦ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯤꯉꯩ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯆꯣꯡ ꯆꯣꯡ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯄꯥꯝꯗꯕ ꯅꯨꯄꯥꯗꯕꯨ ꯀꯃꯥꯏꯅ ꯏꯔꯥꯡ ꯇꯧꯔꯒ ꯐꯥꯗꯣꯏꯅꯣ ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯕ꯭ꯔꯥ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯁꯦꯡꯕꯒꯤ ꯑꯣꯏꯖꯥꯠꯂꯅꯦ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅꯁꯨ ꯇꯣꯏꯅ ꯍꯥꯏ ꯋꯥꯔꯤꯁꯤꯡꯁꯦ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥꯅ ꯃꯥꯕꯨ ꯐꯥꯖꯤꯟꯕꯅꯤ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ ꯆꯠꯍꯧꯔꯒꯦ ꯀꯨꯁꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯏ ꯅꯥꯀꯟꯗ ꯀꯔꯤ ꯂꯩ ꯂꯩꯇꯦ ꯌꯦꯡꯗꯈꯩ ꯊꯨꯅ ꯂꯥꯛꯄꯗ ꯊꯣꯏꯍꯟꯕꯒ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯑꯁ ꯅꯪꯁꯦ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯩꯕ ꯃꯥꯜꯂꯤ ꯅꯃꯤꯠꯇꯣ ꯎꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯐꯖꯕꯁꯦ ꯌꯦꯡꯅꯤꯡꯕꯒꯤ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯊꯦꯡꯖꯤꯜꯂꯒ ꯑꯩꯉꯣꯟꯗꯒ ꯑꯗꯨꯝ ꯇꯥꯏꯅꯗꯅ ꯌꯥꯏꯍꯦ ꯍꯦ ꯅꯪꯁꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯆꯤꯟꯗꯨ ꯀꯜꯂꯤꯗꯨꯕꯣ ꯃꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯆꯠꯆꯍꯧꯔꯒꯦ ꯊꯣꯏꯍꯦꯟꯕ ꯆꯠꯈ꯭ꯔꯤꯕ ꯀꯨꯁꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯀꯣꯟ ꯐꯦꯡꯐꯝ ꯂꯣꯝꯗ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯕꯥꯗꯨ ꯀꯣꯟ ꯃꯌꯥꯝ ꯑꯃ ꯃꯊꯟꯇ ꯐꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯖꯥꯏꯗꯨ ꯇꯥꯈꯤꯕꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯈꯨꯜꯂꯒ ꯄꯤꯔꯛꯏ ꯅꯪꯗꯤ ꯀꯅꯥꯅꯣ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯃꯐꯝꯁꯤꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟꯒꯤ ꯃꯔꯨꯞ ꯊꯣꯏꯍꯦꯟꯕ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯧꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕꯗ ꯅꯪꯕꯨ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯦ ꯃꯤꯁꯛꯇꯣ ꯑꯣꯟꯅꯔꯝꯂꯅꯤ ꯁꯤꯗꯒꯤ ꯁꯨꯝ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯈꯤꯔꯣꯏ ꯀꯨꯁꯨꯝ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦꯡꯕꯁꯦ ꯊꯕꯥ ꯅꯪꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯄꯁꯨ ꯅꯪꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯩ ꯃꯍꯥꯔꯥꯅꯤꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯐꯝꯁꯤꯗ ꯃꯍꯥꯔꯥꯅꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯊꯕꯥ ꯅꯪꯒꯤꯁꯨ ꯁꯛ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯀꯣꯟꯁꯤꯡꯗꯨ ꯊꯝꯂꯝꯃꯣ ꯁꯣꯝꯗ ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯁꯤ ꯊꯕꯥꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯁꯥꯈꯤꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯃꯃꯥꯏꯗ ꯑꯃꯨꯕ ꯐꯤ ꯑꯃ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯄꯥ ꯅꯤꯡꯊꯧꯕꯨꯗꯤ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ
ꯀꯣꯟꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯊꯕꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛ ꯑꯁꯦꯡꯕꯁꯦ ꯅꯐꯝꯗ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯩ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯇꯧꯈꯤꯕꯅ ꯅꯪꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯊꯕꯥꯕꯨ ꯂꯣꯟꯅ ꯂꯧꯔꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯣꯠꯂꯒ ꯊꯝꯕꯅ ꯐꯔꯅꯤ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯊꯕꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯊꯕꯥ, ꯅꯪ ꯀꯣꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔ ꯀꯨꯁꯨꯝꯗꯨ ꯄꯥꯈꯠꯅ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯣꯟ ꯐꯦꯡꯐꯝꯗꯨꯗ ꯆꯪꯂꯒ ꯊꯕꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯗ ꯀꯨꯁꯨꯝ ꯃꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯃꯄꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯕꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯃꯤꯠꯇꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯝꯅ ꯆꯦꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯅꯥꯇꯣꯝꯕꯤꯒ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈ꯭ꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯀꯨꯁꯨꯝꯕꯨ ꯃꯁꯛ ꯈꯪꯕꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯀꯨꯁꯨꯝ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯞꯅ ꯅꯨꯄꯥ ꯑꯅꯤꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ꯫ ꯀꯨꯁꯨꯝ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯕꯥ, ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯇꯣꯟ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯀꯨꯁꯨꯝꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯤ, ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯥꯞꯅ ꯃꯤ ꯑꯃꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯊꯕꯥ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯨꯁꯨꯝ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯣꯏꯊꯤ ꯊꯤꯔꯤꯅꯤ, ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯃꯐꯝꯗꯨꯗ ꯅꯪ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ, ꯂꯥꯛꯑꯣ꯫ ꯊꯣꯏꯍꯦꯟꯕꯅ, ꯀꯨꯁꯨꯝ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯑꯣ꯫ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯅꯪꯒꯤ ꯏꯃꯥꯗ ꯄꯤꯈꯤꯗꯣꯏꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯈꯨꯗꯥꯡꯗꯣ ꯊꯨꯅ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯅꯣꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯀꯣꯟꯅ ꯍꯥꯠꯂꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯅ ꯊꯕꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯇꯧꯔꯛꯂꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯝꯇ ꯊꯥꯖꯗ꯭ꯔꯕꯣ? ꯊꯕꯥ, ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯪꯕꯗꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕ ꯈꯛꯇꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯊꯕꯥ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯗ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯡ, ꯑꯝꯇ ꯇꯞꯊꯈꯣ꯫ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩ ꯀꯅꯥꯒꯤ ꯋꯥ ꯇꯥꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒ ꯀꯥꯗ ꯄꯨꯟꯅ ꯆꯠꯁꯤ, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯊꯥꯖꯔꯅꯤ꯫ ꯁꯤꯃꯇꯪꯗꯤ ꯅꯈꯣꯏꯅ ꯌꯥꯕꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯜꯂꯛꯂꯅꯤ꯫ ꯏꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯁꯤꯡꯅ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ꯫ ꯄꯤꯕꯥꯇꯣꯟꯅ, ꯐꯔꯦ, ꯀꯨꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯔꯁꯤ꯫ ꯊꯣꯏꯍꯦꯟꯕ, ꯀꯔꯤ ꯈꯜꯂꯤꯒꯦ? ꯊꯣꯏꯍꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯀꯨꯁꯨꯝꯒꯤ ꯃꯤꯁꯅꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯄꯦꯟꯗꯕ, ꯑꯀꯤꯕ, ꯄꯥꯈꯠꯄ ꯄꯨꯝꯕꯗ ꯎꯔꯨꯕꯗ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯀꯨꯁꯨꯝꯒꯤ ꯀꯥꯗꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯂꯩꯔꯤ꯫ ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯀꯔꯤꯁꯨ ꯑꯉꯛꯄ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯊꯕꯥꯒ ꯄꯤꯕꯥꯇꯣꯟꯒꯗꯤ ꯉꯛꯄꯅ ꯃꯝꯂꯕ ꯀꯥꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯨꯁꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯅ ꯃꯍꯥꯔꯥꯅꯤ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯀꯨꯁꯨꯝꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯕꯥꯗꯣ ꯂꯥꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ? ꯀꯨꯁꯨꯝ, ꯏꯆꯥꯕꯨꯁꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ꯭ꯔꯥ? ꯐꯥꯔꯛꯄ ꯅꯠꯇꯦ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯕꯥ, ꯆꯪꯉꯣ, ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯀꯩꯒꯤꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯪꯉꯣ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯥꯎ, ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯆꯥꯕꯨ ꯀꯣꯟꯒꯦ ꯂꯥꯛꯎ꯫ ꯊꯕꯥ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯞꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯊꯕꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯅ ꯃꯍꯥꯔꯥꯅꯤꯗ ꯈꯨꯔꯨꯝꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯒꯅꯤ꯫ ꯏꯆꯥꯁꯥ, ꯂꯥꯛꯎ ꯆꯠꯂꯁꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯨꯁꯨꯝꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗꯨ ꯁꯣꯛꯇꯨꯅ ꯇꯥꯔꯝꯕ ꯑꯃꯗꯤ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯥꯗ ꯌꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯒ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯨ ꯎꯔꯤ꯫ ꯊꯕꯥ ꯃꯁꯤꯅ ꯇꯞꯅ ꯏꯃꯥ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯄꯤꯕꯥꯇꯣꯟꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ
ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯔꯥꯅꯤꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯔꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯁꯥꯈꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯃꯁꯥꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯨꯁꯨꯝꯕꯨ ꯉꯥꯛꯄꯤ꯫ ꯀꯨꯁꯨꯝ ꯃꯌꯥꯗꯒꯤ ꯏ ꯎꯔꯛꯏ꯫ "ꯏꯃꯥ, ꯅꯪꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤꯀꯣ? ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯅ ꯑꯄꯪꯕꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯕꯗ ꯊꯕꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯂꯒ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯕꯥ, ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯉꯥꯛꯄꯤꯔꯔꯣꯏ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯊꯕꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯏꯖꯕ ꯏꯁꯩ, ꯁꯛꯆꯕ ꯁꯨꯔ ꯀꯌꯥꯕꯨ ꯑꯩꯅ ꯁꯦꯠꯇꯨꯅ ꯂꯧꯔꯒ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯡꯗ ꯁꯩꯁꯛꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯀꯨꯁꯨꯝ, ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ꯫ ꯅꯪꯕꯨ ꯊꯃꯣꯏ ꯑꯁꯨꯛ ꯁꯦꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗꯁꯨ ꯃꯪꯂꯨꯗꯕꯅꯤ꯫ ꯅꯪ ꯀꯩꯁꯨ ꯂꯧꯔꯣꯏ꯫ ꯁꯤ ꯅꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤꯅꯨ꯫ ꯁꯥꯁꯤꯟꯅꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯕꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯖꯤꯛ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ "ꯏꯄꯥꯒꯤ ꯀꯨꯁꯨꯝ, ꯀꯔꯤꯅꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯃꯥꯅꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯑꯦ꯫ ꯑꯩꯒꯤ ꯏ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯁꯤ ꯏꯆꯥꯅꯦ." ꯅꯤꯡꯊꯧꯅ "ꯍꯩ, ꯀꯅꯥ ꯂꯩ? ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯏꯆꯥꯕꯨ ꯂꯥꯌꯦꯡꯍꯜꯂꯨ꯫ ꯆꯠꯂꯨ ꯊꯨꯅꯕ." ꯊꯣꯏꯍꯦꯟꯕꯅ ꯀꯨꯁꯨꯝꯕꯨ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯏꯟꯅꯒꯦ ꯇꯧꯕꯗ ꯄꯤꯕꯥꯇꯣꯟꯅ ꯃꯈꯨꯠ ꯐꯥꯗꯨꯅ "ꯆꯠꯂꯨꯔꯅꯨ" ꯍꯥꯏꯅ ꯃꯀꯣꯛꯇꯣ ꯍꯥꯏ꯫ ꯋꯥꯔꯣꯜ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯕꯗ ꯅꯤꯡꯊꯧꯗꯨ ꯃꯄꯤ ꯇꯥꯅ ꯊꯕꯥꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯐꯠꯇ꯭ꯔꯕ ꯁꯥꯈꯤꯕꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯅꯤꯡꯊꯧꯅ ꯑꯆꯧꯕ ꯃꯅꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯕꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯑꯁꯣꯛꯄ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯑꯅꯥꯕ ꯐꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯊꯕꯥꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯀꯨꯁꯨꯝꯒꯤ ꯐꯖꯔꯕ ꯏꯁꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯛꯂꯅꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯥꯡꯅꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯒ ꯀꯨꯁꯨꯝꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯏꯁꯩꯗꯨ ꯁꯛꯃꯤꯟꯅꯩ꯫ ꯊꯕꯥꯅ ꯅꯨꯡꯁꯤꯔꯕ ꯆꯟꯇ꯭ꯔꯗꯨꯕꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯏꯁꯩ ꯑꯗꯨ ꯁꯛꯂꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯊꯕꯥꯅꯤ ꯏꯁꯩ ꯃꯌꯦꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯏꯗꯨꯅ ꯀꯨꯁꯨꯝꯗ ꯂꯣꯏꯅ ꯁꯛꯍꯟꯗꯨꯅ ꯃꯥꯕꯨꯅ ꯆꯟꯇ꯭ꯔꯗꯨ ꯈꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯄꯤꯕꯥꯇꯣꯟꯁꯨ ꯊꯕꯥꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ "ꯑꯩꯈꯣꯏ ꯁꯩꯁꯛꯄꯤ ꯀꯨꯁꯨꯝꯕꯨ ꯁꯣꯝꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯨꯁꯤꯗꯅ, ꯀꯩ ꯍꯥꯏꯒꯦ?" ꯃꯥꯌꯣꯡꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯅꯤ꯫ "ꯑꯣ, ꯌꯥꯖꯔꯦ꯫ ꯀꯗꯣꯝꯗꯅꯣ ꯋꯥꯔꯤ ꯁꯥꯔꯨꯗꯣꯏꯁꯤꯕꯣ? ꯃꯥꯡ ꯊꯥꯕꯤꯔꯣ, ꯅꯇꯨꯡ ꯏꯟꯖꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥꯒ ꯄꯤꯕꯥꯇꯣꯟꯒꯁꯨ ꯅꯣꯛꯏ꯫ ꯄꯤꯕꯥꯇꯣꯟꯅ "ꯁꯣꯝꯕꯨꯁꯨ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯗꯅ, ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯌꯥꯔꯛꯂꯣꯏꯗꯣꯏꯖꯥꯠꯂꯣ?" "ꯇꯥꯅꯤꯡꯗꯦꯕ, ꯍꯥꯏꯅꯤꯡꯂꯤ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯍꯥꯟꯅꯒꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅꯗ ꯆꯝꯗꯨꯝ ꯁꯥꯁꯤ꯫ ꯑꯩꯗꯤ ꯉꯁꯤ ꯁꯨꯝꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯊꯥꯖꯗ꯭ꯔꯤ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯨꯁꯨꯝꯁꯨ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ." "ꯃꯪ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ? ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪꯅꯤ ꯈꯪꯅꯕ ꯈꯨꯖꯤꯟꯅ ꯁꯤꯛꯄꯤꯌꯨꯔꯣ?" "ꯑꯁ, ꯌꯥꯔꯦ, ꯁꯤꯛꯄꯤꯔꯅꯨ꯫ ꯃꯤꯉꯣꯟꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯤꯌꯨꯔꯩ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯅꯔꯒꯦ꯫ ꯏꯕꯥꯅꯤ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯏꯍꯦꯟꯕꯁꯨ ꯍꯣꯡꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ." "ꯏꯁ, ꯅꯨꯡꯉꯥꯏꯕꯤꯔꯦꯗ꯫ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ꯫ ꯀꯨꯁꯨꯝꯒ ꯊꯣꯏꯍꯦꯟꯕꯒꯅꯦ ꯍꯥꯟꯅ ꯍꯣꯡꯂꯁꯤ." "ꯑꯁ, ꯉꯝꯃꯣꯏ ꯉꯝꯃꯣꯏ꯫ ꯀꯩꯅꯣ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ꯫ ꯊꯕꯥ, ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯇꯣꯟꯗꯨ ꯆꯠꯈ꯭ꯔꯤꯕ ꯊꯕꯥꯕꯨ ꯇꯥꯟꯅꯩ꯫
ꯊꯕꯥꯁꯨ ꯅꯣꯛꯂꯒ ꯆꯦꯜꯂꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯊꯕꯥ ꯑꯃꯗꯤ ꯄꯤꯕꯥꯇꯣꯟꯕꯨ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯄꯤꯕꯥꯇꯣꯟ ꯑꯃꯗꯤ ꯊꯕꯥꯕꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯀꯨꯁꯨꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯊꯕꯥꯕꯨꯁꯨ ꯄꯤꯕꯥꯇꯣꯟ ꯍꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯅꯥꯏꯅ ꯇꯩꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯩꯔꯤꯉꯩ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯅꯦꯝꯕꯣꯛ ꯊꯝꯕꯥꯜꯅ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩꯃꯧ, ꯅꯪ ꯀꯔꯥꯏꯗ ꯂꯩ? ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ꯫ ꯑꯩ ꯑꯃꯨꯛꯇꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ꯫ ꯈꯨꯠ ꯑꯁꯤ ꯁꯝꯂꯨ ꯂꯥꯎ꯫ ꯊꯝꯕꯥꯜ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯋꯥ ꯉꯥꯡꯕꯗꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯝꯕꯥꯜ ꯑꯁꯤ ꯁꯥꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯊꯥꯖ ꯇꯩꯔꯝꯂꯤꯕ ꯋꯥꯏ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯃꯥꯅ ꯀꯧꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯍꯧꯒꯠꯀꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤ ꯑꯩ ꯁꯝꯒꯦꯁꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯅꯣꯡ ꯑꯁꯤ ꯉꯥꯜꯂꯕꯗꯤ ꯍꯧꯒꯠꯄ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏ ꯁꯤ ꯏꯃꯥ, ꯅꯃꯧ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯀꯗꯥꯏ ꯈꯨꯠꯇꯨ ꯄꯤꯔꯣꯁꯤ, ꯅꯃꯧ ꯁꯝꯃꯒꯦ꯫ ꯊꯥꯖ ꯊꯝꯕꯥꯜꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯏꯃꯥ, ꯅꯃꯧ ꯋꯥꯏ ꯇꯩꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯥꯁꯨ ꯂꯣꯜꯂꯛꯂꯒꯦ꯫ ꯍꯩ, ꯌꯥꯍꯧꯔꯛꯄꯁꯤꯗ ꯑꯩꯕꯨ ꯅꯨꯔꯥ ꯍꯥꯟꯅ ꯎꯍꯟꯗꯧꯒꯤ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯃꯇꯦꯛ ꯑꯁꯤ ꯇꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯏꯔꯨꯖꯔꯒꯅꯦ ꯆꯥꯗ ꯂꯣꯜꯂꯨꯔꯣ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯏꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯩꯔꯨꯗ꯭ꯔꯤ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯔꯥꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯗꯨꯅ ꯃꯥꯁꯨ ꯏꯔꯨꯖꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ, ꯑꯆꯧꯕ, ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ? ꯃꯥ ꯔꯘꯨ ꯍꯣꯏꯒꯤ ꯁꯦꯜ ꯈꯔ ꯅꯍꯥꯟ ꯑꯗꯨ ꯁꯤꯡꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯗꯣ ꯄꯨꯔꯨꯔꯤꯕ? ꯑꯁ ꯏꯃꯥ, ꯅꯍꯥꯟ ꯈꯨꯂꯪꯒꯤ ꯁꯦꯜꯗꯣ ꯀꯣꯟꯅꯗꯕꯗꯒꯤ ꯃꯥꯃꯗꯤ ꯈꯔ ꯂꯧꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯧ ꯀꯨꯝꯕꯗꯣ ꯃꯥꯁꯨ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯅ? ꯑꯔꯦꯝꯕꯗ ꯁꯦꯜꯗꯣ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯧ ꯀꯨꯝꯍꯟꯗꯣꯏꯅꯣ? ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯖ ꯆꯥꯗꯨ ꯄꯨꯗꯨꯅ ꯃꯃꯥꯒ ꯃꯄꯨꯔꯣꯏꯕꯒꯅ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜ ꯑꯗꯨꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯣꯏ ꯇꯥꯆꯧꯒꯤꯁꯨ ꯆꯥ ꯁꯣꯝꯗ ꯊꯝꯂꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ꯫ ꯑꯗꯣ ꯅꯪꯕꯨ ꯏꯟꯁꯥꯡꯒ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ? ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ꯫ ꯃꯣꯏ ꯇꯥꯆꯧꯒꯤꯅ ꯁꯤꯡꯖꯨ ꯑꯃ ꯍꯥꯞꯄꯒꯦ꯫ ꯏꯁ, ꯆꯥꯛꯁꯦ ꯈꯪꯂꯝꯃꯦ ꯂꯥꯃꯩꯗ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅ, ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯎꯇꯤꯗꯣ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯉꯥꯐꯥꯛ ꯑꯌꯥꯏꯕꯗꯣ ꯍꯥꯞꯂꯒꯅꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯣ, ꯑꯩ ꯑꯗꯨ ꯑꯣꯏꯅ ꯆꯥꯒꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯗꯧꯅꯤ꯫ ꯀꯔꯤꯒꯤ ꯍꯧꯅꯕꯤꯅꯣ? ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡꯗꯣ ꯆꯥꯔꯒ ꯑꯩꯕꯨ ꯈꯧꯔꯤ ꯑꯁꯦ ꯐꯨꯟꯒꯠꯇꯅ ꯁꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯥꯖꯅ, ꯑꯁ ꯌꯥꯔꯤꯕ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯥꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯑꯣ ꯏꯃꯥ, ꯏꯟꯁꯥꯡꯗꯣ ꯑꯩ ꯀꯥꯡꯁꯣꯏ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯊꯣꯡꯂꯒꯦ꯫ ꯊꯥꯖ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯡꯆꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯊꯥꯖ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯊꯥꯅꯤꯜ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯖꯅ ꯀꯧꯔꯛꯄꯗꯨꯗ, ꯍꯣꯏ ꯆꯥꯔꯁꯤ꯫ ꯏꯃꯥꯁꯦ ꯑꯩ ꯄꯨꯁꯤꯟꯕꯤꯔꯛꯂꯒꯦ, ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣ꯫ ꯍꯣꯏ꯫ ꯊꯥꯅꯤꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤ, ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ, ꯅꯆꯥ ꯁꯝꯂꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯁꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯊꯝꯕꯥꯜ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯍꯩ ꯃꯧ, ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯗꯤ? ꯏꯃꯥꯒꯤꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯒꯤꯅ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯣꯏꯅ ꯊꯣꯡꯂꯤ, ꯁꯤꯡꯖꯨ ꯑꯃꯒ꯫ ꯍꯦ, ꯏꯟꯁꯥꯡꯕꯨ ꯃꯊꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯡꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯏꯃꯨꯡ ꯑꯁꯦ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯊꯣꯡꯕꯅꯤ꯫
ꯊꯝꯕꯥꯜ ꯃꯥꯁꯨ ꯎꯇꯤ ꯊꯣꯡꯕꯗꯨ ꯎꯕꯗ ꯃꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯕꯅ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯅ ꯏꯀꯥꯏ ꯈꯪꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯊꯥꯖꯒꯤ ꯃꯐꯝꯗ ꯇꯥꯏꯅꯔꯤꯕꯅꯤ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯗꯨ ꯂꯩꯔꯤ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯤꯟꯁꯥꯡ ꯑꯁꯦ ꯊꯣꯡꯅꯤꯡꯕ ꯄꯪꯊꯣꯡꯗ ꯊꯣꯡꯂꯦꯅꯦ ꯍꯥ ꯅꯣꯏꯀꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯟꯗꯛꯇꯤ ꯊꯥꯖꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯎꯇꯤ ꯊꯣꯡꯕꯗꯨ ꯎꯕꯗ ꯃꯥ ꯆꯥꯎꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯧ ꯎꯇꯤ ꯊꯣꯡꯕꯗꯣ ꯁꯤꯗ ꯈꯔ ꯍꯥꯞꯄꯛꯑꯣ ꯌꯥꯝ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯌꯦꯟꯁꯥꯡꯗꯣ ꯂꯦꯝꯒꯅꯤ ꯄꯥꯝꯃꯨꯏꯅꯦ ꯊꯥꯖ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯎꯇꯤ ꯊꯣꯡꯕꯗꯨ ꯃꯅꯦꯝꯗ ꯍꯥꯞꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯃꯥ ꯏꯁꯥꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯑꯣꯛꯇ꯭ꯔꯕꯁꯨ ꯏꯟꯁꯥꯡ ꯌꯥꯝ ꯂꯩ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯞꯍꯟꯒꯦ ꯊꯝꯕꯥꯜ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎꯀꯣ ꯊꯥꯅꯤꯜ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜꯅ ꯃꯧ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯁꯨꯔꯨ ꯍꯦꯛ ꯂꯩꯁꯟꯅ ꯂꯩ ꯋꯥꯅꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯁꯨ ꯏꯃꯥ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯁꯨꯔꯗꯤ ꯀꯪꯕꯁꯨ ꯉꯝꯂꯔꯣꯏ ꯊꯝꯕꯥꯜ ꯁꯥꯎꯅ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯇꯧꯒꯗꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯂꯤꯕꯗꯤ ꯏꯃꯥ ꯍꯌꯦꯡ ꯑꯌꯨꯛ ꯁꯨꯔꯒꯦ ꯃꯤ ꯑꯣ ꯐꯩ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯨ ꯊꯥꯖ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯊꯝꯕꯥꯜꯅꯁꯨ ꯍꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯁꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯁꯨꯔꯤꯉꯩ ꯊꯥꯗꯣꯏꯅ ꯏꯆꯦ ꯊꯥꯖ ꯃꯃꯥꯏꯗꯨ ꯅꯣꯏꯈꯠꯇꯨꯅ ꯍꯩꯃꯥ ꯏꯅꯥꯎ ꯅꯪꯕꯨ ꯀꯩ ꯂꯩꯔꯕꯒꯦ ꯏꯆꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯇꯣꯝꯕꯕꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯗꯣ ꯏꯆꯦ ꯏꯃꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯒꯤ ꯁꯥꯔꯩ ꯀꯟꯕꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯩꯅꯣꯗ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯇꯥꯗꯣꯔꯕꯁꯤꯗꯅꯦ ꯐꯤꯁꯤꯡꯁꯦ ꯁꯨ ꯍꯥꯏꯗꯅ ꯏꯆꯦꯅ ꯁꯨꯔꯤꯕꯁꯤꯅꯤ ꯏꯆꯦ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯅꯅꯦ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯅꯤ ꯑꯍꯟꯅꯤ ꯀꯥꯏꯅ ꯁꯥꯔꯩ ꯐꯠꯇ꯭ꯔꯤꯕ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤꯗ ꯏꯆꯦ ꯏꯆꯦꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯅꯅꯥꯎꯒꯅꯦ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯁꯥꯔꯩꯁꯦ ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦꯃꯤ ꯊꯝꯕꯥꯜ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯂꯥꯛꯑꯒ ꯂꯣꯟꯅꯒ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯅ ꯑꯍꯜ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯊꯝꯕꯥꯜ ꯁꯥꯔꯩ ꯀꯟꯕꯗ ꯅꯠꯇꯅ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯐꯅ ꯑꯃꯠꯇ ꯎꯔꯝꯗꯦ ꯊꯥꯅꯤꯜꯒ ꯅꯤꯡꯊꯦꯝꯒꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯊꯥꯅꯤꯜꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯁꯥꯔꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯥꯝꯕ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯕꯅꯤ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯍꯟ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯦ ꯄꯨꯔꯥ ꯐꯠꯇꯕꯤꯅꯦ ꯁꯤ ꯏꯅꯥꯎ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯍꯜꯂꯛꯈꯤꯕ ꯃꯥꯜꯂꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯒ ꯊꯝꯕꯥꯜ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯍꯥꯏꯔꯛꯏ ꯍꯩ ꯊꯥꯖ ꯅꯆꯤꯟꯗ ꯈꯨꯝꯃꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯈ꯭ꯔꯤꯕꯗꯣ ꯊꯥꯖ ꯏꯉꯛꯉꯛꯅ ꯏꯃꯥ ꯀꯩꯁꯨ ꯁꯥꯗꯤꯌꯦ ꯏꯅꯥꯎꯗꯣ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯃꯇꯣꯝꯇ ꯂꯩꯕ ꯇꯜꯂꯤꯕ ꯃꯇꯣꯝꯇ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯦ ꯇꯣꯉꯥꯟꯅ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯥꯖ ꯀꯩꯁꯨ ꯂꯩꯇ ꯋꯥ ꯑꯗꯨꯒꯤ ꯃꯈꯥ ꯁꯪꯗꯅꯗꯅ ꯉꯥꯡꯅꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯏꯅꯥꯎꯗꯣ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯅꯤꯜꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯪꯒꯤ ꯅꯇꯨ ꯑꯁꯦ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯩ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ ꯅꯨꯄꯤ ꯅꯪ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯨꯔꯦ ꯃꯈꯣꯏꯗꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯑꯁꯤꯒ ꯃꯥꯟꯅꯗꯅ ꯃꯃꯥ ꯍꯥꯏꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥꯁꯤꯡꯅ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅꯅꯦ
ꯑꯩꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ ꯃꯈꯣꯏꯅꯤꯅ ꯁꯥꯔꯤꯕ ꯊꯥꯖ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯥ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯨꯄꯤ ꯏꯃꯥꯁꯦ ꯑꯍꯜ ꯃꯥꯅ ꯍꯤꯡꯒꯦꯅ ꯍꯤꯡꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕ ꯍꯤꯡꯂꯨꯅꯤ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯅꯪꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯍꯧꯅꯗꯦ ꯃꯈꯣꯏ ꯇꯥꯁꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯏꯃꯥꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯗꯅꯦ ꯍꯦꯛꯇ ꯊꯥꯖꯒꯟꯕ ꯃꯤ ꯅꯠꯇꯦ ꯃꯇꯨꯡ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯛꯄꯤꯅ ꯊꯥꯖ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯊꯥꯖ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯃꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯏꯃꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯒꯦ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅꯦ ꯅꯠꯇꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄꯒ ꯐꯖꯅ ꯉꯝꯗ꯭ꯔꯦꯗ ꯏꯍꯦ ꯑꯩꯁꯨꯅꯦ ꯅꯣꯡꯃꯇ ꯍꯦꯛ ꯆꯠꯊꯣꯔꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯇꯧꯔꯤꯁꯤ ꯏꯆꯦ ꯅꯣꯡꯃ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯏꯆꯦ ꯗꯨꯀꯥꯟꯗꯒꯤ ꯍꯋꯥꯏ ꯂꯩꯔꯨꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯒ ꯊꯥꯖꯒꯗꯨ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯍꯩꯌꯥꯏ ꯃꯦꯠꯄ ꯑꯗꯨꯗ ꯀꯟꯅ ꯆꯥꯔꯤ ꯊꯥꯗꯣꯏꯅ ꯏꯆꯦꯒꯤ ꯍꯩꯌꯥꯏ ꯃꯦꯠꯄ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯁꯨꯅꯦ ꯂꯣꯏꯔꯦ ꯍꯥꯎꯕꯗ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯗꯨꯅꯦ ꯌꯥꯝ ꯍꯥꯎꯏ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯆꯥꯊꯣꯛꯁꯦ ꯍꯣꯔꯦꯟ ꯃꯅꯤꯡꯒꯤ ꯊꯕꯛꯅꯅꯦ ꯃꯅꯤꯡꯒꯤ ꯊꯣꯛꯄ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯅꯣꯛꯏ ꯑꯅꯤꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯝꯅ ꯆꯥꯔꯤꯉꯩ ꯊꯝꯕꯥꯜꯅ ꯍꯥꯏ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯁꯥ ꯁꯨꯃꯥꯡꯒꯤ ꯀꯥꯁꯤꯟꯗꯨꯗ ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯅꯣ ꯍꯥ ꯑꯗꯨꯝꯅ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯃꯆꯤꯟꯈꯔ ꯌꯥꯎꯕ ꯊꯥꯗꯣꯏꯅ ꯏꯃꯥ ꯀꯔꯤ ꯋꯥꯇꯥꯅꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯗꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯆꯤꯟ ꯑꯁꯦ ꯈꯨꯝꯒꯗꯧꯒꯤ ꯃꯌꯥꯁꯦ ꯀꯥꯔꯒ ꯍꯥꯟꯅ ꯈꯟꯗꯅ ꯂꯩꯅꯦ ꯑꯣꯏ ꯃꯥ ꯄꯨꯛꯆꯦꯜꯗꯨꯗ ꯐawꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯕꯅꯤ ꯊꯥꯖ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯏꯅꯥꯎ ꯌꯥꯔꯤꯕ ꯃꯥꯟꯅꯔꯨꯅꯨ ꯏꯆꯦ ꯐꯠꯇ꯭ꯔꯤꯕ ꯃꯕꯨꯛ ꯑꯁꯦ ꯑꯃꯨꯛꯇ ꯇꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯊꯝꯕꯥꯜ ꯁꯥꯎꯅ ꯍꯥꯏꯌꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯃꯇꯣꯏꯅꯔꯥ ꯍꯥ ꯅꯪ ꯃꯇꯣꯏꯅꯔꯣ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯅ ꯍꯩ ꯊꯥꯗꯣꯏꯁꯨ ꯍꯟꯗꯦ ꯏꯃꯥ ꯏꯄꯥꯒꯗꯤꯅꯦ ꯄꯟꯕꯤꯔꯛꯀꯅꯨ ꯏꯃꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯁꯥꯎꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯨꯠ ꯑꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯆꯥꯛꯅ ꯑꯁꯥꯎꯕꯗꯨꯕꯨ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯟꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯈꯪꯅꯤꯗꯅ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯋꯥꯔꯧꯕꯅꯔꯥ ꯆꯥꯛ ꯑꯗꯨ ꯆꯥꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯥꯖꯅ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯍꯩ ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯧꯁꯤꯡꯅꯅꯦ ꯆꯒꯠ ꯆꯒꯠ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯍꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥ ꯏꯃꯥ ꯏꯅꯥꯎꯅ ꯈꯪꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯕꯨ ꯅꯃꯧꯅꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯖꯒꯦ ꯆꯥꯔꯣꯏꯌꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏꯌꯦ ꯅꯣꯏ ꯑꯣꯏꯅꯅꯦ ꯆꯥꯎꯔ ꯆꯠꯂꯣ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯅ ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯈꯟꯗꯨꯅ マス ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯆꯥꯛ ꯑꯗꯨ ꯆꯥꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯕꯗꯤ ꯊꯝꯕꯥꯜ ꯃꯆꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜꯅ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯥ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯖ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟ ꯅꯨꯡꯊꯤꯜꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯊꯝꯕꯥꯜꯅ ꯑꯣꯏꯗꯤꯅꯦ ꯐꯠꯇꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯍꯥꯏꯗꯤ ꯏꯆꯥꯁꯤꯡꯗꯁꯨ ꯌꯦꯠꯂꯣꯏ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯃꯃꯥꯒꯤ ꯋꯥꯔꯣꯏꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯌꯥꯝꯅ ꯁꯥꯎꯅ ꯍꯩ ꯅꯨꯄꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯕꯁꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯅꯥꯎꯅ ꯈꯪꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩ ꯃꯇꯨꯡ ꯍꯥꯏꯗꯅꯕ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯍꯥꯏꯕ ꯍꯥ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯁꯣꯟꯕꯤꯅ ꯃꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯔꯣꯏꯌꯦ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯣꯏ ꯊꯥꯅꯤꯜ
ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯖꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯊꯥꯖ ꯀꯞꯂꯒ "ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯤ ꯐꯨꯁꯦ ꯑꯝꯇ ꯂꯦꯞꯄꯨ, ꯅꯥꯏ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯇꯥꯆꯧ, ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣꯕ꯫ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯕꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯗꯧ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯑꯗꯨ ꯃꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯊꯝꯕꯥꯜꯗꯤ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯅ "ꯏꯅꯥꯎ, ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯅꯇꯩꯅ ꯐꯨꯗꯅ ꯑꯩꯁꯦ ꯁꯤꯔꯝꯗꯣꯔꯕꯅꯤ"꯫ "ꯑꯦ, ꯏꯇꯩꯅꯗꯤ ꯀꯩꯒꯤꯅꯣ ꯏꯆꯦ?" "ꯑꯣ, ꯉꯔꯥꯡ ꯅꯪꯒ ꯏꯃꯥꯒ ꯈꯠꯅꯕꯗꯣ ꯑꯗꯨꯒꯤꯅꯤꯗꯅ꯫ ꯏꯃꯥꯁꯦ ꯉꯔꯥꯡ ꯆꯥꯛꯀ ꯆꯥꯗꯦ, ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ"꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯒ ꯈꯠꯅꯔꯒ ꯏꯊꯩꯅ ꯏꯆꯦꯗ ꯑꯣꯏꯅ ꯐꯨꯔꯤꯔꯣ ꯍꯥꯏꯁꯦ?" "ꯊꯥꯗꯣꯏ, ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯕꯨ ꯑꯩꯅ ꯐꯅꯌꯥꯝ ꯊꯕꯛ ꯇꯧꯔꯁꯨ ꯅꯣꯡꯃꯇ ꯏꯃꯥꯅꯕꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯏꯆꯦ, ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯏꯅꯥꯎ, ꯃꯥꯗꯤ ꯑꯍꯜꯅꯤ, ꯃꯇꯨꯡꯗ ꯑꯍꯜꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ"꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯁꯪꯕꯤ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ ꯊꯝꯕꯥꯜ"꯫ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯈꯠꯂꯛꯇꯨꯅ "ꯍꯩꯃꯥ, ꯑꯁꯪꯕꯤ ꯂꯥꯛꯏꯕꯔꯣ? ꯆꯪꯉꯛꯎ ꯆꯪꯉꯛꯎ"꯫ ꯑꯁꯪꯕꯤ ꯆꯨꯔꯤ ꯃꯈꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ "ꯏꯆꯦꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯍꯧꯒꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯔꯣ"꯫ "ꯑꯁꯪꯕꯤ, ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯍꯟꯗꯛꯇꯤꯅꯦ ꯏꯁꯥꯁꯤ ꯏꯁꯣꯟꯅꯤ ꯁꯣꯟꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯣ"꯫ "ꯏꯆꯦ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ, ꯀꯔꯤꯁꯨ ꯂꯩꯇꯦꯗ"꯫ "ꯑꯗꯣ ꯊꯥꯖꯗꯤ ꯎꯗꯦ, ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯆꯦ"꯫ "ꯏꯕꯦꯝꯃ, ꯈꯪꯖ ꯂꯥꯛꯆꯗꯦꯗ, ꯏꯃꯧꯅꯤ ꯀꯥꯏꯗꯅꯅꯦ ꯃꯤꯃꯥꯡꯗꯒ ꯍꯥꯏꯅꯤꯡꯗꯦ ꯏꯆꯦ"꯫ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ"? "ꯑꯣꯅꯦ, ꯃꯅꯦꯝ ꯑꯩ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯍꯨꯟꯗꯅ ꯉꯥꯡꯂꯤꯕꯅꯤ"꯫ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯄꯦꯟꯕ ꯅꯥꯏꯖꯗꯕꯤ ꯑꯁꯪꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯦ, ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ"? "ꯇꯧꯋꯦ ꯏꯕꯦꯝꯃ, ꯇꯧꯋꯦ. ꯅꯣꯡꯃꯇꯅꯦ ꯃꯃꯥꯅꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯕꯤꯕ ꯅꯠꯇꯦ ꯏꯕꯦꯝꯃ"꯫ "ꯏꯆꯦ, ꯅꯪꯗꯤ ꯋꯥꯔꯤꯅꯤꯗ, ꯑꯗꯨꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯅ ꯂꯩꯔꯦꯗ"꯫ "ꯕꯦꯝꯃ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯑꯁꯪꯕꯤꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯈꯔꯒ ꯄꯥꯝꯕ ꯑꯣꯏꯕꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯥꯏ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯁꯪꯕꯤꯒꯤ ꯃꯐꯝꯗ ꯇꯝꯈꯤꯕ ꯊꯥꯖꯒꯤ ꯐꯠꯇꯕ ꯄꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯪꯕꯤꯅ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯅꯤꯡꯊꯦꯝꯅ꯫ "ꯇꯥꯆꯧ, ꯉꯁꯤꯗꯤ ꯅꯅꯥꯎ ꯋꯥ ꯑꯃ ꯇꯥꯏꯖꯒꯦ, ꯑꯩꯅ ꯇꯥꯆꯧꯗ ꯂꯥꯟꯅ ꯈꯟꯕꯗꯤ ꯅꯠꯇꯦ"꯫ "ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ"꯫ ꯅꯤꯡꯊꯦꯝ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯏꯃꯥꯗ ꯈꯔ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯏꯇꯩꯃꯕꯨ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯩ"꯫ ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯣ ꯃꯥ ꯃꯨꯟꯅ ꯇꯥꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯇꯩꯃꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯊꯧꯑꯣꯏꯗꯕ ꯌꯥꯎꯗꯦ, ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ"꯫ "ꯇꯥꯆꯧ, ꯆꯨꯝꯃꯤ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯗꯨꯁꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯣꯡꯃꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯄ ꯍꯥꯏꯕꯁꯦ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯅꯅꯥꯎꯗꯤ ꯈꯟꯖꯩ"꯫ ꯊꯥꯅꯤꯜ ꯃꯅꯥꯎꯒꯤ ꯑꯗꯨ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯒ ꯃꯥ ꯊꯥꯖꯕꯨꯁꯨ ꯋꯥꯔꯧꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯊꯥꯖꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ, ꯑꯗꯨꯅꯁꯨ ꯃꯥ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯦꯝ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯅꯣꯛꯂꯒ "ꯏꯁ, ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯉꯥꯒ ꯂꯩꯔꯛꯏꯅ"꯫ ꯅꯤꯡꯊꯦꯝ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯈꯖꯤꯛ ꯋꯥꯈꯜ ꯋꯥꯕ ꯃꯥꯜꯂꯤ꯫ ꯉꯥ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯅꯨꯄꯤ, ꯉꯥꯁꯤ ꯍꯥꯎꯅ ꯊꯣꯡꯉꯨ, ꯑꯗꯨꯒ ꯏꯃꯥꯒꯤ ꯈꯔ ꯄꯤꯈꯤꯅꯕ"꯫ ꯊꯥꯗꯣꯏ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯍꯪꯂꯛꯏ꯫ "ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯦ"? "ꯅꯨꯄꯤ, ꯏꯇꯩꯃꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯀ ꯀꯔꯤ ꯇꯧꯕ ꯌꯥꯎꯕ ꯎꯒꯦ?
ꯅꯪꯕꯨ ꯎꯕ꯭ꯔꯕ? ꯏꯆꯦꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯃꯥꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯅꯤ. ꯈꯪꯗꯦ, ꯂꯩꯀꯥꯏꯅꯗꯤ ꯏꯇꯩꯃꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯅꯩ. ꯅꯍꯥꯟꯁꯨ ꯈꯨꯔꯥ ꯇꯣꯝꯕꯥꯜꯅ ꯀꯧꯁꯤꯜꯂꯒ ꯅꯃꯥꯗꯣ ꯈꯔ ꯂꯨꯅ ꯇꯧꯕꯤꯌꯨꯅꯦ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯤ. ꯊꯥꯗꯣꯏ ꯉꯛꯅ, ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯦ. ꯅꯣꯡꯃꯇ ꯏꯆꯦꯅ ꯏꯃꯥꯗ ꯊꯤꯅ ꯇꯧꯕꯗꯤ ꯎꯗꯦ. ꯐꯔꯦꯁꯦ, ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯔꯣ. ꯑꯩ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯒ ꯅꯤꯡꯊꯦꯝꯒꯗꯨ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡ ꯂꯣꯝꯗꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯅꯤꯜꯅ, ꯗꯥꯆꯧ, ꯇꯩꯃ, ꯏꯃꯥꯎ. ꯊꯥꯅꯤꯜ ꯃꯃꯥ ꯃꯇꯩꯃ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯆꯪꯂꯛꯏ. ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨ ꯂꯩꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯑꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕꯗꯨꯅ? ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ. ꯊꯥꯗꯣꯏꯅ, ꯏꯃꯥ, ꯉꯥ ꯊꯣꯡꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡꯗꯨ ꯃꯅꯦꯝ ꯊꯝꯕꯥꯜꯒ ꯃꯇꯩꯒꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯊꯝꯂꯛꯏ. ꯊꯝꯕꯥꯜꯁꯨ ꯊꯝꯂꯛꯂꯤꯕ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯆꯥꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ. ꯏꯃꯥꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅꯦ ꯑꯇꯣꯝꯕ. ꯃꯃꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯅꯤꯜ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯥꯁꯨ ꯀꯔꯤꯒꯤ ꯃꯃꯥꯕꯨ ꯉꯥ ꯄꯤꯖꯅꯤꯡꯗꯅꯤ. ꯑꯗꯨꯕꯨ ꯊꯥꯅꯤꯜꯒ ꯅꯤꯡꯊꯦꯝꯒꯁꯤ ꯁꯦꯜ ꯊꯣꯛꯄ ꯅꯤꯡꯊꯦꯝꯅ ꯈꯔꯁꯨ ꯍꯦꯜꯂꯤ. ꯑꯗꯨꯗ ꯅꯠꯇꯅ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯒꯤ ꯉꯥ ꯄꯤꯖꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ꯭ꯔꯕꯅꯤ. ꯅꯤꯡꯊꯦꯝꯁꯨ ꯃꯌꯥꯝꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯖꯕꯅ ꯃꯥ ꯅꯣꯡꯃꯇ ꯃꯌꯥꯝꯗ ꯋꯥ ꯀꯟꯅ ꯉꯥꯡꯖꯔꯝꯗꯦ. ꯅꯤꯡꯊꯦꯝꯅ, ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯅꯆꯥꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯁꯥꯈꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯁꯧ ꯑꯗꯨ ꯀꯟꯅ ꯂꯥꯡꯂꯤ. ꯍꯦ, ꯃꯃꯥ ꯁꯥꯕꯤ, ꯑꯩ ꯐꯥꯎꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯪ. ꯊꯥꯖꯅ, ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯣꯔꯦꯟꯗꯤ ꯉꯥ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯖꯒꯦ. ꯑꯗꯨꯗꯤ ꯑꯌꯨꯛ ꯑꯁꯤꯃꯗꯤ ꯆꯔꯥꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯥ? ꯊꯥꯖꯧ ꯄꯥꯏ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯃꯅꯦꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯄꯨꯍꯧꯒꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯅꯤ. ꯃꯁꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ? ꯏꯅꯥꯎ, ꯏꯃꯥꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛ ꯆꯥꯎ ꯌꯥꯍꯧꯗ꯭ꯔꯤ. ꯅꯣꯏꯒꯤ ꯉꯥꯔꯧꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯛꯑꯣ. ꯅꯇꯩꯅꯕꯨꯗꯤ ꯍꯣꯔꯦꯟ ꯂꯩꯔꯛꯀꯅꯤ. ꯂꯩꯌꯦ ꯏꯆꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ. ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯅ ꯆꯥꯅꯅꯕ ꯉꯥꯔꯧ ꯈꯔ ꯂꯧꯔꯕ ꯃꯇꯨꯡ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯊꯥꯖ ꯆꯪꯂꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯥꯖ ꯃꯅꯥꯎꯅꯨꯄꯤꯅ ꯄꯤꯔꯛꯄ ꯉꯥꯔꯧ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ. ꯊꯝꯕꯥꯜ ꯈꯪꯍꯧꯗꯦ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯄꯨꯈꯝꯗ ꯄꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯨꯂꯞ ꯍꯩꯊꯔꯛꯏ. ꯊꯥꯖ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯊꯥꯗꯣꯏꯁꯨ ꯅꯥꯀꯜ ꯑꯗꯨ ꯂꯩꯔꯤꯕꯅꯤ. ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯏꯃꯥꯕꯣ? ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯑꯩ ꯑꯁꯤ ꯀꯔꯤꯅꯦꯅ ꯈꯜꯂꯤ. ꯊꯥꯖꯅ, ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯉꯥꯗꯣ ꯑꯩꯅ ꯏꯅꯥꯎꯗꯒꯤ ꯂꯧꯔꯨꯕꯅꯤ. ꯊꯝꯕꯥꯜ ꯑꯗꯨ ꯃꯔꯝ ꯆꯥꯗꯅ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ. ꯑꯗꯨꯅ ꯐꯝꯅ ꯐꯝꯅ ꯊꯥꯖ ꯂꯩꯔꯤꯕꯗꯣꯝꯗ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯊꯥꯖꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯛꯏ. ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ. ꯑꯗꯨ ꯄꯥꯛꯇꯤ ꯉꯝꯂꯝꯗꯦ. ꯊꯥꯖꯅ, ꯏꯃꯥ, ꯁꯤ ꯁꯝꯁꯤꯝꯗ ꯊꯥꯗꯣꯛ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦꯕ. ꯁꯤ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ? ꯊꯥꯗꯣꯏꯅ, ꯏꯃꯥ, ꯏꯆꯦꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯁꯤꯕ ꯇꯥꯔꯦꯃꯤ. ꯊꯥꯖ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯖꯤꯛ ꯏꯟꯕꯗ ꯊꯝꯕꯥꯜ ꯐꯝꯂꯝꯕꯗꯨ ꯈꯖꯤꯛ ꯈꯣꯡꯐꯝ ꯍꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯀꯣꯛ ꯑꯗꯨ ꯏ ꯈꯖꯤꯛ ꯊꯣꯔꯛꯂꯝꯃꯤ. ꯊꯥꯖꯒ ꯊꯥꯗꯣꯏꯒꯁꯨ ꯄꯥꯈꯠꯅ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯝ ꯊꯥꯒꯠꯂꯨꯁꯤ. ꯃꯧ ꯑꯇꯣꯝꯕꯤ, ꯏꯃꯥ ꯀꯣꯛꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ. ꯏꯃꯥ, ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯍꯤꯞꯀꯦ. ꯈꯨꯠ ꯑꯁꯦ ꯑꯃꯨꯛꯇ ꯁꯝꯃꯨꯁꯦ. ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯝꯗꯨꯅ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯝꯕꯥꯜꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯖꯅ ꯍꯤꯞꯍꯜꯂꯝꯃꯤ. ꯎꯈꯣꯡ ꯑꯗꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯗ ꯊꯥꯗꯣꯏ ꯐꯤ ꯑꯃ ꯇꯧꯗꯨꯅ ꯐꯖꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ. ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕꯗ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯖ ꯃꯃꯥꯏ ꯑꯗꯨ
ꯂꯨꯛꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯏꯃꯥ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯏꯅꯥꯎ, ꯍꯣꯔꯦꯟ ꯑꯩꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯆꯦ ꯀꯔꯤ ꯈꯨꯝꯒꯅꯤ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯝꯅ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ, ꯅꯅꯥꯎꯁꯨ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕ꯭ꯔꯥ? ꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯅ ꯁꯣꯛꯄ ꯅꯠꯇꯦꯌꯦ, ꯈꯖꯤꯛꯇꯪ ꯈꯦꯠꯈꯤꯕꯅꯤ꯫ ꯊꯥꯖ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯗꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯃꯃꯧ ꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯃꯥ ꯇꯥꯔꯕꯁꯨ ꯇꯥꯗꯕ ꯁꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯅꯤ꯫ ꯏꯃꯥ, ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ, ꯏꯆꯦ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯉꯥꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯉꯥꯁꯤ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯉꯨꯁꯦ, ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯀꯤꯔꯨꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ, ꯍꯣꯏ ꯃꯈꯣꯏ ꯇꯥꯖꯧ꯫ ꯉꯥꯏꯈꯣ, ꯏꯃꯥꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯊꯥꯗꯣꯏꯅ ꯃꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜ ꯆꯥꯎꯅ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ, ꯅꯨꯄꯤ ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯅꯪ ꯌꯥꯝ ꯊꯨꯅ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯥꯖ ꯇꯞꯅ, ꯃꯈꯣꯏ ꯇꯥꯖꯧ ꯀꯔꯤ ꯍꯥꯏꯒꯦ? ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯏ꯫ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯗꯅꯕ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏ ꯃꯇꯩ ꯑꯣꯏꯕꯅ, ꯃꯥꯅꯁꯨ ꯈꯥꯝꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ, ꯑꯗꯨꯒ ꯅꯪꯃꯛꯅ ꯑꯁꯨꯛ ꯅꯝꯊꯥꯛ ꯇꯧꯕ? ꯃꯈꯣꯏ ꯇꯥꯖꯧ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ, ꯑꯩ ꯏꯃꯥꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ? ꯍꯥ? ꯉꯁꯤꯃꯛ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯖꯧ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ, ꯃꯈꯣꯏ ꯇꯥꯖꯧꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯛ ꯑꯁꯤꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ, ꯇꯥꯖꯧ ꯑꯩ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯖꯔꯦ, ꯏꯇꯩꯃ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯥꯖ ꯀꯞꯂꯝꯕꯗꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ, ꯅꯃꯧꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯌꯨꯝ ꯑꯁꯤ ꯅꯠꯇꯅ ꯅꯃꯧꯒꯤꯗꯤ ꯆꯪꯖꯐꯝꯁꯨ ꯂꯩꯇꯦ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ꯫ ꯊꯥꯖꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯝꯕꯥꯜ ꯉꯥꯡꯅꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯗꯕꯒꯨꯝ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯊꯥꯖ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯅ, ꯏꯕꯨꯡꯉꯣ ꯆꯧꯕ, ꯃꯇꯨꯡꯗꯗꯤꯅꯦ ꯏꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯏꯃꯥꯅ ꯁꯣꯏꯕꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ꯫ ꯊꯥꯖꯅ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯖꯧꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯏꯃꯥ꯫ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥꯅ ꯏꯃꯧꯕꯨꯅꯦ ꯉꯥꯛꯄꯤꯔꯕꯅꯤ, ꯏꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯨꯔꯦ, ꯉꯁꯤꯗꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯈꯪꯂꯦ, ꯅꯪ ꯏꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯃꯧ ꯑꯇꯣꯝꯕꯤ, ꯃꯍꯧꯁꯥꯒꯨꯝ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ꯫ ꯌꯨꯝ ꯑꯃ ꯐꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯃꯧꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤ, ꯃꯁꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ꯫ ꯊꯥꯖꯒ ꯊꯥꯗꯣꯏꯒꯗꯨ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯏꯃꯥ, ꯇꯥꯖꯧ ꯏꯕꯥꯅꯤ ꯉꯥ ꯁꯦꯝꯂꯨꯔꯒꯦ, ꯏꯇꯩꯃ, ꯅꯨꯄꯤ, ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯁꯦꯝꯕ ꯍꯧꯊꯔꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯑꯆꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯐꯩ ꯍꯥꯏꯗꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯧ ꯑꯍꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯤꯅꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯑꯗꯨꯗ ꯋꯥꯏ ꯇꯩꯔꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯏ ꯆꯤꯡꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯖꯒꯥꯅꯤ ꯈꯪꯅꯕ ꯆꯤꯡꯂꯤꯕ ꯂꯩꯏꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨꯅ ꯃꯧ ꯑꯍꯜꯒꯤꯅꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤꯅꯤ꯫ ꯃꯧ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯔꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯋꯥꯏ ꯇꯩꯔꯤꯅꯤ ꯀꯥꯏꯅ ꯐꯗ꯭ꯔꯠ ꯍꯦꯛ ꯍꯥꯏꯈꯩꯇꯩꯅꯦ, ꯐꯖꯅ ꯌꯦꯡꯂꯒ ꯇꯩꯒꯦꯗꯤ ꯂꯣꯏ ꯆꯣꯡꯂꯦ꯫ ꯃꯧ ꯑꯍꯜ ꯑꯗꯨꯅ ꯍꯩꯃꯥ, ꯆꯣꯡꯂꯕ꯭ꯔꯣ ꯅꯪꯉꯣꯟꯗ? ꯁꯣꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯍꯜ ꯑꯗꯨ ꯊꯋꯥ ꯁꯥꯗꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯔꯥꯗꯨ ꯄꯥꯏꯔꯒ ꯐꯗ꯭ꯔꯠ ꯍꯥꯏꯔꯒ ꯋꯥꯏ ꯇꯩꯈꯠꯂꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯊꯑꯣꯏꯅꯒꯤ ꯍꯦꯟꯅ ꯏꯁꯤꯡꯁꯦ ꯆꯣꯡꯍꯜꯂꯛꯏꯅꯦ ꯑꯗꯨꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯃꯧ ꯑꯍꯜꯅ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯣꯝꯗ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯧ ꯑꯍꯜꯅ ꯍꯦ ꯑꯉꯥꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ? ꯍꯣ, ꯋꯥꯏꯕꯨ ꯑꯗꯨꯃꯥꯏꯅ ꯁꯤꯠꯅꯕ꯭ꯔꯣ? ꯀꯔꯤ ꯋꯥꯏ ꯈꯨꯁꯤꯠꯅꯣ? ꯁꯨꯝꯆꯤꯠꯇꯨꯅ ꯂꯣꯏꯅ ꯊꯦꯡꯉꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯋꯥꯏ ꯁꯤꯠꯂꯤꯅꯤ ꯒꯥꯏꯅ ꯃꯤꯒꯤ ꯀꯧꯊꯛꯁꯤꯗ ꯁꯤꯠꯆꯤꯟꯗꯦꯗ ꯈꯥꯛꯏꯅꯦ꯫ ꯀꯔꯤ ꯋꯥꯏꯁꯤꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯧ ꯑꯍꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯪꯉꯣꯟꯗ ꯊꯦꯡꯂꯕ꯭ꯔꯣ? ꯁꯣꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯁꯥꯗ ꯃꯥꯒꯤ ꯋꯥꯏ ꯁꯤꯠꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯤꯠꯂꯝꯃꯤ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯦ ꯁꯦꯝꯔꯥꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ, ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤ ꯑꯩꯕꯨ ꯁꯦꯝꯔꯥꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ ꯒꯥꯏꯗꯅ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛꯇꯥꯃꯛꯅ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯍꯦ, ꯅꯪ ꯌꯥꯝ ꯍꯧꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯋꯥꯏ ꯇꯩꯕꯗ ꯏꯁꯤꯡ ꯈꯔ ꯆꯣꯡꯈꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯆꯤꯜꯂꯛꯏꯁꯦ? ꯍꯣ, ꯑꯩꯁꯨ ꯁꯣꯏꯕ, ꯅꯪꯅ ꯁꯣꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯁꯣꯏꯔꯤꯕ꯫ ꯁꯛꯇꯥꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯅꯣꯡꯉꯥꯟꯕꯒ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤ ꯍꯦꯛ ꯇꯧꯔꯗꯅ꯫ ꯍꯦ, ꯁꯣꯏꯕꯗꯤ ꯀꯩꯅꯣ? ꯅꯪꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪꯅ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ꯫ ꯍꯥ, ꯂꯥꯛꯑꯣ ꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯅꯤꯅꯦ꯫ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯈꯨꯇꯨꯝꯁꯤꯅ ꯁꯨꯗꯒꯦ ꯂꯥꯛꯑꯣ꯫ ꯍꯦ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯤꯅꯤ ꯅꯪ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯧꯈꯤꯗꯦꯅ, ꯅꯪꯅꯗ ꯍꯥꯟꯅ ꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯨ ꯇꯥꯔꯤꯕ ꯇꯣꯝꯆꯧ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯧ ꯑꯅꯤꯒꯤ ꯆꯤꯟ ꯀꯥꯡꯖꯩ ꯍꯧꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯝꯅꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯆꯤꯟ ꯀꯥꯡꯖꯩꯒꯤ ꯁꯥꯟꯅꯔꯣꯏ ꯑꯅꯤꯁꯦ꯫ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤ ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ, ꯃꯣꯏ ꯃꯄꯥ, ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯃꯩꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ, ꯑꯩꯅꯦ ꯑꯃꯨꯛꯇ ꯆꯥꯏꯊꯔꯛꯈꯤꯒꯦ꯫ ꯅꯪꯁꯤꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯆꯤꯟ ꯀꯥꯡꯖꯩ ꯇꯥꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ꯫ ꯍꯣꯏ, ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯩ ꯃꯩꯁꯦ ꯍꯧꯒꯠꯄꯤꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯃꯩ ꯑꯗꯨ ꯀꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯃꯩ ꯍꯧꯒꯠꯂꯤꯉꯩ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯈꯠꯅꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯍꯩꯃꯥ, ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯣꯏꯒꯤ ꯈꯠꯅꯕꯁꯦ꯫ ꯑꯣꯟꯊꯣꯛꯄ ꯏꯃꯧ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ, ꯅꯨꯄꯤ ꯉꯥꯛꯇꯅꯤꯀꯣ, ꯍꯩꯅ ꯃꯔꯣꯜ ꯑꯃ ꯁꯤꯡꯂꯤꯕ꯫ ꯃꯣꯏꯅ ꯍꯩ ꯁꯤꯡꯃꯟꯗꯅ ꯌꯨꯝ ꯑꯁꯤꯁꯨ ꯃꯌꯥꯏꯗ ꯌꯦꯟꯅ ꯊꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨꯅ ꯌꯨꯝ ꯃꯅꯤꯡ ꯑꯁꯤꯗ ꯁꯪꯇꯞ ꯑꯃ ꯇꯞꯊꯔꯒ ꯂꯩꯍꯜꯂꯦ꯫ ꯌꯥꯝ ꯍꯩ, ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯝ ꯍꯩ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ ꯍꯦ ꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯍꯦꯔꯥ, ꯑꯩ ꯂꯩꯅ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯎꯁꯤꯠꯇꯕ ꯍꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯍꯧꯖꯤꯛꯀꯤ ꯈꯨꯍꯥꯏꯗꯨ ꯌꯥꯕ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛꯀꯤ ꯈꯨꯍꯥꯏꯗꯨꯗ ꯃꯣꯏ ꯁꯣꯏꯗꯅ ꯀꯤꯔꯝꯂꯅꯤ꯫ ꯌꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯛꯂꯤ꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯑꯝꯇ ꯂꯥꯎꯀꯣ꯫ ꯍꯣ ꯇꯥꯆꯧꯁꯨ, ꯏꯇꯩ ꯃꯍꯨꯏ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯐꯥꯖꯤꯜꯂꯨ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝ ꯈꯣꯡꯗꯅ ꯈꯠꯅꯕ ꯍꯧ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯅ ꯂꯥꯎꯈꯣ ꯑꯝꯇ ꯌꯥꯝ ꯊꯨꯅ꯫
ꯍꯣꯏ ꯍꯣꯏ ꯑꯩ ꯂꯧꯔꯒꯦꯀꯣ ꯑꯣ ꯇꯥꯆꯧꯁꯨ ꯏꯇꯩ ꯃꯍꯨꯏ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝ ꯈꯣꯡꯗꯅ ꯈꯠꯅꯕ ꯍꯧ ꯂꯩꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯐꯥꯖꯤꯜꯂꯨ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯨꯄꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯑꯗꯨꯅꯤꯗꯅ ꯌꯥꯔꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯧ ꯑꯍꯜꯅ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯌꯥꯗ ꯍꯩꯅ ꯈꯨꯝꯂꯛꯏꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯇꯥꯛꯇ꯭ꯔꯗꯤ ꯍꯩꯇꯦꯅꯦ ꯍꯦꯔꯥ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯦ ꯑꯉꯥꯡ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯃꯥꯒꯨꯝꯕꯤ ꯅꯇꯩ ꯃꯁꯤꯗ ꯅꯪꯅ ꯍꯨꯏ ꯑꯉꯥꯎꯕꯤꯒꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯇꯣꯝꯕ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯩ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯅꯪꯁꯦ ꯄꯨꯔꯥ ꯑꯄꯪꯅꯤ ꯆꯠꯂꯣ ꯅꯪꯅ ꯉꯝꯅꯕ ꯈꯨꯝꯂꯨꯁꯣ ꯍꯣꯏ ꯑꯩ ꯊꯣꯛꯄ ꯈꯨꯝꯃꯒꯦ ꯀꯩꯅꯣ ꯇꯥꯆꯧꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯅꯇꯩꯃꯅ ꯍꯥꯏꯌꯨꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯦ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯇꯩꯃꯗ ꯍꯨꯏ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯗꯣ ꯍꯥ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯒꯦꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯅꯅꯥꯎꯄꯤꯅ ꯍꯥꯏꯌꯨꯅ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯅ ꯃꯆꯥ ꯐꯨꯕꯒꯨꯝ ꯃꯅꯥ ꯂꯩꯗꯨꯅ ꯈꯨꯄꯥꯡꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯅꯈꯤ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯇꯥꯔꯝꯕ ꯇꯣꯝꯆꯧ ꯑꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯐꯨꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯅꯨꯡꯉꯥꯏꯗꯀꯣ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯍꯜꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤꯃꯨꯛ ꯍꯥꯎꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯃꯧ ꯑꯍꯜꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯍꯥꯌꯣ ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯟ ꯆꯥꯕꯅꯤꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯤ ꯃꯥꯜꯂꯦ ꯌꯦꯟ ꯒꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯤꯔꯦ ꯅꯨꯡꯇꯤꯒꯤ ꯆꯥꯃꯟꯗꯅ ꯍꯥꯍꯥ ꯅꯣꯛꯆꯅꯤꯡꯉꯦꯗꯀꯣ ꯑꯩꯗꯤ ꯌꯦꯟ ꯑꯃ ꯐꯥꯎ ꯂꯩꯗꯨꯅ ꯆꯥꯕ ꯉꯝꯗꯕ ꯃꯥꯅꯁꯨ ꯅꯨꯡꯇꯤꯒꯤ ꯌꯦꯟ ꯆꯥꯏ ꯒꯥꯏꯗꯅ ꯍꯥꯏꯔꯤꯅꯤꯅꯦ ꯀꯥꯟꯅꯗꯦ ꯌꯦꯟ ꯊꯣꯡꯕ ꯑꯔꯦꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯑꯃ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯒꯦ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯧ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯟꯅꯗꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯩꯔꯛꯄ ꯁꯔꯦꯡꯗꯣ ꯑꯝꯇ ꯊꯣꯡꯂꯒ ꯆꯥꯔꯨꯈꯤꯒꯦ ꯇꯟꯖꯥꯗꯨꯗ ꯃꯧ ꯑꯍꯜꯒꯤ ꯅꯨꯄꯥ ꯑꯆꯧꯕꯗꯨ ꯃꯆꯤꯟꯅ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯍꯦꯟꯖꯥꯡ ꯑꯃꯇ ꯂꯩꯇ꯭ꯔꯕꯣ ꯃꯣꯔꯣꯛꯇꯪ ꯃꯦꯠꯂꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯔꯣꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯃꯤ ꯑꯁ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯣꯝꯗ ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯍꯧꯕ ꯆꯥꯕ ꯁꯥꯔꯤꯉꯩꯁꯤꯗ ꯅꯪ ꯁꯤꯗꯤꯅꯦ ꯑꯩ ꯆꯣꯞꯅꯕꯗ ꯁꯤꯟꯗꯨꯅꯇ ꯂꯩ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯍꯜ ꯑꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯥꯡꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯍꯥ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯆꯥꯛ ꯆꯥꯕ ꯃꯣꯏꯅꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯕꯒ ꯁꯥꯔꯗꯅ ꯀꯥꯟꯅꯄꯣꯟꯇꯦ ꯉꯁꯥꯏ ꯂꯩꯔꯛꯄ ꯁꯔꯦꯡꯗꯣ ꯊꯣꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯑꯗꯨ ꯃꯈꯨꯠꯇ ꯁꯧꯒ꯭ꯔꯤ ꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯅ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯈꯔ ꯍꯦꯛꯂꯛꯄꯅꯤ ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯝ ꯍꯣꯏꯗꯒꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯉꯁꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯔꯝꯕ ꯃꯧ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯔꯦꯡ ꯊꯣꯡꯅꯤ ꯒꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯥꯎꯔꯝꯕ ꯅꯨꯄꯤꯗꯣ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯆꯥꯗꯧꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯁꯧꯒ꯭ꯔꯤꯗꯤ ꯏꯪꯈꯣꯜꯒꯤ ꯁꯔꯦꯡꯅꯤꯀꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯑꯃꯨꯛꯇ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯛꯁꯤ-ꯍꯠꯂꯤ ꯑꯄꯪ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯁꯤ ꯃꯥꯅ ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯦ ꯑꯁ ꯅꯥꯏꯍꯦ ꯀꯔꯤ ꯃꯤꯒꯤ ꯃꯀꯣꯛꯁꯤꯗꯕꯨ ꯀꯛꯁꯤ ꯄꯪꯑꯊꯜꯂꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯍꯦꯟꯖꯥꯡ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯤꯅ ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗꯒꯤ ꯍꯦꯛꯂꯨꯔꯒ ꯅꯪꯁꯦ ꯄꯨꯔꯥ ꯑꯄꯪꯅꯤ ꯁꯧꯒ꯭ꯔꯤ ꯄꯨꯔꯛꯑꯦꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯖꯥꯡ ꯍꯥꯎꯇꯕꯗ ꯑꯗꯨꯝ ꯆꯥꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯏꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯕ ꯇꯣꯝꯆꯧ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯍꯦ ꯀꯨꯝꯍꯩꯁꯦ ꯁꯤꯅꯤ ꯀꯩꯅꯣ ꯏꯆꯥ ꯏꯃꯧ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯧ ꯑꯅꯤꯁꯦ ꯅꯣꯡꯃꯒꯤ ꯈꯠꯅꯍꯧꯗꯕꯒ ꯌꯥꯄꯣꯟꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯦ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯁꯤꯁꯨ ꯀꯨꯝꯍꯩ ꯃꯈꯜ ꯑꯃꯅꯤ ꯂꯩꯃꯅ
ꯌꯥꯔꯤꯁꯦ ꯃꯣꯏꯕ ꯇꯥꯖꯅꯤꯡꯗ꯭ꯔꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯤꯔꯛꯀꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯇꯨꯅ ꯉꯝꯕ ꯉꯥꯛꯇ ꯃꯧꯅꯦꯅ ꯇꯧꯔꯤꯕ ꯑꯅꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯠꯅꯗꯨꯅꯇ ꯂꯩ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯃꯧ ꯑꯅꯤꯒꯤ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯅꯣꯏꯁꯨ ꯃꯧ ꯊꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕ ꯊꯤꯌꯨꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯝꯍꯩ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯐꯠꯇꯦ ꯃꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯔꯕꯗꯤ ꯃꯧ ꯑꯅꯤꯁꯤꯁꯨ ꯐꯦ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛꯅ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯔꯣꯏ ꯑꯩꯗꯤꯅꯦ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯗꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯅꯤꯡꯂꯣꯝꯒꯤ ꯁꯝꯕꯜꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯥꯜꯂꯒ ꯊꯣꯛꯂꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯐꯔꯦ ꯃꯣꯏ ꯃꯄꯥ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯕꯤꯔꯤ ꯇꯣꯝꯆꯧꯁꯨ ꯆꯥꯛ ꯆꯥꯔꯕꯗꯨ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯊꯕꯛ ꯄꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯄꯥꯃꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯖꯦ ꯂꯥꯛꯄꯤꯔꯕ꯭ꯔꯣ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯦꯡꯂꯛꯏꯅ ꯉꯁꯤꯗꯤ ꯅꯪ ꯅꯃꯥꯕꯣꯛꯅ ꯆꯥꯛ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯁꯥꯎꯗꯦꯗ ꯕꯥꯖꯦ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯕꯥꯖꯦꯁꯨ ꯊꯕꯛ ꯇꯧꯕꯤꯔꯨꯔꯣ ꯑꯩꯁꯨ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯝꯆꯧ ꯑꯗꯨ ꯃꯤꯌꯥꯝꯅ ꯅꯨꯡ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯇꯣꯝꯕ ꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ ꯁꯦ ꯍꯟꯗꯛ ꯊꯥꯁꯤꯃꯒꯤ ꯈꯨꯠꯁꯨꯃꯜꯅꯤ ꯐꯔꯦꯗ ꯁꯦꯜꯁꯦ ꯀꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯃꯁꯤꯅ ꯇꯨꯡꯁꯤꯜꯂꯒ ꯌꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯁꯥꯗꯕ ꯌꯥꯗꯕꯅꯤ ꯑꯁ ꯅꯪꯅ ꯌꯨꯝ ꯁꯥꯕꯗ ꯇꯧꯂꯦ ꯑꯗꯨꯏ ꯁꯔꯨꯛ ꯉꯥꯔꯤ ꯉꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯑꯣꯏꯅ ꯈꯔ ꯂꯩꯁꯤꯟꯁꯤꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯒꯥꯏꯗꯣ ꯆꯥꯕꯗꯤ ꯌꯥꯕꯅꯤ ꯍꯣ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯗꯨꯗꯤꯅꯦ ꯍꯌꯦꯡ ꯌꯨꯝꯒ ꯇꯣꯉꯥꯟꯅ ꯁꯥꯔꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯆꯥꯁꯤ ꯌꯨꯝꯒ ꯄꯨꯜꯂꯤꯉꯩꯁꯤꯗꯗꯤꯅꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯕ ꯌꯥꯄꯣꯟꯇꯦ ꯅꯣꯏ ꯅꯇꯩꯃꯁꯦ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯆꯤꯡꯊꯦꯛꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃꯗꯤ ꯁꯥꯕ ꯌꯥꯔꯛꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯑꯗꯨ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯍꯩꯔꯥ ꯈꯔ ꯂꯩꯔꯝꯃꯤ ꯄꯣꯠ ꯌꯣꯟꯕꯤ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯪꯕꯨ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦꯕꯣ ꯅꯪꯅ ꯂꯩꯔꯤꯕ ꯍꯩꯔꯥꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯅꯪ ꯅꯨꯄꯤꯒꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯑꯩ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯂꯩꯔꯤꯅꯤ ꯐꯩ ꯅꯨꯄꯤ ꯂꯨꯅ ꯇꯧꯀꯣ ꯑꯍꯣꯏ ꯇꯧꯒꯦꯕꯣ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯤꯗ ꯐꯩ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨꯀೋ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤꯅꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦꯕ ꯑꯕꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯤ ꯑꯗꯣ ꯑꯕꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯄꯣꯠ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯐꯅ ꯐꯒꯨꯝ ꯇꯧꯔꯝꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯒ ꯑꯣꯏꯔꯝꯂꯗꯤꯅꯦ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃꯅ ꯃꯩ ꯃꯄꯥ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤ ꯊꯣꯡꯖꯤꯜꯂꯒꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯕꯥꯕꯥ ꯇꯣꯝꯕꯥ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ ꯑꯩꯁꯦ ꯌꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯁꯥꯔꯒꯦ ꯇꯧꯕ ꯑꯗꯨꯅ ꯏꯪꯈꯣꯜꯁꯦ ꯕꯥꯕꯥꯅ ꯑꯃꯨꯛꯇ ꯌꯦꯟꯅ ꯊꯣꯛꯄꯤꯔꯣ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯤ ꯏꯆꯥꯕꯨ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒꯦꯕ ꯐꯩ ꯏꯄꯥꯅꯅꯦ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ꯁꯔꯨꯛ ꯌꯦꯟꯅ ꯄꯤꯔꯒꯦ ꯅꯪ ꯗꯥꯆꯧꯁꯨ ꯌꯥꯎꯔꯒ
ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯌꯦꯟꯅꯊꯣꯛꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯌꯦꯟꯅꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯑꯣ, ꯑꯩꯒꯤꯁꯦ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯕꯤꯔꯣ꯫ ꯑꯩꯒꯤ ꯖꯒꯥꯗ ꯌꯨꯝ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯔꯔꯣꯏ." ꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯧ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯑꯗꯨꯒ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤꯒꯦ? ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯎꯆꯦꯛꯇꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣꯗ ꯇꯥꯆꯧ, ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯒꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯇꯥꯆꯧꯁꯨ ꯇꯥꯆꯧꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯀꯩꯅꯣ?" ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯤꯔꯣꯜ ꯇꯧꯏ꯫ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯒ ꯑꯃꯨꯛ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ, ꯌꯨꯝꯕꯨ ꯍꯦꯛꯇ ꯄꯪꯁꯥ ꯁꯥꯕ ꯌꯥꯕ꯭ꯔꯣ? ꯁꯦꯜ ꯂꯩꯇꯅ ꯌꯨꯝ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ꯭ꯔꯕ? ꯏꯁ, ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯀꯥꯏꯅ." ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯑꯆꯧꯕ ꯑꯅꯤ ꯑꯗꯨ ꯃꯔꯩ ꯇꯧꯔꯤ꯫ ꯇꯣꯝꯆꯧ ꯃꯆꯥ ꯑꯅꯤꯕꯨ ꯈꯝꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ ꯏꯆꯥꯁꯥ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯁꯦ, ꯏꯪꯈꯣꯜꯁꯦ ꯑꯇꯣꯝꯕ, ꯅꯪꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯂꯧꯔꯣ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯁꯥꯔꯣ꯫ ꯑꯗꯨꯒꯅꯦ ꯑꯆꯧꯕ, ꯅꯪꯅ ꯌꯨꯝ ꯁꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯁꯤ ꯑꯣꯏꯔꯣ꯫ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣꯗ ꯄꯥꯕ, ꯅꯆꯥꯕꯤꯕ ꯑꯍꯜ ꯂꯩꯅ ꯃꯃꯥꯡꯗ ꯂꯩꯒꯗꯕꯅꯤ ꯀꯩꯅꯣ?" ꯇꯣꯝꯕ ꯑꯆꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯔꯣ, ꯅꯌꯨꯝ ꯑꯃ ꯁꯥꯔꯒ꯫ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯊꯨꯒꯥꯏꯔꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯅꯤ꯫ ꯑꯗꯨ ꯌꯥꯔꯣꯏ, ꯌꯨꯝꯁꯦ ꯊꯨꯒꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ?" ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯝ ꯇꯧꯔꯁꯤ ꯏꯄꯥꯒꯤ ꯇꯣꯝꯕ, ꯅꯪ ꯇꯥꯆꯧꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯂꯞ ꯂꯩꯔꯁꯤ꯫ ꯅꯪ ꯇꯥꯆꯧꯅ ꯌꯨꯝ ꯁꯥꯕ ꯉꯝꯃꯀꯥꯟꯗ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯁꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤꯁꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯅꯪꯒꯤ ꯌꯨꯝ ꯐꯖꯕꯗꯣ ꯁꯥꯔꯣꯀꯣ." "ꯑꯗꯨ ꯌꯥꯔꯣꯏꯗ ꯄꯥꯕ, ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡꯗꯒꯤ ꯌꯨꯝ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯃꯤꯒ ꯂꯣꯏꯅ ꯅꯦꯛꯁꯤꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯣꯏ, ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯔꯅꯤ꯫ ꯅꯣꯏꯅ ꯃꯃꯥꯡ ꯊꯪꯕ ꯇꯥꯆꯧꯒꯤ ꯁꯔꯨꯛꯁꯤꯗ ꯇꯥꯆꯧ ꯍꯣꯏꯒ ꯄꯨꯟꯅ ꯄꯥꯈꯠꯂ ꯀꯩꯅꯣ ꯈꯜꯂꯒ ꯂꯩꯔꯣ, ꯇꯥꯆꯧꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎ." ꯑꯆꯧꯕꯅ, "ꯑꯩꯈꯣꯏꯕꯨ ꯆꯥꯛꯅꯤꯕꯒꯤ ꯃꯑꯣꯡꯗ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯒꯗ꯭ꯔꯣ ꯍꯥ? ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒꯗꯤꯅꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯪꯒ ꯂꯩꯒꯗꯕ, ꯑꯍꯜ ꯂꯩꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯄꯥꯕꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯇꯥꯆꯧꯅ ꯌꯨꯝ ꯁꯥꯕ ꯉꯝꯗ꯭ꯔꯗꯤ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨ ꯇꯜꯂꯒꯅ ꯃꯅꯤꯡ ꯊꯪꯕ ꯌꯨꯝ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯂꯧꯔꯣ, ꯑꯩꯅ ꯃꯃꯥꯡ ꯊꯪꯕꯁꯦ ꯂꯧꯔꯒꯦ." "ꯌꯥꯔꯣꯏ, ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ? ꯑꯩꯗꯤꯅꯦ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ, ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯅꯤ꯫ ꯁꯤꯗ ꯀꯅꯥꯅꯁꯨ ꯊꯤꯡꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯊꯤꯡꯗꯧꯔꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ꯫ ꯑꯩ ꯍꯪꯆꯤꯠꯃꯛ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯧꯔꯅꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯛ ꯊꯨꯒꯥꯏꯒꯦ ꯇꯧꯕ ꯃꯤꯗꯣ ꯑꯩꯅ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯅꯤ." ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯧ ꯑꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯥꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯏꯟꯁꯤꯜꯂꯤ꯫ ꯃꯧ ꯑꯍꯜꯅ, "ꯐꯖꯤꯜꯂꯦ ꯅꯨꯄꯥ, ꯃꯊꯛꯀꯤ ꯑꯍꯜꯅꯤꯁꯨ ꯈꯪꯗꯕ, ꯃꯤ ꯎꯁꯤꯠꯇꯕ, ꯁꯦꯜ ꯈꯔ ꯂꯩꯔꯦ ꯒꯥꯏꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯒꯥꯏꯗꯨꯅꯤ." ꯃꯧ ꯑꯇꯣꯝꯕꯤꯅ, "ꯍꯣ ꯃꯈꯣꯏ ꯅꯨꯄꯥ, ꯃꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤꯅꯦ ꯅꯊꯛꯀꯤ ꯑꯍꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯍꯦꯛꯇ ꯐꯨꯖꯤꯜꯂꯨ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯍꯨꯏꯗ ꯃꯄꯨꯅ ꯁꯨ ꯍꯥꯏꯅ ꯊꯧꯖꯤꯟꯕꯗ ꯃꯁꯣꯡ ꯐꯟꯒꯠꯇꯨꯅ ꯈꯣꯡꯕꯒꯨꯝ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯍꯜ ꯑꯗු ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯥꯡꯖꯧ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯥꯡꯖꯧ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯅꯒꯗꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯃ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ?
ꯅꯆꯤꯟ ꯅꯅꯥꯎ ꯊꯥꯡ ꯄꯥꯏꯅꯗꯨꯅ ꯌꯥꯅꯗꯣꯏ ꯁꯔꯨꯛ ꯂꯥꯛꯑꯣ ꯅꯃꯥꯏꯕꯨ ꯅꯈꯣꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯄꯤꯅꯕ ꯌꯥꯜꯂꯨ ꯂꯥꯛꯑꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯍꯥꯠꯅꯕ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯁꯤꯈ꯭ꯔꯒꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯈꯣꯏꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯕ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯅꯣꯏꯕꯨ ꯃꯤꯔꯣ ꯍꯥ ꯃꯤ ꯅꯠꯇꯦ ꯅꯣꯏꯗꯤ ꯁꯥꯅꯦ ꯁꯥ ꯃꯤ ꯃꯥꯟꯕ ꯁꯥ ꯍꯥꯏꯕꯗꯣ ꯅꯣꯏꯅꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯣꯏꯕꯨ ꯑꯩꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯅꯣꯏꯕꯨ ꯄꯣꯛꯂꯝꯗꯧ ꯁꯔꯨꯛ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯂꯩꯃꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯨꯄꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯄꯥꯝꯃꯤ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯍꯜꯂꯨ ꯃꯣꯏꯒꯤ ꯃꯅꯤꯡ ꯇꯧꯍꯜꯂꯨ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥꯁꯤꯡꯁꯦ ꯆꯌꯣꯛ ꯅꯥꯎꯌꯣꯛ ꯁꯣꯏꯅ ꯌꯣꯛꯂꯛꯂꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯑꯅꯤꯁꯤꯗ ꯇꯥꯛꯈꯤꯕ ꯄꯥꯎꯇꯥꯛ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯦ ꯏꯌꯥꯗ ꯆꯥꯒꯗꯕꯗꯣ ꯃꯈꯣꯏꯗ ꯄꯤꯖꯔꯛꯈꯤꯕ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯣꯜꯂꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯁꯥ ꯑꯣꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯝ ꯑꯉꯝ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯅꯔꯛꯂꯦ ꯌꯥꯔꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯔꯒꯦ ꯀꯞꯀꯅꯨ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅ ꯅꯨꯡꯒꯨꯝꯅ ꯀꯟꯈ꯭ꯔꯕ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯤꯊꯍꯟꯕ ꯉꯝꯂꯔꯣꯏꯅꯦ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯗꯅ ꯏꯆꯥꯁꯤꯡꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤꯅꯦ ꯌꯥꯔꯦ ꯇꯣꯛꯂꯣꯀꯣ ꯀꯞꯂꯅꯨ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯧ ꯑꯅꯤ ꯑꯗꯨꯗꯤ ꯇꯧꯖ ꯁꯥꯖꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯩ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯃꯍꯨ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯥꯒꯩ ꯑꯃꯃꯝꯒꯤ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯅꯈꯣꯏꯒꯤ ꯅꯅꯝꯃ ꯅꯆꯟꯁꯤꯡ ꯑꯗꯨꯅ ꯇꯧꯔꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯅ ꯅꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯊꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯍꯦꯟꯅ ꯏꯟꯁꯤꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯈꯣꯏꯁꯤꯗꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕꯗꯨ ꯅꯣꯏꯅꯤꯅꯦ ꯃꯧ ꯑꯍꯜꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤꯔꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯩ ꯆꯪꯉꯝꯃꯒꯦ ꯀꯥꯗ ꯅꯪꯁꯨ ꯂꯥꯎ ꯁ꯭ꯋꯥꯏꯗꯅꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯦ ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯋꯥꯆꯣꯏ ꯇꯥꯗꯣꯏ ꯁꯔꯨꯛ ꯂꯥꯎ ꯑꯩꯒ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯔꯨꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯤꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ ꯏꯆꯥ ꯏꯃꯧꯒꯤ ꯈꯠꯅꯐꯝ ꯂꯥꯟꯐꯝ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥ ꯆꯠꯂꯁꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯆꯠꯂꯁꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯁꯤ ꯆꯠꯁꯤ ꯃꯃꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯂꯥꯟꯕꯨꯡ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯑꯄꯥꯝꯕ ꯇꯧꯖꯍꯧꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯇꯞꯊꯗꯨꯅ ꯂꯩꯔꯤꯕ ꯄꯥꯈꯟ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯗꯥꯔꯤ ꯃꯄꯥꯜꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯐꯤ ꯃꯌꯨꯝ ꯑꯃꯃꯝꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯈꯣꯏꯅꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯇꯣꯝꯕꯅ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯃꯐꯝ ꯑꯁꯤ ꯌꯨꯝ ꯅꯠꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯟꯕꯨꯡꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯗꯤ
ꯏꯆꯥꯁꯤꯡꯒꯤ ꯂꯥꯟ ꯑꯗꯨ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯆꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯤꯗꯩꯗꯤ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯆꯥꯅ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯨꯕꯅ ꯏꯃꯥ ꯄꯥꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯃꯤꯔꯥꯏꯗꯨꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯕꯨ ꯂꯥꯏꯊꯣꯛꯅ ꯂꯧꯔꯨꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯩꯗꯤ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯏꯃꯥ ꯄꯥꯕ ꯅꯈꯣꯏꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈꯤꯅꯨ ꯑꯗꯨꯒ ꯇꯥꯆꯧ ꯅꯅꯥꯎꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗꯁꯨ ꯅꯅꯥꯎꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎꯗ ꯅꯠꯇꯦ ꯅꯌꯥꯝꯕ ꯑꯩꯁꯨ ꯏꯅꯥꯎꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯤꯗꯩꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯜꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯏꯃꯥ ꯄꯥꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤꯅ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯄꯦꯜꯂꯦ ꯏꯆꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯇꯣꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ ꯍꯣꯏꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕ ꯑꯅꯤꯒꯤ ꯁꯦꯕꯥ ꯄꯦꯟꯅ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯍꯣ ꯀꯩꯗꯧꯔꯤꯒꯦ ꯑꯗ ꯑꯩꯅ ꯉꯁꯥꯏꯅ ꯋꯥ ꯑꯔꯨꯕ ꯑꯃ ꯈꯟꯅꯁꯤ ꯆꯪꯂꯣꯅ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯁꯤꯅꯦ ꯑꯩꯅꯅꯦ ꯏ ꯀꯥꯔꯛꯇꯅ ꯐꯨꯅꯤꯀꯣ ꯇꯟꯖꯥꯗꯨꯅ ꯃꯧ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔꯤꯉꯩꯗꯅꯦ ꯁꯠ ꯂꯥꯛꯆꯍꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯞꯀ ꯇꯧꯔꯛꯂꯝꯃꯤ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯧ ꯑꯍꯜꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯃꯤ ꯐꯨꯔꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕ ꯑꯩꯍꯣꯏꯃ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕꯨ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯅꯤꯡꯉꯦ ꯇꯨꯃꯤ ꯂꯩ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯐꯨꯖꯜꯂꯤ ꯁꯣꯝꯗꯁꯨ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯇꯣꯝꯕꯅ ꯐꯨꯔꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯆꯤꯟꯁꯨ ꯈꯨꯝꯕ ꯂꯦꯞꯇꯦ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯐꯨꯐꯝꯂꯣ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯁꯝꯒꯐꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯂꯩ ꯃꯄꯥꯈꯠꯅ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯁꯤ ꯂꯥꯎꯃꯤ ꯈꯥꯝꯃꯣꯏ ꯈꯔ ꯐꯨꯖꯁꯅꯨ ꯍꯦꯟꯃꯜꯂꯤ ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯈꯔ ꯌꯥꯝꯅ ꯐꯨꯁꯅꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯅꯕ ꯑꯁ ꯃꯣꯏ ꯃꯄꯥ ꯇꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯨ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯌꯥꯔꯦ ꯏꯃꯧꯕꯨꯅꯦ ꯏꯅꯦꯝꯅ ꯉꯥꯛꯄꯤꯔꯕꯅꯤ ꯍꯧꯒꯠꯂꯣ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯆꯠꯂꯣ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯧ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯄꯥꯕꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯤꯗꯣ ꯇꯣꯝꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯇꯣꯝꯕ ꯑꯃꯗꯤ ꯑꯆꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯃꯧ ꯑꯅꯤ ꯑꯗꯨꯗꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯅ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯆꯥ ꯃꯃꯧꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ